ꯑꯗꯨꯅꯅꯦ ꯁꯣꯔ ꯍꯣꯟꯕꯕꯧ ꯍꯦꯛ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏ ꯑꯗꯨꯅꯤ ꯑꯩ ꯁꯣꯔꯁꯦ ꯍꯣꯟꯖꯕ ꯌꯥꯔꯗ꯭ꯔꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩ ꯁꯣꯔꯁꯦ ꯁꯣꯝꯗ ꯍꯣꯟꯖꯕ ꯌꯥꯕ꯭ꯔꯥꯗꯣ ꯍꯥꯏꯕꯗꯤ ꯄꯣꯠ ꯑꯃ ꯄꯥꯏꯕꯁꯦ ꯁꯤꯁꯦ ꯄꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯅ ꯍꯪꯗ ꯌꯥꯄꯣꯟꯇꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ Mayamba Kurumjari and a very good evening. Ipo media ming tabi pumna mapu ahan maktada Suraj Khongban tabam na taram nokcheri. Ipo media na mayam gidamakta puthokcheri ba Crime Diaries Nifu Mathoi Suba episode yang biriba singbu taram nokcheri amadi hanna thagacheri. Loina na miyeng taduna review every Wednesday amadi Saturday mayam gidamakta Ipo media na puthokcheri ba Crime Diaries ngasi Nifu Mathoi Suba yang biriba singbu su hanna thagacheri loina na aikhogi Ipo media na mayam gidamakta Pangthokcheriba Crime Diaries ahenba subscriber amadi ahenba viewers mayam ama puthokminasi loinana Manipurda leiriba aikhogi society sida Crime Diaries ki motto haibadi every nook and corner da aikhogi state sida sinba thungna crime mitigate tawminasi mayamgi aikhogi comments mayamgi awareness mayamgi education sing sina aikhogi pak sanna Manipur sinba thungna crime si aware oiraba matungda mitigate tawminasi haisima thamjage loinana ngasigi Crime Diaries ki disclaimer haibadi below 18 years na avoid to honbisi loinana legal platform natte haibasi masu mayam khangminasi loinana Crime Diaries haibasi mayamgi educate tawnaba amadi mayamda awareness pinaba amadi mayamgi motto haibadi every nook and corner da crime mitigate tawminasi haina thamjaba pandamni mayam Crime Diaries si aikhoigi mayamgi support tuna ngasidi Nifu Mathoi Suba episode yoksinjare loinana ngasigi Nifu Mathoi sida su sponsor tobiriba series 9 tobiriba Jonia 2 mayamna su hena khangbire Dimapur gi Nagaland da leiba mayam aikhoigi break lobiba matamda Dimapur side da chatpiba matamda Jonia 2 kaubiganu loinana makhoigi authentic Naga cuisines mayam ama amadi aikhoigi natural beauties na thallaba aikhoigi ching aikhoigi scenic oiba beauties mayam ama explore to view haina thamjage ani subasina Sangai Services Private Limited uripok tawrang bablekai Sangai Services na aikhoigi senthok lejadaba singi platform mayam gidamakta chongthokna pibiri habasima mayam kaubiganu loinana specially nupi samasta hena aikhoigi khudong chabasi hena pizai haina Sangai Services na su thambiri loinana aikhoigi senthok leitana leibiba khudingmak na Sangai Services ge isa isa gi chanaba isa isa gi hinazaba isa isa gi aikhoigi trade mayam ji khanbiraga sungsoi soidana sengi sendan lambi si lehenbiu haina thamjage loinana aikhoina thamjariba Crime Diaries mayam gi damakta sinjabani mayam gi damakta penabagi damakta aikhoina Wednesday amadi Saturday su mayam gi damakta thambiri aduna aikhoigi ngasigi Crime Diaries ki Nifu Mathoi Suba episode yengbiriba singbusu hanana thagacheri loinana ngasigi topic ozana thambiri basi yek thoknaba amadi Brahmin da yum paluba haina thambiri haibadi yek thoknaba haibasi Manipur da issue amasu oinaribani loinana aikhoigi chadabi gi matungina su sigi aikhoigi yumba londa Kanglam kaya ama kaiba kaya amasu leitaba natte loinana Brahmin da yum paluba sidasu aikhoigi kaya amadi yam nungaina panba yauribani adubu aikhoigi kairakpa yaubudugi matangda oina thambigadaba mali ozagi se aikhoigi Crime Diaries ka related oibanina ngasigi topic se ozan thambiri bisi yek thoknaba amadi Brahmin da yum paluba haide thamjare mayamgi ozaro bita leima studio lengsin na lebire mayamda aikhoigi ozaro bitana aikhoigi ngasigi topic si matang su thambina ba amadi ngasigi ozagi kebiri ba aikhoigi ozagi make sembiri ba loinana se chari basi matang su thambiu loinana ozana karam haina yek thokna ba amadi Brahmin da yum paluba sina crime ga kamain relate to no haiduma makha cha thabi ozana maktada Crime Diaries ki viewer khuding ma koi khokno na kurumjari ngase ju koi ipa maupio
ꯌꯥꯏ ꯁ꯭ꯀꯨꯜ ꯍꯤꯔꯣ ꯍꯟꯕꯗꯒꯤ ꯏꯄ꯭ꯋꯥꯁꯤꯅ ꯀꯦꯕꯤꯔꯝꯕꯅꯤ ꯑꯁꯤꯒꯤ ꯗ꯭ꯔꯦꯁ ꯀꯩꯀꯩ ꯃꯥ ꯂꯣꯏꯅꯃꯛ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕꯅꯤ ꯑꯗꯣ ꯀꯩꯅꯣꯁꯦ ꯐꯤꯂꯝꯁꯦ ꯅꯣꯡꯃꯒꯤ ꯔꯤꯂꯤꯁ ꯃꯇꯝꯁꯦ ꯅꯛꯁꯜꯂꯛꯄꯒ ꯉꯁꯤꯁꯦ ꯁꯇꯔꯗꯦꯅꯤ ꯑꯗꯨꯑꯣꯏꯗꯤ ꯀꯃꯤꯡ ꯐ꯭ꯔꯥꯏꯗꯦꯁꯤꯗꯅꯦꯕ ꯗꯦꯠ 17 ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯔꯤꯂꯤꯁꯁꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯀꯩꯅꯣꯁꯤꯗ ꯏꯄꯣ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯀꯣ ꯐꯤꯂꯝꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯃꯇꯦꯛ ꯃꯇꯦꯛ ꯊꯥꯔꯛꯏꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏ ꯌꯦꯡꯃꯤꯟꯅꯗꯅ ꯑꯗꯨꯝ ꯐꯤꯂꯝꯗꯣ ꯄꯨꯡꯂꯨꯞ ꯂꯨꯞꯄꯒ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯀꯛꯄꯒꯤ ꯈꯣꯠꯄꯒꯤ ꯑꯗꯩ ꯁꯣ ꯀꯥꯞꯄꯒꯤ ꯐꯣꯟ ꯇꯧꯅꯔꯛꯄ ꯃꯌꯥꯝ ꯇꯤꯀꯦꯠꯀꯤ ꯐꯣꯟ ꯇꯧꯅꯔꯛꯄ ꯃꯌꯥꯝ ꯑꯩꯁꯨ ꯑꯋꯥꯕꯝꯅꯤ ꯑꯗꯣ ꯑꯆꯤꯟꯕ ꯃꯔꯛꯁꯤꯗ ꯑꯩꯁꯨ ꯑꯗꯨꯝ ꯐꯣꯟꯁꯦ ꯑꯃꯠꯇꯐꯥꯎ ꯑꯩ ꯃꯤꯁ ꯑꯣꯏꯍꯟꯗꯦ ꯄꯥꯏꯈꯠꯂꯤ ꯉꯥꯏꯍꯥꯛ ꯄꯥꯏꯈꯠꯍꯧꯗꯕꯁꯦ ꯑꯩ ꯑꯗꯨꯝ ꯀꯣꯜ ꯕꯦꯛ ꯇꯧꯏ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯗ ꯄꯨꯊꯣꯛꯄꯗ ꯃꯥꯏ ꯆꯣꯞꯇꯅꯕ ꯆꯥꯡ ꯇꯥꯗꯅꯕꯅ ꯁꯤ ꯃꯇꯥꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯨ ꯁꯤꯁꯦ ꯂꯧꯊꯣꯛꯎ ꯁꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯩ ꯄꯥꯝꯗꯦ ꯁꯤꯁꯦ ꯐꯖꯩ ꯁꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯈꯔ ꯋꯥꯠꯂꯤ ꯁꯤ ꯈꯤꯇꯪ ꯂꯨꯝ ꯂꯥꯎꯍꯜꯂꯨ ꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯍꯣꯠꯅꯔꯤ ꯇꯁꯦꯡꯅ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯑꯋꯥꯕꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯁ ꯑꯃꯒꯤ ꯑꯃꯨꯛ ꯆꯦꯜꯂꯤ ꯑꯃꯒꯤ ꯑꯃꯨꯛ ꯆꯦꯜꯂꯤ ꯏꯟꯚꯥꯏꯠ ꯅꯝꯕꯒꯤ ꯑꯣꯏꯔꯣ ꯕꯦꯅꯔ ꯊꯦꯠꯄꯒꯤ ꯑꯣꯏꯔꯣ ꯇꯤꯀꯦꯠ ꯊꯥꯗꯣꯛ ꯊꯥꯖꯤꯟꯒꯤ ꯑꯗꯩ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠ ꯀꯛꯅꯕ ꯊꯝꯃꯤꯕ ꯃꯐꯝꯁꯤꯡ ꯑꯁ ꯃꯣꯏꯁꯨ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯅꯦ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯎꯕ ꯐꯤꯂꯝ ꯑꯃ ꯔꯤꯂꯤꯁ ꯇꯧꯕ ꯍꯥꯏꯕꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯆꯧꯕ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯀꯩꯅꯣꯝꯃ ꯊꯣꯛꯄ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯤꯅꯦꯕ ꯍꯦꯛ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠ ꯐꯥꯎꯅ ꯆꯦꯟꯗꯣꯏꯁꯦ ꯑꯗꯨꯏ ꯃꯇꯨꯡꯒꯤꯅ ꯂꯥꯛꯏꯕ ꯁꯣ ꯃꯌꯥꯝꯁꯦ ꯀꯥꯞꯄ ꯆꯦꯟꯕꯒꯤ ꯑꯗꯩ ꯂꯝ ꯑꯔꯥꯞꯄ ꯌꯥꯎꯔꯤꯀꯣ ꯁꯣ ꯑꯌꯥꯝꯕ ꯂꯝ ꯑꯔꯥꯞꯄꯗꯩ ꯉꯥꯛꯇꯅꯦꯕ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯗꯨ ꯃꯌꯥꯝꯁꯦ ꯀꯥꯞꯄ ꯆꯠꯄꯗ ꯑꯍꯤꯡ ꯄꯨꯡ ꯑꯗꯨꯝ 12ꯗꯒ ꯍꯜꯂꯛꯇꯣꯏꯅꯦꯕꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯏꯄ꯭ꯋꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛ ꯃꯣꯏ ꯃꯥꯌꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ ꯌꯥꯝ ꯐꯖꯅ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯅ ꯐꯤꯂꯝ ꯔꯤꯂꯤꯁ ꯅꯨꯃꯤꯠꯁꯦ ꯉꯥꯏꯃꯤꯟꯅꯕ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠ ꯀꯛꯇꯕ ꯂꯩꯔꯤꯕꯁꯤꯡ ꯑꯩꯈꯣꯏ 1 PM-ꯒꯤꯁꯦ ꯁꯤ ꯃꯔꯨ ꯑꯣꯏꯅ ꯈꯔ ꯀꯛꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯏꯖꯔꯝꯒꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯎꯅꯗ꯭ꯔꯤꯕ ꯊꯦꯡꯅꯗ꯭ꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇꯗꯤ ꯁꯛꯇꯤ ꯎꯅꯔꯕ ꯑꯗꯨ ꯃꯌꯥꯝꯁꯦ ꯅꯨꯃꯤꯠꯇꯨꯗꯗꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯁꯤ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯑꯩꯈꯣꯏꯅꯁꯨ ꯑꯦꯄꯤꯁꯣꯗ ꯈꯨꯗꯤꯡꯒꯤ ꯄꯟꯖꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕꯅꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏꯅ ꯄꯟꯖꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁ꯭ꯄꯦꯁꯦꯜ ꯁꯣ ꯑꯣꯏꯅ ꯗꯦꯠ 17 ꯑꯣꯛꯇꯣꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 18 2025 MSF DS-ꯇ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯡ 1 ꯑꯃꯗꯤ ꯄꯨꯡ 5ꯒꯤ ꯁꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯅ ꯂꯩꯖꯔꯤꯕꯁꯤꯗ ꯃꯌꯥꯝꯅ ꯁꯦꯕꯥꯁꯤ ꯑꯩꯈꯣꯏꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯒꯦ ꯂꯣꯏꯅꯅ ꯇꯤꯀꯦꯠꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯐꯪꯐꯝꯁꯤ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯑꯣꯐꯤꯁ ꯁꯒꯣꯜꯕꯟ ꯄꯦꯅꯥ ꯁ꯭ꯇꯣꯔ ꯑꯅꯤꯁꯨꯕꯗ ꯗ ꯄ꯭ꯔꯤꯟꯁ ꯁꯣꯞ ꯎꯔꯤꯄꯣꯛ ꯈ꯭ꯋꯥꯏ ꯕ꯭ꯔꯍ꯭ꯃꯄꯨꯔ ꯑꯣꯄꯣꯖꯤꯠ ꯆꯩꯔꯥꯞ ꯀꯣꯔꯠ ꯍꯥꯏꯕꯗꯤ ꯕꯖꯥꯔꯗ ꯀꯟꯚꯤꯅꯤꯌꯟ ꯑꯣꯏꯔꯒꯗꯤ ꯎꯔꯤꯄꯣꯛꯀꯤ ꯍꯦꯛ ꯃꯆꯤꯟꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏ ꯕ꯭ꯔꯍ꯭ꯃꯄꯨꯔꯗ ꯗ ꯄ꯭ꯔꯤꯟꯁ ꯁꯣꯞꯇꯒꯤ ꯀꯂꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯍꯨꯝꯁꯨꯕꯁꯤꯅ ꯁꯤꯡꯖꯃꯩꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕꯤꯕꯁꯤꯡꯒꯤꯅ ꯀꯨꯃꯥꯔ ꯁ꯭ꯇꯣꯔ ꯁꯤꯡꯖꯃꯩ ꯑꯣꯄꯣꯖꯤꯠ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇꯒꯤ ꯀꯂꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥ ꯀꯥꯞꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯃꯛꯇꯗ MSF DS-ꯀꯤ ꯑꯣꯐꯤꯁꯇꯒꯤꯁꯨ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡ ꯍꯥꯏꯕꯗꯤ ꯄꯨꯡ 10ꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯧꯈꯠꯄꯤꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯊꯝꯖꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯇꯤꯀꯦꯠꯁꯦ ꯄꯥꯏꯕꯤꯔꯒ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯩꯈꯣꯏꯅꯁꯨ ꯍꯟꯅꯅ ꯍꯥꯏꯖꯔꯤ ꯍꯥꯏꯕꯗꯤ ꯁꯅꯥ ꯁꯟ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯁꯤꯗ ꯑꯍꯥꯟꯕ ꯁꯣ ꯂꯣꯏꯕꯒ ꯑꯅꯤꯁꯨꯕ ꯁꯣꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯅꯥ ꯁꯟ ꯑꯃꯒꯤ ꯃꯄꯨꯗꯣ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯆꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯦꯁ꯭ꯌꯣꯔ ꯇꯧꯖꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤꯅꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠꯁꯤ ꯃꯌꯥꯝꯁꯤ ꯂꯧꯕꯤꯕ ꯑꯃꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕꯁꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯎꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯃꯗꯤ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯆꯦꯔꯤꯇꯤ ꯁꯣꯒꯤꯁꯨ ꯑꯩꯈꯣꯏ ꯂꯥꯏꯟ ꯑꯞ ꯂꯩꯔꯤꯕꯁꯤꯗ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯂꯩꯀꯥꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯑꯩꯈꯣꯏꯗ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗꯨ ꯇꯧꯖꯒꯦ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯒ꯭ꯔꯨꯞꯅ ꯄꯨꯊꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃꯅꯁꯨ ꯗꯤꯔꯦꯛꯁꯟ ꯄꯤꯕꯅꯤꯅ ꯑꯅꯧꯕ ꯃꯍꯥꯎ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯄꯥꯝꯖꯕ ꯀꯌా ꯑꯃꯁꯨ ꯑꯩꯈꯣꯏ ꯎꯕꯤꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯣꯖꯥꯅꯁꯨ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯎꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯎꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯣꯏꯅ ꯃꯌꯥꯝꯁꯤ ꯎꯅꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯣꯖꯥꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯒ ꯀ꯭ꯔꯥꯏꯝꯗꯁꯨ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯁꯤ ꯃꯤꯁ ꯇꯧꯕꯤꯒꯅꯨ ꯍꯥꯏꯁꯤꯃ ꯊꯝꯖꯒꯦ ꯑꯣꯖꯥ
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯔꯤꯜꯁ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯔꯤꯁꯦ ꯍꯣꯏ ꯁꯤꯒꯤ ꯊꯥꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯁꯤ ꯍꯣꯏ ꯅꯨꯡꯁꯤꯕ ꯏꯆꯥꯁꯤꯡ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯄꯤꯛꯏꯕ ꯑꯗꯩ ꯈꯔ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯌꯥꯝ ꯌꯥꯎꯋꯦ ꯍꯣꯏ ꯑꯗꯣ ꯃꯧ ꯏꯅꯥꯎꯄꯤꯁꯤꯡꯁꯨ ꯌꯥꯎꯋꯦ ꯌꯥꯝ ꯐꯖꯩ ꯍꯣꯏ ꯑꯗꯣ ꯑꯌꯥꯝꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦ ꯅꯨꯄꯤ ꯉꯥꯛꯇꯅ ꯁꯞꯄꯣꯔꯠ ꯇꯧꯔ ꯃꯥꯅꯦ ꯅꯨꯄꯤ ꯉꯥꯛꯇ ꯅꯨꯄꯥ ꯑꯝꯇ ꯍꯦꯛ ꯊꯥꯔꯛꯇ꯭ꯔꯤ ꯑꯗꯣ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯅꯀꯣ ꯍꯣꯏ, ꯑꯉꯥꯡ ꯅꯨꯄꯥ ꯖꯒꯣꯏꯒ ꯃꯆꯥ ꯈꯔ ꯑꯣꯏꯔꯣ ꯍꯩꯕ. ꯑꯗꯣ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯒꯥꯏꯁꯦ ꯅꯨꯄꯥꯗ ꯄꯤꯔꯤꯅꯦꯕ ꯇꯥꯏꯇꯜꯁꯦꯀꯣ ꯍꯣꯏ. ꯑꯗꯨꯒ ꯃꯣꯏꯒꯁꯦ ꯌꯥꯝ ꯇꯧꯍꯟꯅꯤꯡꯉꯦꯕ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯍꯧꯔꯛꯄꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯒ ꯆꯤꯡꯕꯒꯤ ꯍꯣꯏ, ꯃꯇꯥꯡꯁꯦ ꯆꯤꯡꯕꯗꯣ, ꯍꯣꯏ. ꯑꯗꯨꯒꯗꯣ ꯇꯧꯔꯒ ꯑꯁ ꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏ ꯐꯩꯖꯣꯝꯒ ꯁꯦꯠꯂꯒ ꯐꯖꯅ ꯅꯩꯔꯒ ꯇꯧꯔꯛꯑꯗꯤꯀꯣ ꯌꯥꯝ ꯐꯖꯅꯦꯕꯀꯣ ꯍꯣꯏ, ꯍꯣꯏ. ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯍꯟꯅꯤꯡꯉꯦ ꯅꯨꯄꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯝ ꯊꯕꯛꯁꯦ ꯍꯣꯝ ꯁꯥꯔꯨꯕꯒꯤ ꯍꯧꯈ꯭ꯔꯕꯅꯤ나 ꯑꯗꯨꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯩ ꯋꯥꯕꯒ ꯑꯗꯩ ꯁꯣꯝꯗ ꯐꯤꯂꯝ ꯔꯤꯂꯤꯖꯁꯤꯒꯤ ꯋꯥꯕꯒ ꯁꯤ ꯑꯅꯤꯁꯤꯗ ꯌꯥꯝ ꯋꯥꯏꯑꯦ ꯑꯗꯣ ꯃꯤ ꯎꯅꯕ ꯂꯥꯛꯄ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯤꯡꯕ ꯊꯨꯡꯅꯗꯕ ꯑꯩ ꯎꯅꯗꯅ ꯍꯟꯕ ꯎꯅꯕꯅꯦ ꯂꯥꯛꯑꯒ ꯑꯗꯩ ꯐꯣꯟꯗ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯕꯩ ꯃꯇꯝ ꯄꯤꯕ ꯉꯝꯃꯛꯇꯕ ꯁꯨꯝꯕꯒꯤ ꯍꯣꯏ, ꯃꯌꯥꯝ ꯍꯣꯏ. ꯑꯃ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯊꯕꯛꯁꯦ ꯁꯣꯝꯗꯁꯨ ꯏꯄꯣꯝ ꯃꯦꯗꯤꯌꯥꯗꯁꯨ ꯑꯩꯁꯦ ꯅꯣꯡꯃꯒꯤ ꯍꯧꯗ ꯌꯥꯗꯕ ꯐꯤꯂꯝ ꯁꯦꯝꯕꯩ ꯍꯣꯝꯗꯁꯨ ꯑꯃꯨꯛ ꯌꯥꯏꯄꯣꯛꯇꯁꯨ ꯍꯥꯏꯗ ꯌꯥꯗꯕ ꯑꯗꯨꯅꯦ ꯑꯩꯈꯣই ꯃꯃꯥ ꯈꯔꯅ ꯑꯩ ꯎꯅꯕꯅꯦ ꯂꯥꯛꯑꯒ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯔꯤꯒꯦꯅ ꯑꯩ ꯍꯣꯝꯗ ꯂꯩꯌꯦ ꯌꯥꯏꯔꯤꯄꯣꯛꯇ ꯍꯥꯏꯔꯒ ꯃꯣꯏ ꯍꯣꯝꯗ ꯊꯧꯗꯔꯕ ꯃꯣꯏꯅ ꯍꯣꯝ ꯌꯧꯔꯀꯥꯟꯗ ꯅꯪ ꯀꯗꯥꯏ ꯂꯩꯒꯦ ꯍꯧꯖꯤꯛ ꯂꯩꯔꯝꯗꯦ ꯁꯤꯗ ꯑꯩꯗꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯂꯩꯔꯦ ꯀꯩꯅꯣꯅꯦ ꯃꯤꯀꯨꯞ ꯑꯝꯗ ꯍꯣꯝꯗ ꯂꯩꯈꯤꯕ ꯃꯤꯁꯦ ꯃꯤꯀꯨꯞ ꯑꯝꯗꯕꯨ ꯏꯄꯣꯝ ꯃꯦꯗꯤꯌꯥꯒꯤ ꯅꯪꯅꯕ ꯍꯣꯏ ꯆꯦꯟꯕꯗ. ꯆꯦꯟꯕꯗ ꯑꯩꯁꯦ ꯑꯗꯨꯒ ꯁꯨꯝ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯀꯃꯦꯟ ꯃꯌꯥꯝ ꯄꯥꯔꯨꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯇꯣꯝꯕꯣꯏꯒꯤꯗ ꯄꯤꯅꯔꯍꯧꯕ ꯀꯃꯦꯟ ꯃꯌꯥꯝ ꯍꯣꯏ, ꯍꯣꯏ. ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯄꯥꯔꯒ ꯑꯍꯤꯡꯗ ꯋꯥꯔꯁꯨ ꯉꯥꯛꯇꯣꯏꯁꯨ ꯅꯣꯡꯃꯒꯤ ꯄꯤꯔꯛꯄ ꯀꯃꯦꯟꯁꯦ ꯊꯣꯛ ꯂꯥꯎꯅ ꯄꯥꯊꯣꯛꯑꯒ ꯂꯥꯏꯛ ꯇꯧꯁꯜꯂ ꯊꯝꯕ ꯑꯗꯩ ꯅꯧꯅ ꯄꯤꯔꯝꯕꯁꯦ ꯑꯃꯨꯛ ꯄꯥꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯅ ꯅꯩꯅꯕꯤꯕ ꯃꯌꯥꯝꯅ ꯂꯩꯕꯤꯕꯒꯤꯗꯃꯛ ꯑꯩ ꯑꯋꯥꯕ ꯈꯪꯗꯅ ꯑꯋꯥꯕꯁꯦ ꯂꯣꯏ ꯀꯥꯎꯊꯣꯛꯑꯒ ꯊꯕꯛ ꯇꯧꯕꯁꯦ ꯉꯝꯖꯩ ꯑꯩ ꯊꯃꯣꯏ सेꯡꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯑꯩ ꯚ꯭ꯌꯨꯋꯔꯁꯤꯡꯁꯦ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯁꯦꯡꯕꯒꯤꯗꯤ ꯁꯅꯥꯁꯦ ꯅꯨꯄꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯅꯥꯁꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯚ꯭ꯌꯨꯋꯔꯈꯩ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯅꯨꯄꯥꯗꯪ ꯊꯣꯜꯂꯝꯕꯁꯦ ꯋꯥꯠꯂꯝꯃꯦꯕ. ꯋꯥꯠꯂꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯌꯦꯛꯊꯣꯛꯅꯕꯁꯤ ꯂꯤꯕꯤꯌꯨ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯒ ꯕ꯭ꯔꯥꯍꯃꯟꯗ ꯄꯥꯜꯂꯨꯕꯁꯤꯒꯀꯣ ꯃꯩꯇꯩꯅ ꯍꯣꯏ, ꯍꯣꯏ. ꯁꯤ ꯑꯅꯤꯁꯦ ꯑꯩꯅꯁꯨ ꯀꯨꯏꯔꯦ ꯇꯣꯄꯤꯛꯁꯦ ꯑꯩ ꯁꯤꯁꯦ ꯂꯧꯈꯠꯂꯒꯗꯤ ꯁꯦꯂꯦꯕꯁꯁꯦ ꯀꯚꯔ ꯇꯧꯔꯦ ꯌꯧꯁꯟꯕ ꯉꯝꯃꯝꯗꯕꯗꯣ ꯌꯥꯔꯛꯇꯣꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯑꯁ ꯁꯤꯁꯦ ꯀꯩꯗꯧꯉꯩ ꯂꯤꯒꯗꯒꯦꯅ ꯑꯗum ꯂꯩꯕ ꯍꯣꯏ. ꯌꯥꯝ ꯂꯤꯊꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ, ꯃꯥꯅꯦ. ꯑꯗꯣ ꯌꯦꯛꯊꯣꯛꯅꯕꯩꯁꯤꯁꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯉꯥꯏꯅꯔꯤꯗꯅ. ꯌꯦꯛꯊꯣꯛꯅꯕꯩꯁꯤꯁꯨꯅꯦ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨꯒ ꯀꯩꯅꯣꯁꯤꯁꯨ ꯕ꯭ꯔꯥꯍꯃꯟꯗ ꯄꯥꯜꯂꯨꯕꯁꯤꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦꯕꯀꯣ ꯍꯣꯏ, ꯍꯣꯏ. ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯛꯄꯗꯤ ꯑꯣꯏꯗꯦ ꯁꯤ ꯑꯅꯤꯁꯦ ꯍꯣꯏ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯣꯏ, ꯀꯌꯥ ꯍꯣꯏ. ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏꯅ ꯍꯣꯏ ꯇꯥꯕꯗꯁꯨ ꯀꯣ. ꯃꯥꯅꯦ ꯑꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯦꯛ ꯄꯥꯟꯅꯈꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯗꯤ ꯑꯝꯇ ꯂꯥꯛꯑꯔꯣꯏ ꯍꯣꯏ. ꯋꯥꯔꯦꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯣ ꯈꯛꯇꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯂꯥꯛꯇꯣꯏꯁꯦ. ꯈꯛꯇꯅꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯁꯦ ꯑꯁ ꯌꯥꯝ ꯐꯖꯕ ꯀꯦꯁ ꯌꯥꯝ ꯊꯣꯛꯏꯕ ꯑꯩꯈꯣꯏꯕꯨ ꯍꯣꯏ, ꯍꯦꯛ ꯍꯣꯏ. ꯉꯥꯎꯗꯅꯅꯦ ꯃꯌꯥꯝꯅ ꯆꯨꯝꯃꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯋꯥꯔꯤ ꯇꯥꯔꯨꯔꯒ ꯑꯗꯨꯒꯤ ꯀꯦꯁꯇꯨꯒꯤ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤꯗꯨ ꯑꯗꯨꯝ ꯀꯣꯛꯁꯦ ꯈꯟꯖꯟꯈ꯭ꯔꯒ ꯑꯍꯤꯡ ꯇꯨꯝ ꯌꯥꯗꯦꯒ ꯍꯥꯏꯁꯦ ꯆꯨꯝꯃꯝꯒꯅꯦꯕ ꯑꯩꯈꯣꯏꯁꯨ ꯀꯦꯁꯁꯦ ꯐꯖꯕ ꯋꯥꯔꯤꯁꯦ ꯌꯥꯝ ꯐꯖꯕ ꯀꯦꯁꯀꯤ ꯃꯆꯥꯛꯁꯦ ꯌꯥꯝ ꯐꯖꯕꯀꯣ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯁꯨꯅꯦ ꯀꯦꯁ ꯍꯜꯂꯛꯑ ꯌꯨꯝꯗ ꯊꯕꯛꯀ ꯇꯧꯐꯝ ꯈꯪꯗꯦꯕ ꯍꯣꯏ. ꯑꯗꯨꯝ ꯋꯥꯔꯤꯗꯨꯗꯅꯦ ꯃꯪꯉ ꯂꯩꯈꯤꯕ ꯏꯁꯥꯁꯦ ꯃꯃꯥꯗꯨꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯃꯄꯥꯗꯨꯅ ꯍꯥꯏꯕꯗꯣ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯗꯣ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯈꯜ ꯂꯩꯕ ꯍꯣꯏ. ꯑꯗꯣ ꯍꯧꯖꯤꯛ ꯂꯤꯊꯣꯛꯄ ꯌꯥꯗꯕꯒꯤ ꯑꯩꯅ ꯑꯗꯨꯅꯈꯔ ꯇꯞꯅ ꯂꯤꯅꯕꯅ ꯑꯩꯅ ꯈꯥꯛꯆꯜꯂ ꯊꯝꯃꯤ ꯑꯁ ꯄꯨꯡꯉꯪꯉꯩ ꯊꯣꯛꯂꯛꯀꯅꯤ ꯈꯪꯗꯕ ꯍꯣꯏ. ꯊꯧꯗꯣꯛꯁꯦ ꯃꯌꯥꯝ ꯊꯣꯛꯂꯛꯏ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯋꯥꯔꯤ ꯂꯤꯕꯁꯦ ꯂꯦꯞꯄ ꯂꯩꯇꯦ ꯂꯥꯛꯏꯕ ꯃꯁꯥ ꯃꯁꯥꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦꯀꯣ ꯍꯣꯏ. ꯑꯗꯣ ꯐꯔꯦ ꯃꯊꯪ ꯑꯗꯨꯝ ꯂꯤꯖꯔꯛꯀꯦ ꯑꯗꯨꯒ ꯁꯇꯔꯗꯦꯒ ꯋꯦꯗꯅꯁꯗꯦꯒ ꯍꯥꯞꯄꯁꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗꯁꯨ ꯅꯤꯡꯕ ꯊꯨꯡꯉꯦ ꯍꯣꯏ. ꯂꯤꯊꯣꯛꯅꯤꯡꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯤꯊꯣꯛꯄ ꯐꯪꯉꯦꯕ ꯁꯇꯔꯗꯦ ꯈꯛ ꯂꯤꯕꯗꯤ ꯑꯩꯉꯣꯟꯗ ꯐꯨꯟꯖꯜꯂ ꯂꯩꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯌꯦꯛꯊꯣꯛꯅꯕꯒꯤ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯍꯧꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯁꯦ ꯃꯣꯏꯁꯦ ꯃꯌꯥꯏ ꯑꯣꯏꯔꯞ ꯏꯃꯨꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯆꯥ ꯁꯦꯝꯖꯕꯗꯤ ꯌꯥꯝ ꯀꯟꯖꯕ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯦ ꯃꯣꯏ ꯑꯅꯤꯈꯛ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗꯣ ꯃꯆꯥꯅꯨꯄꯤꯁꯦ ꯈꯛ ꯉꯥꯏꯔꯦ ꯃꯣꯏꯒꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯁꯨ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯍꯩꯔꯨꯕꯁꯨ ꯅꯠꯇꯦ ꯃꯥꯁꯦ ꯌꯥꯝꯗꯤ ꯍꯣꯠꯅꯖꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯄꯥꯕ ꯈꯣꯠꯄ ꯂꯥꯏꯔꯤꯛꯁꯦ ꯃꯥ ꯍꯩꯕꯗꯤ ꯌꯧꯅ ꯍꯩꯕꯗꯤ ꯈꯤꯇꯪ ꯍꯦꯛꯇ ꯋꯥꯠꯄ ꯑꯗꯨ ꯍꯣꯠꯅꯕꯗꯤ ꯌꯥꯝ ꯀꯟꯕ ꯑꯗꯨꯒ ꯊꯥꯕꯜ ꯆꯣꯡꯕ ꯈꯣꯠꯄ ꯃꯥꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯀꯩꯁꯨ ꯌꯥꯎꯒꯟꯗꯦꯕ ꯃꯃꯥꯟꯅꯕꯤꯁꯨ ꯀꯌా ꯇꯤꯟꯅꯗꯦ ꯑꯗꯣ ꯃꯥꯒꯤ ꯇꯤꯟꯅꯒꯗꯕ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯈꯛꯇꯤ ꯌꯥꯝ ꯅꯛꯁꯟꯅꯅ ꯇꯤꯟꯅꯖꯕ ꯑꯗꯣ ꯃꯥꯒꯤ ꯀꯣꯂꯦꯖꯀꯨꯝꯕ ꯆꯠꯄ ꯈꯣꯠꯄ ꯁꯨꯝꯕꯗ ꯍꯦꯟꯅꯒ
ꯊꯣꯡꯒꯥꯟ ꯊꯣꯛꯄ ꯈꯣꯠꯄ ꯗꯨꯀꯥꯟꯗ ꯑꯆꯥꯄꯣꯠ ꯆꯥꯕ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯁꯣꯔꯣꯛꯇ ꯆꯍꯤꯌꯥꯗ ꯆꯠꯇꯅ ꯅꯣꯛꯃꯤꯟ ꯈꯦꯃꯤꯟꯅꯕꯁꯦ ꯇꯧꯗꯦꯕ ꯃꯥꯒꯤ ꯑꯣꯏꯅꯀꯣ ꯑꯗꯣ ꯃꯃꯥ ꯃꯄꯥꯗ ꯃꯥ ꯑꯃꯒꯤꯅꯦ ꯍꯥꯏꯕꯩ ꯂꯥꯏꯔꯤꯛ ꯄꯥꯕꯩ ꯃꯇꯝ ꯑꯗꯨꯗ ꯃꯥ ꯉꯥꯡꯅꯕ ꯂꯥꯎꯅꯕ ꯀꯩꯝ ꯋꯥꯍꯟꯗꯦ ꯃꯥꯅ ꯐꯣꯟ ꯌꯦꯡꯕꯩ ꯃꯇꯝ ꯀꯩꯝ ꯋꯥꯍꯟꯗꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯀꯩꯅꯣꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯑꯗꯨꯝ ꯇꯧꯖꯩ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯍꯧꯔꯛꯑꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯑꯗꯨꯅ ꯃꯥꯁꯦ ꯃꯃꯥ ꯃꯄꯥꯅꯐꯥꯎꯗ ꯉꯥꯡꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯃꯆꯥꯃꯛ ꯑꯣꯏꯔꯒꯁꯨ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕꯁꯤ ꯉꯝꯗꯦꯕ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯤꯁꯦ ꯂꯦꯝꯖꯕ ꯋꯥꯁꯦ ꯍꯣꯏ ꯀꯌꯥ ꯍꯣꯏ ꯉꯥꯡꯊꯣꯛꯀꯟꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯗꯣ ꯃꯥꯁꯦ ꯑꯗꯨꯝ ꯃꯁꯛꯁꯨ ꯃꯥꯗꯣ ꯌꯥꯏ ꯃꯔꯞ ꯑꯗꯨꯝ ꯐꯖꯩꯌꯦꯕꯀꯣ ꯋꯥꯡ ꯆꯥꯎꯔꯒ ꯑꯗꯨꯝ ꯃꯁꯥꯒꯗꯣ ꯇꯅꯥꯟ ꯇꯅꯥꯜꯂꯒ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯐꯣꯀꯁ ꯄꯤꯕ ꯑꯗꯣ ꯃꯥꯁꯦ ꯅꯨꯡꯁꯤꯕꯒ ꯀꯩꯁꯨ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯣꯏ ꯑꯗꯩ ꯍꯣꯏ ꯃꯥꯒꯤ ꯍꯣꯏ ꯃꯑꯣꯡ ꯃꯇꯧꯗꯨꯅꯁꯨꯅꯦ ꯁ꯭ꯀꯨꯜꯗ ꯑꯣꯏꯔꯣ ꯀꯣꯂꯦꯖꯇ ꯑꯣꯏꯔꯣ ꯃꯥꯁꯦ ꯂꯦꯝꯕꯅꯤꯅꯅꯦ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯒꯟꯗꯕ ꯃꯤꯅ ꯆꯒꯠ ꯆꯒꯠ ꯅꯣꯛꯀꯟꯗꯕ ꯇꯧꯕꯁꯨ ꯇꯧꯕ ꯉꯝꯗꯕ ꯉꯝꯗꯕ ꯃꯉꯣꯟꯗ ꯅꯨꯄꯥꯁꯦ ꯀꯣꯏꯒꯦ ꯍꯥꯏꯕ ꯉꯝꯗꯕ ꯑꯣꯏꯌꯦꯕ ꯀꯣꯏꯅꯤꯡꯉꯒꯁꯨꯀꯣ ꯑꯗꯩ ꯌꯥꯝ ꯂꯥꯞꯅꯒ ꯍꯥꯏꯔꯛꯄ ꯀꯣꯏꯅꯒ ꯍꯥꯏꯍꯜꯂꯛꯄꯁꯦ ꯃꯥꯅꯁꯨ ꯑꯃꯨꯛ ꯑꯦꯛꯁꯦꯞ ꯇꯧꯗꯕ ꯑꯩ ꯃꯇꯝ ꯆꯥꯗ꯭ꯔꯤꯗ ꯀꯛꯀ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯣꯛꯄꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯕ ꯃꯥꯅꯁꯨ ꯍꯦꯛ ꯅꯨꯡꯁꯤꯔꯨꯕ ꯄꯥꯝꯖꯔꯨꯕ ꯅꯨꯄꯥꯁꯤꯁꯨ ꯊꯦꯡꯅꯗꯕ ꯊꯦꯡꯅꯗꯕ ꯃꯥꯁꯦ ꯀꯩꯒꯨꯝꯕ ꯑꯃꯈꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯋꯤꯀꯣ ꯇ꯭ꯔꯦꯅꯤꯡꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯈꯛꯇꯪꯗ ꯃꯥꯁꯦ ꯊꯕꯛꯁꯦ ꯄꯨꯔꯒ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯣꯐꯤꯁ ꯑꯃꯈꯛꯇ ꯃꯥꯁꯦ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯁꯤꯗ ꯃꯥꯗꯤ ꯊꯕꯛꯁꯦ ꯆꯍꯤ 2 ꯐꯥꯔꯦꯕ ꯄꯨꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯊꯕꯛꯁꯤꯅ ꯈꯤꯇꯪ ꯄꯤꯛꯄ ꯊꯕꯛꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯃꯥꯏ ꯑꯣꯐꯤꯁ ꯋꯥꯔ ꯅꯪꯅꯕ ꯂꯥꯛꯇꯅ ꯍꯟꯗꯅ ꯇꯧꯔꯒ ꯆꯥꯡ ꯑꯃꯗ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇꯨꯗ ꯃꯊꯧꯗꯣ ꯆꯤꯟꯖꯔꯀꯥꯟꯗ ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯁꯤꯡ ꯈꯤꯇꯪ ꯆꯥꯎꯕ ꯊꯥꯒꯦꯅꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯇ꯭ꯔꯥꯏ ꯍꯣꯏ ꯇꯧꯋꯦꯕꯀꯣ ꯍꯣꯏ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯖꯩꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯇꯝꯅꯤ ꯃꯥꯁꯦꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯑꯦ ꯃꯥꯒꯤ ꯔꯦꯡꯁꯤꯅ ꯑꯩꯈꯣꯏ ꯃꯣꯏ ꯑꯅꯤꯁꯦ ꯑꯣꯏꯗꯣꯏꯁꯦ ꯑꯃꯅ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯀ꯭ꯂꯥꯔꯛ ꯔꯤꯁꯤꯞꯁꯟꯒꯨꯝꯕꯒꯤ ꯇꯥꯏꯞꯅꯦ ꯑꯣꯏꯅꯗꯣꯏꯁꯦ ꯅꯨꯄꯥꯁꯤꯒꯤ ꯔꯦꯡꯁꯤꯗꯤ ꯈꯦꯠꯅꯕꯁꯦ ꯈꯦꯠꯅꯩꯌꯦꯕ ꯅꯨꯄꯥꯁꯤꯅ ꯂꯥꯛꯏꯕ ꯀꯩꯅꯣꯁꯤꯗꯤꯀꯣ ꯃꯥꯒꯤꯗꯤ ꯊꯕꯛꯁꯦ ꯆꯥꯎꯋꯦꯕ ꯃꯣꯏꯅ ꯁꯥꯔꯅ ꯀꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯗꯣ ꯃꯥꯁꯤꯅ ꯍꯦꯛ ꯖꯣꯏꯟ ꯇꯧꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯑꯅꯧꯕ ꯁꯥꯔ ꯑꯃ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯅ ꯃꯣꯏꯅ ꯔꯤꯁꯤꯞꯁꯟ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯣꯏꯅ ꯃꯥ ꯂꯥꯛꯑꯦꯅ ꯍꯧꯒꯠꯇꯅ ꯇꯧꯕ ꯅꯨꯃꯤꯠꯇꯒꯤ ꯃꯥꯅ ꯑꯗꯨꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯁꯦ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯋꯥꯛꯁꯦ ꯑꯣꯐꯤꯁꯇ ꯇꯧꯃꯤꯟꯅꯕꯗ ꯊꯦꯡꯅꯈ꯭ꯔꯦ ꯊꯦꯡꯅꯔꯦ ꯑꯗꯣ ꯑꯣꯐꯤꯁꯀꯤ ꯋꯥꯛꯁꯦ ꯇꯧꯃꯤꯟꯅꯔꯛꯄ ꯀꯥꯟꯗ ꯃꯕꯥꯅꯤꯁꯦ ꯂꯣꯟꯅ ꯑꯗꯨꯝ ꯌꯦꯡꯅꯕ ꯅꯣꯛꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯏꯁꯇꯥꯐꯁꯤꯡꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯅ ꯅꯨꯄꯥꯁꯤꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯈꯟꯅ ꯅꯩꯅꯕꯁꯦ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯅꯣꯛꯃꯤꯟꯅꯕ ꯁꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯃꯕꯥꯅꯤꯁꯦꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯑꯃꯨꯛꯅꯦ ꯃꯥꯁꯦ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯅꯨꯄꯤꯗꯒꯤ ꯅꯨꯄꯥꯗꯒꯤ ꯃꯊꯟꯇ ꯑꯣꯏꯕ ꯑꯗꯣ ꯃꯥꯁꯦ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥ ꯈꯛꯇꯪꯒ ꯂꯩꯕ ꯑꯗꯨꯅ ꯃꯣꯏꯒꯤꯁꯨ ꯏꯃꯨꯡꯒꯤ ꯃꯃꯥ ꯃꯆꯥꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅꯕ ꯃꯥꯁꯦ ꯍꯥꯏꯔꯤꯕ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯥ ꯑꯗꯨꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗ ꯄꯩꯁꯥ ꯌꯥꯝ ꯆꯪꯕ ꯊꯕꯛꯅꯦꯕꯀꯣ ꯃꯤ ꯑꯃꯅ ꯄꯥꯛ ꯉꯝꯗꯕ ꯊꯕꯛꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯄꯩꯁꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯛꯄ ꯃꯃꯥꯁꯤꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯄ ꯃꯄꯥ ꯂꯩꯈꯤꯗꯕꯩ ꯊꯕꯛ ꯃꯆꯥ ꯑꯃꯈꯛ ꯍꯟꯖꯜꯂꯒ ꯇꯧꯍꯧꯔꯒ ꯑꯗꯣ ꯊꯕꯛꯀꯤ ꯀꯩꯅꯣꯒꯁꯦ ꯂꯣꯟꯒ ꯂꯧꯔꯒ ꯃꯥꯒꯤ ꯃꯆꯥꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯅꯤꯡꯗꯨ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯄꯩꯁꯥ ꯊꯥꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩ ꯍꯤꯡꯒꯣꯜꯒꯁꯦ ꯃꯆꯦꯠ ꯑꯃ ꯃꯅꯤꯡꯗ ꯂꯩꯕꯒꯁꯦ ꯌꯣꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯨ ꯋꯥꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯇ꯭ꯔꯦꯅꯤꯡꯗꯣ ꯂꯣꯏꯔꯒ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯄ꯭ꯔꯥꯏꯚꯦꯠꯇꯨꯗ ꯖꯣꯏꯟ ꯇꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯃꯥꯁꯦ ꯇꯔꯨ ꯇꯅꯥꯟ ꯃꯥꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯃꯣꯏꯅꯤꯁꯤ ꯇꯥꯏꯞꯁꯦ ꯃꯥꯟꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯏꯔꯥꯡ ꯂꯥꯡꯖꯗꯕ ꯋꯥꯁꯦ ꯀꯌꯥ ꯉꯥꯡꯒꯟꯗꯕ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯀꯣꯏꯕ ꯈꯣꯠꯄ ꯃꯥꯟꯅꯕꯒꯩꯒ ꯒꯥꯔꯤ ꯊꯧꯔ ꯈꯣꯠꯂ ꯆꯠꯄꯁꯦ ꯀꯌꯥ ꯆꯠꯇꯕ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯑꯗꯨꯝ ꯀꯟꯅ ꯄꯥꯖꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯃꯥ ꯃꯆꯥꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯃꯈꯛꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯁꯨꯝ ꯊꯥ ꯑꯃꯅꯤꯗꯤ ꯋꯥꯁꯤ ꯉꯥꯡꯅꯗ꯭ꯔꯒ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯎꯕꯗꯗꯤ ꯅꯣꯛꯅꯕ ꯑꯗꯩ ꯑꯗꯨꯝ ꯃꯣꯏꯅ ꯀꯩꯅꯣꯗ ꯐꯝꯃꯕꯅꯤꯅ ꯁꯥꯔꯗꯣ ꯆꯪꯉꯛꯄꯗ ꯍꯧꯒꯠꯄ ꯑꯗꯨꯝ ꯃꯥ ꯂꯥꯛꯄꯗ ꯑꯗꯨꯝ ꯅꯣꯛꯄ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯁꯨꯝ ꯂꯣꯏꯅꯔꯛꯑꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯄꯥꯎꯁꯦ ꯐꯥꯎꯅꯔꯛꯑꯦꯀꯣ ꯃꯕꯥꯅꯤꯁꯦ ꯑꯗꯣ ꯃꯕꯥꯅꯤ ꯑꯗꯨꯝ ꯄꯥꯎꯁꯦ ꯐꯥꯎꯅꯔꯦ ꯃꯣꯏꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯦꯕ ꯃꯣꯏ ꯑꯣꯐꯤꯁꯀꯤꯀꯣ ꯁꯤꯗꯒꯤ ꯅꯝꯕꯔ ꯃꯕꯥꯅꯤ ꯂꯧꯊꯣꯛꯅꯔꯒ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯁꯦꯁ ꯊꯥꯅꯔꯦ ꯃꯕꯥꯅꯤꯁꯦꯀꯣ ꯇꯨꯝꯃꯕ ꯆꯥꯔꯕ ꯁꯥꯔ ꯑꯗꯨꯒ ꯁꯤꯅ ꯑꯣꯐꯤꯁꯇ ꯁꯥꯔ ꯀꯧꯔꯁꯨ ꯁꯤꯗꯗꯤ ꯁꯥꯔ ꯀꯧꯒꯅꯨ ꯈꯣꯠꯀꯅꯨ ꯑꯗꯨꯝ ꯑꯅ ꯍꯥꯏꯔꯒ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯀꯩꯅꯣ ꯆꯍꯤꯁꯨ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯆꯍꯤ 2ꯃꯨꯛꯈꯛ ꯍꯜꯂꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅꯁꯨ ꯃꯕꯥꯅꯤ ꯂꯣꯏꯅꯔꯦ ꯑꯗꯩ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯇꯝꯗ ꯂꯟꯁ ꯇꯥꯏꯃꯤꯡꯗ ꯃꯣꯏ ꯂꯟꯁꯀ ꯆꯥꯕꯁꯦ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯄꯣꯔꯛꯄꯁꯦ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤꯗꯤ ꯃꯣꯏ ꯏꯃꯨꯡꯒꯤꯗꯤ ꯄꯣꯔꯛꯏꯁꯦ ꯃꯕꯥꯅꯤꯁꯦ ꯇꯤꯐꯤꯟ ꯆꯥꯃꯤꯟꯅꯕꯗꯀꯣ ꯅꯨꯄꯥꯁꯤꯒꯤ ꯏꯃꯨꯡꯒꯤꯅ ꯆꯝꯐꯨꯠ ꯑꯆꯝꯕ ꯏꯟꯁꯥꯡꯃꯛꯇ ꯑꯣꯏꯔꯁꯨ ꯌꯥꯝ ꯑꯆꯝꯕ ꯑꯣꯏꯕ ꯀꯥꯡꯁꯣꯏꯒꯨꯝꯕ ꯍꯋꯥꯏꯒꯨꯝꯕ ꯑꯆꯝꯕꯁꯦ ꯑꯃꯨꯛꯁꯨ ꯊꯨꯝ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯆꯝꯕ ꯑꯗꯣ ꯅꯨꯄꯤꯁꯤꯒꯤꯅꯅꯦ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯏꯟꯁꯥꯡꯁꯦ ꯁꯥ ꯉꯥꯁꯦ ꯌꯥꯝ ꯄꯣꯔꯛꯑꯦꯕ ꯃꯣꯏ ꯅꯨꯄꯤꯁꯤꯒꯤ ꯕꯕꯥꯁꯦ ꯊꯕꯛ ꯌꯥꯝ ꯋꯥꯅ ꯃꯥꯒꯤ
ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯊꯕꯛ ꯋꯥꯕ ꯑꯣꯏ ꯑꯗꯨꯒꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯒꯟꯕ ꯍꯣꯏ, ꯑꯗꯩ ꯃꯣꯏꯗꯤ ꯃꯣꯏꯒꯤ ꯊꯕꯛꯇꯨꯒꯤ ꯃꯤ ꯈꯔꯁꯨ ꯃꯣꯏꯗ ꯂꯩꯃꯤꯟꯅꯩꯕ ꯃꯣꯏ ꯕꯤꯖꯤꯅꯦꯁ ꯑꯃꯈꯛ ꯌꯨꯝꯗ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯃꯤ ꯈꯔ ꯂꯩꯃꯤꯟꯅꯕꯁꯤꯅ ꯀꯩꯅꯦ ꯃꯣꯏꯁꯦ ꯊꯕꯛ ꯋꯥꯕꯅꯤꯅ ꯑꯗꯨꯝ ꯏꯟꯖꯥꯡꯁꯦ ꯑꯍꯥꯎꯕ ꯆꯥꯏꯌꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯊꯨꯝ ꯃꯣꯔꯣꯛꯁꯨ ꯃꯣꯏꯅ ꯀꯜꯂꯦꯕ ꯊꯥꯡꯖꯤꯡ ꯃꯦꯠꯄꯗ ꯑꯣꯏꯔꯣ ꯊꯨꯝ ꯀꯟꯕ ꯑꯗ ꯑꯗꯨꯁꯦ ꯅꯨꯄꯥꯁꯤꯅ ꯑꯁ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯒ ꯇꯧꯔꯒ ꯁꯤꯁꯥꯒ ꯇꯧꯔꯒ ꯆꯥꯕ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯨꯝ ꯅꯣꯏꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏꯁꯤꯗꯤ ꯌꯥꯝ ꯆꯝꯃꯦ ꯀꯥꯏ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩꯕ ꯑꯗꯩ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯇꯤꯐꯤꯟ ꯆꯥꯃꯤꯟꯅꯕ ꯑꯗꯩ ꯃꯣꯏꯒꯤ ꯉꯥꯏꯍꯥꯛ ꯕ꯭ꯔꯦꯛ ꯃꯇꯝꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯑꯣꯐꯤꯁꯀꯤ ꯁꯥꯏꯠꯇ ꯊꯣꯛꯑꯒ ꯃꯕꯥꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯃꯣꯠꯁꯨ ꯌꯥꯝ ꯆꯥꯟꯅꯖꯔꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯅꯨꯄꯥꯁꯤꯁꯨ ꯃꯃꯥꯁꯤꯅ ꯃꯇꯝꯁꯤꯗꯅꯦ ꯃꯥꯁꯦ ꯅꯨꯄꯤ ꯊꯤꯔꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤ ꯅꯨꯄꯤ ꯀꯣꯏꯔꯝꯒꯅꯤꯒꯥꯁꯦ ꯈꯟꯗ꯭ꯔꯤꯕꯀꯣ ꯀꯌꯥ ꯃꯃꯥꯁꯤ나 ꯌꯥꯝ ꯀꯟꯅ ꯅꯨꯄꯤꯒꯤ ꯀꯩꯅꯣꯁꯦ ꯋꯥ ꯍꯥꯏꯗ꯭ꯔꯤꯕ ꯃꯉꯣꯟꯗ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡꯗꯣ ꯂꯣꯏꯔꯒ ꯊꯕꯛ ꯄꯨꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯑꯗꯣ ꯃꯕꯥꯅꯤꯗꯤ ꯁꯣꯝꯗꯗꯤ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯣꯏ ꯑꯅꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯁꯥꯒꯩꯁꯦ ꯍꯥꯏꯅꯔꯛꯄꯗꯅꯦ ꯌꯦꯛꯁꯦ ꯊꯣꯛꯑꯦꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯁꯨꯝꯕꯁꯦ ꯁꯨꯝ ꯅꯨꯄꯤꯅ ꯈꯪꯒꯜꯂꯤꯗꯅ ꯑꯗ ꯅꯨꯄꯤꯁꯤꯒꯤꯗꯤ ꯑꯗꯨꯝ ꯃꯃꯥ ꯍꯣꯏ ꯀꯩ ꯍꯣꯏꯅ ꯌꯦꯛ ꯊꯣꯛꯄ ꯈꯣꯠꯄꯗꯤ ꯀꯣꯏꯒꯅꯨꯀꯣ ꯌꯦꯛ ꯍꯥꯏꯔꯛꯑꯗꯤ ꯌꯥꯒꯅꯨꯀꯣ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯔ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯩ ꯑꯗꯨꯝ ꯍꯥꯏꯅꯩꯗꯅ ꯄꯤꯅꯩꯗꯅꯀꯣ ꯑꯗꯩ ꯅꯨꯄꯥ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯗꯤ ꯀꯣꯝꯊꯣꯛꯏꯃꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯃꯆꯥꯅꯨꯄꯥꯗ ꯌꯦꯛꯇꯤ ꯂꯧꯔꯛꯀꯅꯨ ꯌꯦꯛ ꯅꯨꯄꯤ ꯀꯣꯏꯒꯅꯨꯁꯦ ꯀꯌꯥ ꯍꯥꯏꯒꯟꯗꯦꯕ ꯅꯨꯄꯤꯔꯣꯝꯅ ꯍꯦꯜꯂꯦꯕ ꯍꯥꯏꯕꯁꯦ ꯑꯗ ꯑꯁ ꯅꯪꯒ ꯑꯩꯒꯁꯦ ꯌꯦꯛꯇꯤ ꯊꯣꯛꯅꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦꯕ ꯑꯁ ꯀꯩꯁꯨ ꯀꯥꯏꯗꯦꯍꯦ ꯌꯥꯝ ꯆꯥꯎꯈꯠꯂ ꯃꯇꯝꯁꯤꯗꯕꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯕ ꯂꯣꯏꯔꯕꯗꯨꯕꯨ ꯑꯗꯨꯗꯨ ꯀꯥꯏꯅ ꯑꯗꯩ ꯑꯩꯈꯣꯏ ꯏꯃꯥꯗꯗꯤ ꯑꯩꯗꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯃꯥꯅꯕꯨꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯃꯌꯥ ꯑꯣꯏꯕ ꯄꯥꯝꯃꯦ ꯑꯗꯨ ꯌꯦꯛꯊꯣꯛꯅꯕꯁꯤꯒꯤ ꯃꯊꯥ ꯁꯥꯏ ꯈꯣꯠꯂꯦ ꯑꯗꯣ ꯅꯣꯏ ꯏꯃꯥ ꯍꯣꯏꯒ ꯄꯥꯎꯁꯦ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯌꯦꯡꯊꯣꯛꯅꯁꯤ ꯀꯨꯊꯤ ꯀꯩꯀꯩ ꯌꯦꯡꯉꯒ ꯌꯦꯛꯇꯣ ꯀꯌꯥꯝ ꯀꯟꯕꯅꯣ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯒ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯖꯥ ꯄꯨꯖꯥ ꯇꯧꯔꯒ ꯑꯗꯨꯝꯕꯁꯨ ꯌꯦꯡꯊꯣꯛꯁꯦꯅ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯍꯥꯏ ꯅꯪ ꯅꯣꯏ ꯃꯥꯗ ꯑꯝꯇ ꯍꯧꯗꯣꯛꯑꯣꯅ ꯍꯥꯏꯌꯦꯕ ꯅꯨꯡꯁꯤꯅꯔꯛꯄ ꯃꯕꯥꯅꯤꯁꯦ ꯊꯥ 5 ꯇꯔꯨꯛ ꯁꯨꯔꯛꯄꯁꯤꯗꯀꯣ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯁ ꯉꯥꯏꯈꯣ ꯈꯔ ꯂꯩꯔꯒ ꯍꯧꯗꯣꯛꯀꯦ ꯑꯗꯨꯏ ꯋꯥꯗꯨꯕꯨ ꯅ ꯁꯨꯝ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯀꯩꯅꯣꯁꯦ ꯑꯣꯐꯤꯁ ꯃꯇꯝ ꯉꯥꯏꯕꯗ ꯋꯥꯅꯩ ꯑꯣꯐꯤꯁꯁꯦ ꯆꯠꯅꯕ ꯍꯣꯠꯅꯩ ꯉꯍꯥꯟꯈꯩꯅ ꯑꯣꯐꯤꯁꯁꯦ ꯆꯠꯅꯤꯡꯗꯗꯅꯅꯦ ꯑꯁ ꯃꯇꯝꯗꯣ ꯌꯧꯔꯛꯇꯣꯔꯦ ꯍꯧꯒꯠꯄꯗꯤ ꯇꯜꯂꯕ ꯋꯥꯔꯕ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯍꯧꯖꯤꯛꯅꯅꯦ ꯑꯣꯐꯤꯁꯁꯦ ꯍꯦꯛ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯋꯥꯅꯕ ꯑꯗꯩ ꯉꯜꯂꯞꯀꯁꯨ ꯆꯠꯂꯤꯅꯤꯀꯣ ꯃꯕꯥꯅꯤꯅ ꯍꯣꯏ ꯈꯔ ꯉꯟꯅꯒꯁꯨ ꯆꯠꯂꯤꯅꯤ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯇꯧꯅꯅꯦ ꯑꯩꯈꯣꯏ ꯃꯣꯏ ꯑꯗꯨꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯍꯦꯛ ꯃꯇꯝꯗꯅ ꯅꯣꯛꯃꯤꯟꯅꯕꯤ ꯌꯦꯡꯅꯕꯤ ꯑꯗꯩ ꯔꯨꯝ ꯑꯃ ꯃꯥꯏ ꯇꯣꯉꯥꯟ ꯑꯣꯐꯤꯁ ꯋꯥꯛ ꯇꯧꯅꯈꯤꯕ ꯃꯇꯝꯗꯅ ꯐꯣꯟꯁꯦ ꯑꯃꯨꯛ ꯇꯧꯅꯗꯣꯏꯅꯤ ꯋꯥꯁꯤꯗꯤ ꯉꯥꯡꯅꯗꯕꯤꯗꯀꯣ ꯃꯦꯁꯦꯖ ꯊꯥꯅꯗꯣꯏꯅꯤ ꯑꯃꯨꯛ ꯑꯣꯐꯤꯁ ꯑꯝꯇꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯩꯗꯣ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯃꯨꯛ ꯇꯧꯅꯩꯅꯤꯀꯣ ꯑꯗꯩ ꯀꯩꯅꯣ ꯅꯨꯄꯤꯁꯦ ꯍꯟꯈ꯭ꯔꯦꯗꯅ ꯍꯜꯂꯝꯗꯥꯏꯁꯦ ꯅꯨꯄꯤꯁꯤꯅ ꯍꯥꯟꯅ ꯍꯜꯂꯒꯅ ꯅꯣꯛꯃꯤꯟꯅꯗꯣꯏꯅꯤ ꯃꯕꯥꯅꯤ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯒꯥꯔꯤ ꯃꯆꯥꯅ ꯂꯥꯛꯑꯦ ꯅꯨꯄꯥꯁꯤꯅ ꯀꯥꯔ ꯑꯃꯗ ꯂꯥꯛꯑꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯍꯟꯈꯤꯕꯁꯦ ꯑꯁ꯭ꯋꯥꯏꯗ ꯊꯦꯡꯅꯔꯒ ꯑꯃꯨꯛ ꯀꯩꯅꯣꯃꯨꯛ ꯆꯥꯃꯤꯟꯅꯕ ꯇꯧꯔꯒ ꯑꯗꯨꯝ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯃꯨꯛ ꯍꯟꯃꯤꯟꯅꯕ ꯀꯪꯂꯥꯗꯒꯁꯦ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯐꯝꯃꯤꯟꯅꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅꯒ ꯋꯥꯔꯤ ꯁꯥꯗꯣꯛꯄ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯁꯨꯝ ꯑꯗꯨꯝ ꯍꯧꯈꯤꯕꯁꯦ ꯆꯍꯤ 1 ꯃꯈꯥꯏꯃꯨꯛꯇꯤ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦꯕꯀோ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯍꯥꯏꯖꯩꯌꯦꯕ ꯅꯪ ꯑꯝꯇ ꯍꯪꯉꯨꯗ ꯅꯣꯏ ꯃꯥꯗ ꯑꯝꯇ ꯍꯪꯉꯨ ꯈꯣꯠꯂꯣꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯩꯗ ꯃꯥꯅ ꯑꯁ ꯉꯥꯏꯈꯣ ꯍꯦꯛ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯍꯥꯏꯒꯦ ꯌꯥꯅꯤ ꯀꯩꯕꯨ ꯍꯥꯏꯗꯣꯏꯅꯣ ꯑꯩꯅ ꯄꯥꯝꯃꯦꯅ ꯄꯨꯁꯟꯕ ꯅꯨꯄꯤꯕꯨ ꯏꯃꯥꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅꯅꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯕꯒꯤꯅꯦ ꯃꯥꯅ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯃꯅꯥꯛꯇ ꯊꯝꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯣꯐꯤꯁꯁꯤꯗ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯈꯪꯅꯗꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯂꯣꯏ ꯈꯪꯅꯔꯦꯀꯣ ꯂꯣꯏ ꯈꯪꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯋꯦꯕ ꯑꯗꯣ ꯃꯣꯏ ꯑꯣꯐꯤꯁ ꯃꯅꯥꯛꯇꯒ ꯁꯪꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯇꯧꯕꯁꯤꯗꯅꯦ ꯅꯨꯄꯥꯁꯤꯅꯒ ꯁꯥꯎꯋꯦꯕ ꯃꯥꯅ ꯈꯝꯕꯜꯂꯛꯄ ꯈꯣꯠꯄꯁꯦ ꯍꯧꯔꯛꯑꯦꯕ ꯑꯗꯨꯝꯕꯗꯩꯀꯣ ꯑꯗꯨꯒ ꯑꯁ ꯋꯥꯈꯟꯁꯦ ꯌꯥꯝ ꯂꯩꯇꯥꯗꯦꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯦ ꯑꯗꯨꯝ ꯆꯦꯟꯁꯤꯜꯂꯁꯤ ꯑꯗꯨꯒ ꯆꯦꯟꯕꯁꯤꯁꯨ ꯃꯥ ꯅꯨꯄꯤꯁꯤꯅ ꯍꯧꯗꯣꯛꯈꯤꯕ ꯁꯨꯡꯅꯠ ꯅꯠꯇꯦꯕ ꯅꯨꯄꯥꯅ ꯍꯧꯗꯣꯛꯈꯤꯕꯅꯦꯕ ꯑꯗꯣ ꯁꯦꯡꯅ ꯑꯩꯁꯦ ꯅꯪꯁꯦ ꯏꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯉꯦ ꯅꯌꯨꯝꯗ ꯍꯜꯍꯟꯅꯤꯡꯗ꯭ꯔꯦ ꯊꯕꯛ ꯆꯠꯂꯦ ꯏꯕꯥꯅꯤ ꯄꯨꯂꯞ ꯑꯗꯨꯝ ꯆꯠꯃꯤꯟꯅꯅꯤꯡꯉꯦ ꯍꯜꯂꯛꯑꯦ ꯄꯨꯂꯞ ꯍꯟꯃꯤꯟꯅꯅꯤꯡꯉꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯇꯣꯂꯣꯞꯁꯤꯁꯨ ꯌꯥꯝ ꯄꯤꯛꯏ ꯑꯗꯨꯅ ꯏꯕꯥꯅꯤ ꯄꯨꯟꯅ ꯑꯗꯨꯝ ꯃꯣꯏꯗꯤ ꯃꯕꯥꯅꯤꯅ ꯇꯧꯔꯤꯕ ꯀꯩꯅꯣꯁꯦ ꯄꯨꯜꯂꯕꯅꯤꯅ ꯂꯥꯏꯟꯁꯦ ꯃꯐꯝ ꯑꯃꯗ ꯊꯕꯛꯁꯦ ꯄꯨꯂꯞ ꯑꯗꯨꯝ ꯇꯧꯃꯤꯟꯅꯕ ꯌꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯃꯄꯥꯟꯗ ꯑꯣꯏꯅ ꯏꯕꯥꯅꯤꯁꯦ ꯂꯨꯍꯣꯡꯉꯒ ꯆꯠꯈ꯭ꯔꯁꯤ ꯏꯃꯥꯁꯨ ꯈꯔ ꯋꯥꯔꯦ ꯑꯗꯨ ꯁꯦꯟ ꯊꯨꯝꯁꯦ ꯈꯤꯇꯪꯁꯨ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯤ ꯑꯗꯣ ꯑꯩ ꯏꯊꯟꯇ ꯆꯠꯄꯗꯤ ꯅꯪ ꯊꯝꯃꯝꯃꯒ ꯑꯩ ꯉꯝꯃꯔꯣꯏ ꯑꯗꯣ ꯏꯃꯥꯅꯁꯨ ꯃꯄꯥꯟꯗ ꯑꯣꯏꯅ ꯃꯇꯝ ꯈꯤꯇꯪ ꯊꯕꯛꯁꯦ ꯇꯧꯑꯣꯅ ꯍꯥꯏꯔꯦ ꯏꯕꯥꯅꯤꯁꯦ ꯆꯦꯟꯁꯤꯜꯂꯁꯤ ꯑꯗꯨم ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨ ꯍꯥꯏꯕꯗ ꯅꯨꯄꯤꯗꯨꯅꯁꯨ ꯑꯗꯨم ꯌꯥꯔꯦ ꯅꯣꯡꯃꯗꯤ ꯃꯕꯥꯅꯤ ꯑꯣꯐꯤꯁ ꯍꯟꯃꯤꯟꯅꯔꯛꯄꯗ ꯑꯗꯨꯝ ꯅꯨꯃꯤꯠꯇꯣ ꯃꯥꯅ ꯅꯪ ꯉꯁꯤꯗꯤ ꯒꯥꯔꯤ ꯄꯣꯔꯛꯀꯅꯨ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯕꯖꯥꯔꯗ ꯉꯥꯏꯔꯝꯒꯦꯅ ꯉꯥꯏꯔ ꯃꯕꯥꯅꯤꯁꯦ ꯆꯠꯃꯤꯟꯅꯩ ꯑꯗꯩ ꯑꯣꯐꯤꯁꯁꯦ ꯍꯟꯃꯤꯟꯅꯔꯦ ꯑꯃꯨꯛ
ꯃꯥꯅ ꯅꯪ ꯉꯁꯤꯗꯤ ꯍꯟꯈ꯭ꯔꯅꯣ ꯑꯩꯈꯣꯏꯔꯣꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯦꯅ ꯌꯥꯝ ꯏꯔꯦꯝ ꯂꯦꯝꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯆꯦꯜꯂꯦꯕꯀꯣ ꯆꯦꯜꯂꯦ ꯃꯣꯏ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯊꯧꯖꯟꯁꯦꯅ ꯅꯪ ꯅꯣꯏ ꯏꯃꯥꯗꯗꯤ ꯅꯨꯄꯤ ꯆꯦꯜꯂꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯕ꯭ꯔꯥꯅ ꯍꯪꯉꯦꯕ ꯅꯨꯄꯤꯁꯤꯅ ꯑꯗꯣ ꯍꯥꯏꯗꯦ ꯍꯥꯏꯔꯔꯣꯏꯗ ꯏꯀꯥꯏ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏ ꯏꯃꯥ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯛꯑꯒꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯆꯦꯜꯂꯛꯑꯀꯥꯟꯗ ꯂꯣꯏ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯦꯕ ꯑꯗꯨ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯅꯪꯅ ꯉꯁꯤ ꯍꯟꯈ꯭ꯔꯅꯨ ꯈꯣꯠꯈ꯭ꯔꯅꯨ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯏꯃꯥꯅꯁꯨ ꯍꯣꯏ ꯂꯥꯏ ꯇꯤꯟ ꯈꯨꯔꯝ ꯊꯣꯛꯑꯁꯤ ꯑꯗꯨꯝ ꯐꯖ ꯐꯖꯅ ꯆꯠꯂꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯩꯁꯨ ꯑꯉꯥꯡ ꯃꯆꯥꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯅ ꯍꯥꯏꯔꯦ ꯑꯗꯣ ꯏꯃꯥꯗꯣ ꯈꯤꯇꯪꯗꯤ ꯃꯊ꯭ꯋꯥꯏꯗꯣ ꯅꯨꯡꯉꯥꯏꯇꯦ ꯌꯦꯛ ꯑꯣꯏꯕꯁꯤꯗꯅꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯆꯠꯂꯦ ꯊꯧꯖꯤꯜꯂꯦ ꯃꯣꯏ ꯃꯌꯨꯝꯗꯀꯣ ꯃꯣꯏꯁꯦ ꯑꯣꯐꯤꯁ ꯍꯜꯂꯝꯕꯥꯟꯁꯦ ꯑꯃꯨꯛ ꯀꯩ ꯈꯔ ꯀꯣꯏꯕ ꯆꯠꯇꯅ ꯈꯣꯠꯇꯅ ꯈꯔ ꯊꯧꯗꯅ ꯀꯩꯅꯣꯝ ꯆꯥꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏꯒꯁꯨ ꯁꯥꯃꯤꯟꯅꯗꯅ ꯇꯧꯔꯒ ꯃꯌꯨꯝꯗ ꯃꯝꯃꯀꯥꯟꯗ ꯆꯪꯉꯦꯕ ꯑꯗꯨ ꯍꯦꯛ ꯑꯍꯥꯟꯕ ꯆꯪꯕꯁꯤꯗꯅꯦ ꯃꯥꯅ ꯂꯥꯎ ꯆꯪꯉꯁꯦꯅ ꯒꯥꯔꯤꯁꯦ ꯈꯥꯝꯃꯝꯃꯦ ꯆꯪꯃꯤꯟꯅꯔꯦ ꯏꯃꯥꯅ ꯀꯧꯋꯦꯕ ꯑꯗꯨꯒ ꯁꯤꯗ ꯂꯩꯅꯦ ꯑꯩ ꯂꯥꯎꯅꯦ ꯁꯤꯗ ꯑꯩꯅ ꯃꯃꯥꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯁꯣꯐꯥ ꯀꯥꯁꯤꯗ ꯃꯥ ꯇꯤꯚꯤ ꯌꯦꯡꯉ ꯂꯩꯔꯝꯃꯦꯕ ꯃꯃꯥꯁꯦꯀꯣ ꯑꯗꯨ ꯆꯪꯈꯤꯕꯁꯤꯗ ꯅꯨꯄꯤꯁꯦ ꯎꯕꯗ ꯃꯃꯥꯁꯦ ꯉꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯅꯣꯡꯈꯠꯂꯛꯑꯦꯕ ꯑꯗꯨꯒ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯥꯏꯗꯦꯕꯀꯣ ꯏꯃꯥ ꯑꯩ ꯃꯥꯁꯦ ꯄꯣꯔꯛꯑꯦ ꯏꯕꯥꯅꯤ ꯑꯣꯐꯤꯁꯁꯨ ꯄꯨꯜꯂꯦ ꯑꯗꯨꯒ ꯃꯥꯏ ꯊꯕꯛꯁꯦ ꯍꯥꯏꯔꯦꯕ ꯃꯥꯅ ꯁꯤꯅꯤ ꯑꯩꯅ ꯁꯤ ꯊꯕꯛꯇꯨꯗꯤ ꯌꯥꯝ ꯄꯤꯛꯄ ꯑꯣꯏꯔꯦ ꯃꯆꯥꯅꯨꯄꯥꯒ ꯌꯦꯡꯅꯕꯗꯀꯣ ꯑꯗꯩ ꯑꯗꯣ ꯏꯃꯥ ꯑꯩ ꯄꯨꯟꯅ ꯑꯗꯨꯝ ꯃꯄꯥꯟꯗ ꯂꯨꯍꯣꯡꯉꯒ ꯏꯕꯥꯅꯤꯗ ꯆꯠꯃꯤꯟꯅꯔꯒꯦ ꯏꯃꯥꯏ ꯃꯇꯦꯡꯁꯨ ꯄꯥꯡꯉꯒꯦ ꯏꯃꯥꯏ ꯃꯇꯦꯡ ꯄꯥꯡꯉꯒꯦꯅ ꯄꯣꯔꯛꯑꯝꯅꯦꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯥ ꯐꯝꯁꯦꯅ ꯃꯥꯅ ꯍꯥꯏ ꯃꯃꯥꯁꯤꯗꯤ ꯀꯔꯤꯝ ꯍꯥꯏꯗꯦꯀꯣ ꯑꯗ ꯃꯃꯥꯅ ꯍꯥꯟꯅ ꯍꯪꯕꯁꯦ ꯀꯩ ꯍꯪꯒꯦꯗꯅꯦ ꯅꯪ ꯀꯩ ꯂꯝꯗꯩꯅꯣ ꯏꯕꯦꯝꯃ ꯀꯩ ꯃꯤꯡ ꯀꯧꯏ ꯍꯪꯗꯦꯕ ꯅꯪ ꯌꯨꯝꯅꯥꯛ ꯀꯩꯅꯣ ꯌꯦꯛ ꯀꯔꯤꯅꯣ ꯍꯥꯟꯅ ꯍꯪꯉꯦꯕꯀꯣ ꯑꯗꯨꯗ ꯅꯨꯄꯤꯁꯤꯅ ꯑꯁꯤꯅꯦꯅ ꯍꯥꯏꯔꯦꯕ ꯃꯃꯥꯁꯦ ꯑꯗꯨꯝ ꯅꯣꯟꯊꯈ꯭ꯔꯦꯕꯀꯣ ꯅꯣꯟꯊꯈꯤꯕꯗꯩ ꯃꯃꯥꯁꯦ ꯃꯄꯤꯁꯦ ꯑꯗꯣꯝꯗ ꯑꯗꯨꯝ ꯇꯥꯔꯒꯅꯦ ꯀꯔꯤꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦꯕ ꯃꯃꯥꯁꯦ ꯑꯗꯨꯒ ꯃꯃꯥꯁꯦ ꯀꯥꯗ ꯆꯪꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯀꯥꯗ ꯆꯪꯉ ꯅꯨꯄꯤꯁꯦ ꯏꯀꯥꯏꯕꯗ ꯂꯣꯏꯔꯦꯕ ꯑꯗꯩ ꯑꯍꯥꯟꯕ ꯑꯗꯨꯃꯥꯏꯅ ꯄꯨꯁꯟꯕꯁꯦ ꯈꯨꯔꯝꯃꯨ ꯈꯣꯠꯂꯨ ꯏꯃꯥꯗꯒꯅ ꯍꯥꯏꯅꯕ ꯃꯃꯥꯅꯒ ꯍꯔꯥꯎ ꯇꯧꯅꯕ ꯃꯤ ꯃꯌꯥꯝ ꯆꯪꯁꯤꯟꯅꯔꯛꯄ ꯌꯨꯝꯊꯪ ꯀꯩꯊꯪꯅꯕ ꯇꯧꯗ꯭ꯔꯥ ꯑꯗ ꯃꯣꯏ ꯁꯥꯒꯩꯁꯦ ꯆꯥꯎꯔꯅꯦ ꯁꯥꯒꯩ ꯑꯅꯤ ꯑꯍꯨꯝ ꯃꯊꯪ ꯇꯥꯔꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯐꯝꯃꯦ ꯏꯀꯥꯏꯔꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯃꯤꯡꯁꯨ ꯍꯪꯗꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯍꯪꯗꯦ ꯂꯝꯁꯨ ꯍꯪꯗꯦ ꯑꯗꯨꯒ ꯌꯨꯝꯅꯥꯛꯀ ꯌꯦꯛꯀ ꯍꯪꯉꯒ ꯃꯣꯏ ꯃꯥꯅ ꯀꯞꯄꯤꯁꯦ ꯀꯩꯒꯤꯅꯣꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯅꯨꯄꯤꯁꯦ ꯏꯀꯥꯏꯖꯕꯀꯣ ꯑꯩꯁꯦ ꯑꯦꯛꯁꯦꯞ ꯇꯧꯗꯦꯅꯀꯣ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯀꯥꯁꯤꯗ ꯀꯞꯄꯦ ꯃꯃꯥꯁꯦ ꯃꯆꯥꯅꯨꯄꯥꯁꯨ ꯆꯪꯉꯝꯗ꯭ꯔꯦꯕ ꯃꯃꯥꯏ ꯃꯅꯥꯛꯇ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯐꯝꯃꯦ ꯅꯪ ꯍꯥꯟꯅ ꯍꯥꯏꯌꯣꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯍꯥꯟꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦꯕ ꯃꯥꯁꯨ ꯀꯞꯄꯦꯕꯀꯣ ꯃꯄꯤꯁꯨ ꯑꯣꯔꯣ ꯇꯥꯏ ꯏꯀꯥꯏꯖꯕꯗꯣ ꯃꯥꯁꯨ ꯁꯨꯝ ꯏꯖꯠ ꯑꯝꯗ ꯂꯩꯖꯔꯛꯄ ꯃꯤꯅꯤ나 ꯃꯄꯨꯟꯁꯤꯗ ꯄꯣꯛꯄꯗꯩ ꯃꯤ ꯑꯃꯅ ꯋꯥꯍꯩ ꯑꯃꯇ ꯊꯤꯅ ꯉꯥꯡꯗ꯭ꯔꯤꯕ ꯋꯥꯍꯩ ꯑꯃꯇ ꯃꯊꯛ ꯊꯪꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥꯅꯦꯕ ꯃꯥꯁꯦꯀꯣ ꯏꯖꯠ ꯑꯝꯗ ꯂꯩꯔꯤꯅꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯃꯥꯁꯤꯅ ꯐꯣꯟ ꯇꯧꯔꯒ ꯀꯧꯕꯖꯥꯠꯅꯦꯕ ꯃꯣꯏꯒꯤ ꯃꯗꯣꯝꯆꯥ ꯍꯧꯖꯤꯛꯀꯤ ꯃꯈꯨꯔꯥꯏ ꯅꯨꯄꯤꯁꯦ ꯂꯥꯛꯑꯦꯕ ꯑꯗꯨ ꯂꯥꯛꯄꯁꯤꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯏꯕꯦꯝꯃ ꯑꯁꯣꯝꯗ ꯐꯤꯔꯣꯟ ꯍꯣꯡꯉꯨꯔꯁꯦ ꯑꯁꯣꯝ ꯆꯠꯁꯦ ꯍꯥꯏꯔꯒ ꯅꯨꯄꯤꯁꯦ ꯄꯨꯔ ꯆꯠꯂꯦꯕ ꯃꯣꯏꯔꯣꯝꯗ ꯑꯗꯩꯗꯤ ꯄꯨꯔ ꯆꯠꯈ꯭ꯔꯒꯅꯦ ꯑꯗꯨꯝ ꯀꯩꯝꯇ ꯍꯥꯏꯗꯦ ꯀꯥ ꯑꯃꯗ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯃꯗ ꯐꯝꯍꯜꯂꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯥꯏꯔꯤꯛ ꯄꯥꯏ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯈꯤꯇꯪ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯛꯄꯁꯤꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯣ ꯅꯕꯥꯅꯤ ꯍꯥꯏꯔꯒ ꯃꯃꯥꯗꯨ ꯃꯗꯣꯝꯆꯥꯗꯣ ꯑꯗꯨꯅ ꯆꯥꯛ ꯊꯥꯡꯖꯜꯂꯒ ꯃꯆꯥꯅꯨꯄꯤꯒ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨ ꯅꯕꯥꯅꯤ ꯇꯨꯃꯤꯟꯅꯔꯣꯀꯣ ꯁꯤꯗ ꯍꯥꯏꯔꯒ ꯀꯔꯤꯝꯁꯨ ꯍꯥꯏꯗꯕ ꯑꯗꯨꯁꯨ ꯑꯗꯥꯁꯨ ꯑꯝꯇ ꯍꯥꯏꯗꯕ ꯇꯨꯃꯤꯟꯅꯔꯣꯀꯣ ꯅꯕꯥꯅꯤ ꯁꯤꯗꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯨꯝꯅꯈ꯭ꯔꯦꯕ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯦ ꯆꯪꯉꯛꯈꯤꯗꯣꯏꯔꯥꯅ ꯁꯨꯝ ꯃꯥꯁꯦ ꯈꯜꯂꯦꯕ ꯑꯗꯩ ꯃꯥꯁꯦ ꯆꯦꯜꯂꯝꯅꯤꯅ ꯐꯣꯟ ꯇꯧꯁꯟꯕꯁꯨ ꯏꯀꯥꯏꯔꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯁꯦ ꯂꯥꯛꯄ ꯃꯥ ꯉꯥꯏꯔꯦꯕ ꯑꯗꯩꯗꯤ ꯑꯍꯤꯡꯁꯦ ꯑꯗꯨꯝ ꯅꯣꯡꯉꯥꯟꯈ꯭ꯔꯦꯕ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯆꯪꯉꯛꯈꯤꯗ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯄꯨꯡꯉꯛꯑꯦꯕ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣꯅ ꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯏꯀꯥꯏꯕꯅꯁꯨ ꯃꯥꯁే ꯂꯣꯏꯔꯦꯕꯀꯣ ꯋꯥ ꯉꯥꯡꯗꯕꯤꯗ ꯇꯧꯔꯛꯄ ꯊꯕꯛꯅꯦꯕ ꯃꯅꯦꯝꯕꯣꯛꯇꯣꯟ ꯇꯧꯔꯛꯏꯗꯣ ꯂꯥꯎ ꯈꯣꯡ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯋꯥꯍꯩ ꯑꯃꯇꯁꯨ ꯐꯣꯡꯗꯣꯛꯇꯕ ꯋꯥꯍꯩ ꯑꯃꯇꯁꯨ ꯍꯥꯏꯗꯕ ꯃꯣꯏ ꯏꯃꯨꯡꯁꯤꯅꯀꯣ ꯃꯤ ꯆꯪꯉ ꯈꯣꯠꯂꯒ ꯑꯗꯨꯁꯨ ꯍꯥꯏꯗꯕ ꯃꯥꯁꯦ ꯀꯩꯅꯣ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯌꯨꯝ ꯄꯥꯟꯕꯅꯦꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕꯁꯤꯗ ꯑꯩꯅ ꯉꯁꯤ ꯅꯪꯉꯤꯕ ꯏꯀꯥꯏꯕꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯀꯔꯤꯅꯣꯅ ꯃꯥꯁꯦ ꯈꯜꯂꯦꯕ ꯑꯗꯩꯗꯤ ꯑꯌꯨꯛꯁꯤꯗꯅꯦ ꯃꯥꯁꯦ ꯑꯁꯣꯝꯒꯤ ꯌꯨꯝꯗ ꯄꯨꯁꯟꯕ ꯈꯣꯠꯄꯒꯤ ꯋꯥꯐꯝꯁꯦ ꯀꯔꯤꯝ ꯂꯩꯇ꯭ꯔꯦꯕ ꯄꯨꯁꯟꯗ꯭ꯔꯦꯀꯣ ꯃꯤ ꯑꯃꯇꯁꯨ ꯆꯪꯉꯛꯇꯦ ꯑꯃꯁꯨ ꯀꯔꯤꯝ ꯆꯪꯉꯛꯇꯦ ꯑꯗꯩꯗꯤ ꯃꯗꯣꯝꯆꯥꯁꯤꯅ ꯑꯌꯨꯛꯇ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯅ ꯀꯧꯁꯜꯂꯦ
ꯑꯗꯨꯗꯤ ꯆꯥꯃꯤꯟꯅꯔꯦꯕꯀꯣ ꯑꯗꯩ ꯃꯗꯣꯝꯆꯥꯁꯤꯅ ꯍꯥꯏꯔꯦ ꯅꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯌꯦꯛꯁꯦ ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯅ ꯉꯔꯥꯡꯗꯒꯤ ꯏꯆꯦꯗꯣ ꯋꯥꯟꯊꯗꯅ ꯂꯥꯛꯅꯗꯅ ꯑꯩꯈꯣꯏꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯏꯆꯦꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯔꯤ ꯑꯩꯁꯨ ꯉꯔꯥꯡ ꯆꯠꯂꯦ ꯑꯩ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣꯁꯨ ꯑꯥꯗ ꯂꯩꯍꯧꯔꯦ ꯑꯗꯨꯅꯅꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯌꯦꯛꯁꯦ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯌꯦꯛꯀꯤ ꯑꯋꯥꯕ ꯈꯔ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯗ ꯑꯗꯨꯅꯅꯤ ꯑꯗꯣ ꯅꯣꯏ ꯍꯥꯟꯅ ꯀꯩꯅꯣ ꯅꯕꯥꯅꯤꯁꯤꯕꯨ ꯌꯦꯛ ꯊꯣꯛꯏ ꯈꯣꯠꯂꯤꯁꯦ ꯈꯪꯅꯗ꯭ꯔꯥꯅ ꯍꯥꯏꯕ ꯃꯗꯣꯝꯆꯥꯁꯤꯅ ꯑꯩꯗꯤ ꯃꯉꯣꯟꯗ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯌꯥꯅꯤꯍꯦ ꯌꯥꯅꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯕ ꯂꯣꯏꯔꯦ ꯑꯗꯨꯝ ꯍꯥꯏ ꯑꯩꯁꯨ ꯃꯥ ꯅꯨꯡꯁꯤꯔꯨꯕꯅꯤꯅ ꯍꯣꯏ ꯌꯦꯛꯊꯣꯛꯑꯦꯅ ꯈꯪꯉꯁꯨ ꯂꯥꯞꯊꯣꯛꯄꯗꯤ ꯉꯝꯍꯧꯗ꯭ꯔꯦꯅ ꯍꯥꯏꯔꯦ ꯃꯥꯁꯨꯀꯣ ꯑꯗꯩꯗꯤ ꯍꯣ ꯐꯔꯦ ꯀꯣꯟꯅ ꯀꯩꯀꯩꯅꯣ ꯍꯦꯛ ꯈꯟꯅꯔꯁꯤ ꯑꯗꯣ ꯅꯪꯁꯨ ꯏꯕꯨꯡꯉꯣꯒ ꯇꯨꯃꯤꯟꯅꯗꯦ ꯈꯣꯠꯇꯦ ꯑꯗꯩ ꯏꯕꯨꯡꯉꯣ ꯆꯪꯉꯛꯇꯦ ꯑꯗꯨꯅ ꯃꯃꯥ ꯆꯪꯉꯛꯇꯦ ꯑꯗꯨ ꯇꯧꯗꯦ ꯅꯪ ꯈꯜꯂꯅꯨ ꯃꯥꯗꯤ ꯍꯧꯈꯤꯕ ꯀꯩꯅꯣꯗꯣ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯈ꯭ꯔꯦ ꯃꯉꯣꯟꯗ ꯑꯗꯨꯅ ꯋꯥꯟꯊꯔꯛꯇꯅ ꯈꯣꯠꯇꯅ ꯇꯧꯅꯔꯦ ꯑꯗꯨꯅꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯂꯨꯔꯤ ꯑꯗꯣ ꯅꯪ ꯊꯤꯜꯂ ꯈꯣꯠꯂꯒ ꯏꯔꯦꯟꯅ ꯀꯩꯀꯩꯅꯣ ꯈꯟꯅꯔꯁꯤꯅ ꯃꯗꯣꯝꯆꯥꯁꯤꯅ ꯋꯥꯗꯤ ꯌꯥꯝ ꯉꯥꯡꯗꯕꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯝꯁꯤꯜꯂꯛꯄꯩꯗꯨꯗ ꯃꯣꯏ ꯊꯤꯟꯕꯩ ꯁꯦꯝ ꯁꯥꯔꯦ ꯃꯣꯏ ꯃꯤ 4 ꯈꯛꯇꯅꯦ ꯃꯣꯏꯅ ꯁꯦꯝ ꯁꯥꯔꯤꯗꯣꯀꯣ ꯊꯤꯟꯕꯒꯤ ꯃꯗꯣꯝꯆꯥꯗꯨꯅꯦ ꯃꯆꯥ ꯃꯆꯥꯅꯨꯄꯤꯗꯨꯅꯦ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯊꯪꯅꯕꯩ ꯑꯃꯅꯤꯒ ꯑꯗꯨꯃꯥꯏꯅ ꯁꯤꯜꯂꯦ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯀꯩꯀꯩꯁꯦ ꯌꯥꯝꯗꯤ ꯄꯨꯗ꯭ꯔꯦ ꯈꯔ ꯑꯗꯨꯝ ꯄꯨꯔꯦ ꯑꯗꯨ ꯃꯥꯏ ꯃꯐꯤ ꯃꯔꯣꯟ ꯅꯪ ꯀꯩ ꯃꯆꯨ ꯄꯥꯝꯃꯤ ꯑꯗꯨꯝꯕ ꯑꯝꯇ ꯍꯪꯗ꯭ꯔꯦ ꯃꯣꯏꯅ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯔꯦ ꯁꯦꯠꯂꯦ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯗꯨꯁꯨ ꯎꯅꯗꯅ ꯃꯅꯦꯝꯕꯣꯛꯇꯨꯁꯨ ꯎꯅꯗꯅ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡꯗ ꯂꯥꯏꯟꯙꯧꯁꯨ ꯈꯨꯔꯝꯗꯅ ꯃꯥꯁꯦ ꯑꯗꯨꯝ ꯃꯗꯣꯝꯆꯥꯒꯤ ꯏꯃꯨꯡꯗꯒꯤ ꯑꯗꯨꯝ ꯊꯤꯟꯕꯁꯦ ꯆꯠꯂꯦꯀꯣ ꯃꯗꯣꯝꯆꯥꯗꯒꯤ ꯊꯣꯛꯑꯦꯕ ꯑꯗ ꯃꯥꯁꯦ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛꯇꯪꯗꯤ ꯆꯪꯉꯝꯅꯤꯡꯉꯦ ꯃꯥ ꯂꯥꯏꯟꯙꯧ ꯈꯨꯔꯝꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯏꯁꯨ ꯊꯤꯟꯕ ꯊꯣꯛꯄꯗꯨꯗ ꯁꯨꯃꯥꯏꯅ ꯃꯥꯅ ꯌꯦꯡꯉꯝꯃꯦ ꯌꯨꯝꯗꯨꯗꯤ ꯊꯪꯅꯩꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯤꯜꯂꯛꯑꯦ ꯑꯗꯩ ꯃꯌꯨꯝ ꯌꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯋꯥꯁꯦ ꯌꯥꯝ ꯉꯥꯡꯅꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯍꯜ ꯂꯃꯟꯈꯩ ꯀꯣꯟꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯩꯗꯤ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯈꯣꯠꯂꯁꯦꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯍꯜꯂꯛꯑꯦ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯀꯞꯄꯦ ꯃꯣꯏ ꯆꯠꯈ꯭ꯔꯀꯥꯟꯗ ꯃꯥꯁꯦ ꯈꯥꯡꯉꯝꯕ ꯂꯣꯠꯂꯝꯕ ꯉꯝꯗ꯭ꯔꯦ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯤ ꯀꯩꯒꯤꯅꯣꯅ ꯍꯥꯏ ꯃꯥꯅ ꯁꯨꯝ ꯏꯃꯥꯒ ꯕꯕꯥꯒ ꯀꯥꯏꯅꯔꯅꯤꯅ ꯈꯟꯕꯗ ꯑꯩ ꯁꯨꯝ ꯀꯞꯄꯅꯦꯅ ꯑꯗꯣꯝꯗ ꯍꯥꯏꯖꯜꯂꯦ ꯃꯥ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕꯀோ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯐꯣꯟꯁꯦ ꯐꯥꯎꯔꯛꯑꯦꯕꯀꯣ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗꯩ ꯍꯜꯂꯛꯑꯦ ꯈꯣꯠꯂꯛꯑꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯊꯦꯡꯕꯗ ꯐꯥꯎꯔꯛꯑꯦꯕ ꯍꯣꯁꯄꯤꯇꯥꯜꯗꯩ ꯃꯥꯗꯣ ꯉꯔꯥꯡ ꯁꯨꯃꯥꯏꯅ ꯋꯥꯟꯊꯔꯛꯇꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤꯅ ꯑꯗꯣ ꯀꯩꯅꯣ ꯅꯣꯏ ꯏꯟꯗꯣꯝꯆꯥꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯣꯏ ꯏꯃꯨꯡꯗ ꯇꯧꯔꯤꯁꯦ ꯅꯣꯏ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯒ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯀꯔꯤꯅꯣ ꯑꯝꯇ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯗ ꯑꯩꯁꯨ ꯈꯪꯗꯦ ꯉꯍꯥꯟꯈꯩ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯌꯦꯛ ꯊꯣꯛꯅꯩ ꯍꯥꯏ ꯑꯗꯨ ꯌꯦꯛ ꯂꯧꯅꯕꯩ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯁꯤꯈꯤꯕꯅꯤ ꯍꯥꯏ ꯑꯗꯩ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯨꯀꯀꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯏꯄꯨꯒꯤ ꯃꯅꯥꯎꯄꯥ ꯀꯀꯥ ꯍꯥꯏꯇꯥꯔꯦꯀꯣ ꯀꯀꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ 3 ꯂꯩꯔꯤꯁꯦ ꯌꯦꯛ ꯂꯧꯅꯔꯨꯕꯒꯤ ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯗ ꯌꯦꯛ ꯂꯧꯅꯗꯕ ꯈꯔ ꯑꯃꯗꯤꯂꯩ ꯀꯀꯥꯒꯤ ꯃꯌꯥꯝꯕ ꯂꯩ ꯑꯗꯒꯤꯗꯤ ꯌꯦꯛ ꯂꯧꯅꯗꯕꯗ ꯑꯩꯈꯣই ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯂꯩ ꯃꯣꯏꯗꯤ ꯃꯌꯥꯝꯕ ꯂꯩꯔꯤ ꯑꯗꯨꯝ ꯑꯗꯨ ꯌꯦꯛ ꯂꯧꯕ 3ꯁꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯗ ꯌꯨꯝ 5 ꯂꯩꯕꯗ ꯌꯨꯝ 2 ꯈꯛꯇꯅꯤ ꯂꯨꯈꯥꯕꯤ ꯑꯣꯏꯗ꯭ꯔꯤꯁꯦ ꯑꯗꯨꯒꯤ ꯏꯕꯥꯅꯤꯁꯦ ꯌꯦꯛ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯅꯄꯨꯟꯁꯤ ꯇꯦꯜꯂꯅꯦꯅ ꯑꯗꯨꯝ ꯏꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯈꯣꯠꯈ꯭ರೆ ꯑꯗꯨꯒꯤꯅꯦ ꯈꯣꯠꯀꯤꯅꯦꯅ ꯍꯥꯏꯔꯦ ꯑꯗꯩ ꯑꯗꯨꯗꯤ ꯅꯪꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯔꯦꯕ ꯃꯥꯅ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯏꯃꯥꯁꯦ ꯊꯦꯝꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯐꯣꯟꯁꯦ ꯃꯕꯥꯅꯤꯁꯦ ꯏꯇꯧ ꯇꯧꯅꯗ꯭ꯔꯦ ꯅꯨꯄꯤꯁꯤꯅꯁꯨ ꯇꯧꯕ ꯏꯀꯥꯏꯔꯦꯀꯣ ꯅꯨꯄꯥꯁꯤꯅ ꯈꯔ ꯇꯧꯔꯛꯏ ꯏꯃꯥꯈꯔ ꯅꯥ ꯐꯔꯦ ꯈꯣꯠꯂꯦ ꯑꯗꯨ ꯇꯧꯔꯦꯅ ꯑꯗꯩ ꯁꯣꯝꯗꯗꯤ ꯑꯍꯟꯈꯩꯅ ꯅꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯗꯤ ꯂꯨꯍꯣꯡꯕ ꯂꯦꯞꯅꯕ ꯂꯥꯛꯅꯕ ꯍꯥꯏꯔꯣ ꯈꯣꯠꯂꯣ ꯁꯨꯝ ꯍꯥꯏꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯑꯍꯟꯈꯩꯅꯅ ꯑꯗꯣ ꯏꯃꯥ ꯍꯣꯏꯅ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯩ ꯋꯥꯁꯨ ꯁꯨꯛꯄꯟ ꯄꯟꯅꯗ꯭ꯔꯤ ꯏꯃꯥꯁꯤꯁꯨ ꯑꯗꯨꯝ ꯆꯥꯛ ꯏꯁꯤꯡ ꯏꯟꯊꯤꯉꯥꯏ ꯆꯥꯗꯦ ꯑꯗꯨꯝ ꯅꯥꯔ ꯂꯩ ꯅꯨꯄꯥꯁꯤꯗꯤ ꯊꯕꯛ ꯀꯥꯔꯛꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯇꯝ ꯈꯔ ꯁꯨꯇꯤ ꯂꯧꯈꯤꯕ ꯃꯥꯁꯦꯀꯣ ꯃꯃꯥ ꯅꯥꯏꯌꯦꯅꯀꯣ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯃꯊꯟꯇ ꯑꯣꯐꯤꯁꯁꯤꯗ ꯀꯥꯕꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯨꯄꯥꯁꯦ ꯎꯗꯕꯁꯤꯗꯀꯣ ꯑꯗꯩꯗꯤ ꯍꯣꯡꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯗꯩꯗꯤ ꯅꯪꯅ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯔꯣ ꯑꯩ ꯏꯃꯥꯁꯦ ꯑꯝꯇ ꯊꯦꯝꯈꯤꯒꯦ ꯅꯪꯅ ꯑꯣꯏꯅ ꯈꯤꯇꯪ ꯇꯞꯅ ꯍꯣꯡꯕ ꯄꯥꯝꯃꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯈꯤꯇꯪ ꯇꯞꯅ ꯍꯣꯡꯉꯒꯦ ꯑꯅ ꯍꯥꯏꯔꯣꯅ ꯍꯥꯏꯔꯦꯕ ꯅꯨꯄꯤꯁꯤꯅ ꯑꯗꯨ ꯍꯥꯏꯔꯦꯕ ꯃꯃꯥ ꯍꯣꯏꯔꯣꯝꯗ ꯁꯣꯝꯗꯀꯣ ꯑꯩꯈꯣꯏ ꯈꯤꯇꯪ ꯇꯞꯅ ꯍꯣꯡꯒꯦ ꯈꯣꯠꯀꯦꯅ ꯃꯃꯥ ꯍꯣꯏꯅꯁꯨ ꯃꯣꯏꯅꯤꯁꯦ ꯑꯗꯨꯝ ꯌꯥꯅꯔꯤ ꯃꯥꯅꯦ
ꯑꯗꯨꯅꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯩꯊꯣꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯦꯜꯂꯕ ꯃꯇꯨꯡ ꯊꯥ 9-9ꯁꯦ ꯍꯧꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗ ꯃꯣꯏ ꯃꯄꯨ ꯍꯣꯏ ꯀꯩ ꯍꯣꯏꯅ ꯁꯨꯝ ꯅꯤꯉꯣꯟꯅ ꯆꯦꯜꯂ ꯀꯨꯏꯅ ꯂꯩ ꯄꯥꯝꯗꯦ ꯃꯣꯏ ꯑꯍꯟꯈꯩ ꯑꯝꯇ ꯂꯥꯛꯑꯣꯌꯨ ꯋꯥ ꯉꯥꯡꯅꯁꯦꯌꯨ ꯃꯊꯪ ꯆꯍꯤꯗꯗꯤ ꯄꯥꯡꯈꯠꯂꯛꯄꯗ ꯐꯥꯏꯔꯦꯜ ꯂꯝꯇꯥꯗ ꯍꯣꯡꯅꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯣꯌꯣꯅ ꯍꯥꯏꯔꯣꯅ ꯀꯟꯅ ꯍꯥꯏꯔꯦꯕ ꯍꯣꯏ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤꯁꯤꯅ खरा तपना होंगे हारेब ए अदु यारोय अहनगैगी कैनोमा ngangnage मोय अहनगैदो नोंगतजु लाक्ते कैनोमतजु हंगक्ते अदैदी कुमै हराव थोइजे हई लै अमजु थिलक्ते अदुना कोय अहन मसेन ngangnagेना मा मोयजिना कैनो तौरे मोयगी हाइदोकपा लाकपदा नंबर ककै लौनैदना अदुई मखुरागी नंबर कैनोदो मपनदौगी लौनबजिदा तौरेबा अदु तौबो कानजिदा मपनदौदुना अस कैनो तौवी मोय मुंगी वासे खोइनसु हाइबा ngamde अदो मोयनादी अदम वा लोइसन्नबै मोंगदा हाइ अखोइददीना अदो सोमददी नुपी मयमदु सुकांग खंगबा नतेको अदु वादोको मोयजु पुंगांगएबा अदु हारकपजिदा अदै लाओ अदुगा वासे ngangnasiना हाइबजिदा मोयना सि नुमित्ता लाओना मतम थाग्रेबा लोंबै वा लेपनरजेना लाक्त्रेबा अदु हारिबा मपनदौजिना मोयगी नंबरजे ब्लॉक पिसल्लेबा मोयजे याम नुंगाइत्रेबको अदैदी नुपीजिदा हे कैनो नोइना तौनैजे फजना हायु मरोन सेंगो नंग कैनोना अदैदी नुपीजिजु नुपाजिजु फोनजे खरा तौरक्ता अदु मबानिजु माना चपचाना लेपा ngamdabdo अदुगी नुपीजिनाजु नुंगाइत्रेबको अदै नुपाजिजु मतम अदु कानजिदा मु नुपीजिदा ब्लॉक पिसल्लेबा लोहोंग लेपनबा लाओ खोलो कन्ना हारकपैसे मंगोंदों पाउ पिरक्कने हाइबगी मओंगदा अदै नुपीजिजु नुंगाइत्रेको इकाइजबा लेकाइदुई ममांगदा माजे अदै अदुदा चेलेना हाइफे नुपादो थबकदो खरा चावबनिना अदुगा लौबीद्रेये नुपामयमना लाक्पीद्रेये नुपामयमना पामदेये गा हाइबदो माजु याम इकाइदना माना सुंहाइ हाइदोक्तबनेबा यारिंगैदीना माजु होनाबनेबको अदै लोहोंबदो लेपनबजि लाउ यादरमिना मोयना मी खरा थारेबा सुमाइना नोय हांजु लाक्ते अदो अरोइबो ओइना सिगी नुमिसदा लाक्तबा यारोयना मोय सागैगी नुपा खरा थारा हायल्लुरेबा अदोसु दुम लाखिद्रेबा अदै नुपीदुगसु मतमजिदा नुपाजिगा पाउजे फाउनद्रेबा अदै मचा नुपीगी वा ताबा यारक्त्रेबा मामपाजे अदो अखोय ऑर्गनाइजेशनजिदा लाक्पनेबा मोयना मोय नुपा मयमजे कौखलगा अखोय असेंगबा अमा चपचाना खंगना थोकेना लाक्पनेबा अदै नुपा मयमजे अखोयना पाउ पीरगा पुलप फामिन्नबजिदा नुपा मचाजुजु तोम नोंथरा लै अदुगा ममाजिना नुपीजिना वारी म्यामजे लोय लीरे अदुगा कनोजिना ममाजिना हाइरेबा नुपागी ममाजिना अखोइदी येकसे याम कल्ली थोंनरिबा येकसे दो आई सामक्सु येकता लैरुबै पुरोइबजे ngannna लैगिदे अदुगा इनाउपाजु येक लौरुबै सुमाइना लैगिदे अदै खुरा अमजु लैगिदे अखोइजे अदुना अखोइ सागैजिदा सुमाइना येकसे लौरुबदा सुमाइना थोकपनिना अखोइजे लोय किनारे अदो आइदी इसाजे नुपीदै नुपादै मथन्दनी अदुगा मुक्सु सि मा खक पोइङाइदा दम मपाजे लैगिद्रे अदो इपुरोइबा हारा लैत्रे इचाजिदा पुरा इदि थवाइदों लैजरकपने अदो माजु मु गेक लौरगा आइगी लाइबक्तो मपागी लाइबक ताग्रदिना आइजे आई ngangbam chapam ai khangdre na mamaजना कप्पेबको अदुगुम्बा लैबनिना सेंगना येकनिना येकसि थोक्तबा खोइगी माजे सोइनाइबो ओइजनो अतोप्पा जाति अमो ओइजनो मुस्लिम ओइजनो चिंगमी ओइजनो आई कयम काइदे येकसे थोअमद्रदि मा मखुसु टेक्सनो ममिसु तांगजनो आई कयम काइदे अदुबु येक थोक्पसिदि आई इसादा सागी मुंगदा खोइदा हंजन हंजन थौदोगसे थोगा कमाइना अखोइना येकनि खंगखंगना लोखोंदोइनोना ममाजना कप्पगा हाइरेबा अदै इसा नुपाजी हाइरिबा कैनोजे ट्रेनिंग जे चन्नबो होनारकपदा माजिदबु ना होनारकपदा आइना याम कन्ना होनारा इमाजे अदो लम्मा सेलम योंदना दै आइगी थबकसिगी कैनो लोन लौथोक्तना खोतना तौरकांदा याम वाना सही मा कैनोजे ट्रेनिंग जे लोइसलकपने अदो आइजु इमुंगी फिबमजे याम चाद्रि मागी पैसा थाबो होनबदा मीगी पैसाजु खरा पूरी अना माजनाने ममाजना हाइरेबको आई करी हाइदोइनो आई हाइबम खंगद्रेना हाइरेबा अदैदी मचा नुपाजिदा हंगेबा कोइना नंगदि बुंगो करी हाइनो कई खल्लिनो ना नुपाजे सुकोम खुमद्रेबको सुकोम खुमद्रे कयमतने नुमिसिदा मागी मसागी वाजे अमता nganगद्रेबा नुपाजे nganगो मसासु आयाद्रबा अदैदी नुपीजिनाने नंग आइजे चेनबा नुमित्तागी आई खंग्रबनी अदो आइनदि मंगोंदा याम हाइजबनी नंग नोइ मादमतदि हंगु खोइजु सुमाइ हाइ खोलियना दो
ꯃꯣꯏ ꯏꯃꯥꯅꯁꯨ ꯌꯥꯝ ꯊꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯑꯩꯅ ꯌꯨꯝꯗꯨꯗ ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯃꯣꯏ ꯕꯕꯥꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯄꯨꯟꯁꯤ ꯇꯦꯟꯕ ꯊꯣꯛꯄ ꯊꯣꯛꯈ꯭ꯔꯗꯤ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯍꯧꯔꯣꯏ ꯃꯣꯏ ꯏꯃꯥꯅꯁꯨ ꯑꯩꯅꯅꯦ ꯍꯥꯏꯅꯤ ꯑꯗꯣ ꯑꯁꯨꯛ ꯌꯥꯝꯅ 이몽지나 ꯑꯩꯁꯦ ꯄꯥꯝꯗ꯭ꯔꯕꯅꯤ나 ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯂꯩꯖꯔꯔꯣꯏꯒꯦ ꯑꯩ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯦꯝꯗꯅ ꯅꯝꯐꯨ ꯍꯥꯐꯨꯗꯒ ꯂꯩꯁꯟꯕꯗꯣ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩ ꯄꯥꯝꯖꯕ ꯑꯣꯏꯗꯦꯅ ꯃꯣꯏ 이몽ꯒꯤꯗꯃꯛꯇ ꯑꯩ ꯄꯨꯟꯁꯤ ꯃꯥꯡꯉꯁꯨ ꯑꯩ ꯀꯠꯊꯣꯛꯆꯔꯒꯦ ꯍꯥꯏꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕ ꯌꯥꯝ ꯂꯦꯝꯅ ꯑꯗꯩ ꯃꯃꯥ ꯃꯄꯥꯅꯁꯨ ꯍꯥꯏꯔꯦ ꯌꯥꯝ ꯉꯥꯡꯅꯗꯦꯕ ꯋꯥ ꯃꯃꯥ ꯃꯄꯥꯅꯁꯨ ꯍꯥꯏꯔꯦꯕ ꯃꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯗꯅ ꯍꯥꯏꯔꯕꯁꯤꯕꯨ ꯑꯩꯈꯣꯏ ꯁꯤꯗ ꯏꯆꯥ ꯄꯤꯁꯜꯂꯣꯏ ꯍꯥꯏꯔ ꯃꯣꯏꯁꯦ ꯋꯥꯁꯦ ꯂꯣꯏꯁꯟꯅꯩꯑꯕ ꯅꯨꯄꯤꯁꯤꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯀꯝꯄꯦꯟꯁꯦꯁꯟꯁꯦ ꯆꯞ ꯆꯥꯅ ꯂꯧꯋꯦ ꯈꯔ ꯆꯥꯎꯅꯁꯨ ꯂꯧꯋꯦ ꯌꯥꯝꯁꯨ ꯌꯦꯠꯅꯗꯦ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯑꯗꯨꯝ ꯆꯥꯎꯅ ꯄꯤꯊꯣꯔꯛꯑꯦ ꯃꯣꯏꯅ ꯃꯁꯥꯅ ꯀꯩꯗꯧꯖꯕꯅꯤꯅ ꯍꯥꯏꯔꯤꯕ ꯄꯩꯁꯥꯗꯨꯒꯤꯁꯨ ꯃꯣꯏꯁꯦ ꯌꯥꯝꯅ ꯆꯍꯤ ꯁꯤ ꯊꯧꯗꯣꯛꯁꯦ ꯆꯍꯤ 5ꯃꯨꯛ ꯐꯥꯈꯔꯦ ꯊꯦꯡꯅꯕ ꯑꯩꯈꯣꯏꯒ ꯑꯗꯣ ꯁꯤꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯍꯧꯖꯤꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯦ ꯇ꯭ꯔꯦꯅꯤꯡꯁꯤꯃ ꯇꯧꯔꯨꯕꯒꯤ ꯄꯩꯁꯥꯗꯣ ꯆꯪꯉꯤꯉꯩ ꯋꯥꯔꯤꯉꯩꯗꯨꯗ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯑꯃꯨꯛ ꯂꯥꯡꯕꯗ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯄꯤꯔꯛꯄ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔ ꯈꯣꯠꯂ ꯄꯤꯔꯛꯄ ꯑꯣꯏꯌꯦꯕꯀꯣ ꯑꯗ ꯃꯃꯥꯁꯤꯗꯤ ꯃꯁꯥꯒꯤ ꯁꯅꯥ ꯃꯆꯥ ꯑꯃ ꯁꯤꯟꯅꯕꯗ ꯍꯦꯟꯅꯒ ꯑꯍꯦꯟꯕ ꯁꯤ ꯊꯕꯛꯁꯤꯃ ꯇꯧꯒꯦ ꯁꯅꯥꯁꯤꯃ ꯀꯥꯏꯊꯣꯛꯀꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ ꯏꯃꯨꯡꯗꯣ ꯑꯣꯏꯔꯦꯕ ꯃꯌꯨꯝ ꯃꯀꯩꯗꯤ ꯂꯤꯡꯖꯕ ꯑꯗꯨꯒ ꯏꯃꯨꯡꯗꯗꯤ ꯀꯔꯤꯝ ꯌꯥꯎꯗꯕ ꯃꯔꯨ ꯑꯣꯏꯅ ꯃꯆꯥꯁꯦ ꯁꯦꯝꯃꯛꯄꯗꯅꯦꯕ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯇꯝꯕ ꯌꯥꯕ ꯇꯝꯃꯒ ꯑꯃꯨꯛ ꯇ꯭ꯔꯦꯅꯤꯡꯗꯣ ꯑꯃꯨꯛ ꯊꯥꯒꯠꯂꯛꯏꯃꯤ ꯃꯃꯥꯗꯨꯗꯤ ꯗꯥꯏꯟ ꯍꯥꯔꯅꯦꯁꯇ ꯆꯪꯉꯒ ꯇꯣꯂꯣꯞꯇꯣ ꯆꯥꯎꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯃꯃꯥꯁꯦ ꯑꯃꯨꯛ ꯋꯥꯈꯜꯅꯁꯨ ꯌꯥꯝ ꯅꯥꯒꯟꯕ ꯅꯥꯕꯗꯁꯨ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯠꯄꯖꯥꯠꯅꯦꯕ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯗꯩꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯂꯣꯏꯁꯟꯅꯔꯒ ꯃꯄꯥꯟꯗ ꯑꯗꯨꯝ ꯊꯕꯛꯇꯣ ꯇꯧꯈ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦꯅ ꯑꯩ ꯃꯇꯝ ꯈꯔ ꯏꯃꯥ ꯑꯩ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯅ ꯀꯥꯏꯗ ꯇꯧꯈ꯭ꯔꯤꯅꯣ ꯃꯣꯏ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯀꯔꯤꯝ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯑꯗꯩ ꯅꯨꯄꯤꯁꯨ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟꯗ ꯇꯧꯔꯦꯕꯀꯣ ꯑꯗꯩꯗ ꯃꯥꯒꯤ ꯐꯣꯟꯁꯤꯗꯅꯦ ꯃꯥꯅ ꯈꯨꯗꯤꯡꯃꯛ ꯂꯥꯛꯄ ꯐꯣꯟ ꯑꯃ ꯍꯦꯛ ꯂꯥꯛꯄꯁꯦ ꯀꯅꯥꯝꯇꯒꯤ ꯐꯣꯟ ꯃꯥꯅ ꯉꯥꯏꯗꯦꯕꯀꯣ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟ ꯈꯛꯇꯅꯦꯕ ꯃꯥꯅ ꯉꯥꯏꯔꯤꯁꯦ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯑꯗꯩ ꯐꯣꯟ ꯑꯃ ꯂꯥꯛꯄꯁꯦ ꯃꯥꯒꯤ ꯑꯣꯏꯕ꯭ꯔꯥ ꯑꯗꯩ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈꯤꯕꯁꯦ ꯅꯨꯄꯥꯁꯤꯒꯤꯔꯥ ꯌꯦꯡꯖꯕ ꯑꯗꯨꯃꯥꯏꯅ ꯊꯥ 6-7ꯇꯤ ꯄꯥꯎꯁꯦ ꯐꯥꯎꯅꯈꯤꯗ꯭ꯔꯦꯕ ꯃꯥꯁꯨ ꯅꯨꯡꯇꯤꯒꯤ ꯄꯥꯎꯁꯦ ꯑꯗꯨꯝ ꯐꯥꯎꯅꯔꯝꯃꯒ ꯆꯦꯜꯂꯨꯕꯗꯒꯤ ꯇꯧꯅꯔꯛꯏꯕ ꯃꯑꯣꯡ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯑꯗꯩ ꯋꯥꯁꯦ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯀꯣ ꯑꯗꯨꯒꯤ ꯃꯥꯅꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯒ ꯇꯥꯟꯖꯥꯁꯤꯗ ꯑꯁꯣꯝꯗꯁꯨ ꯅꯨꯄꯥꯁꯤꯁꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯗ ꯐꯣꯟꯗꯤ ꯇꯧꯅꯤꯡꯕ ꯋꯥꯗꯤ ꯂꯣꯏꯅꯈ꯭ꯔꯕꯅꯤꯅ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯕꯖꯥꯠꯅꯤ ꯑꯗꯣ ꯃꯥꯒꯤ ꯇꯣꯂꯣꯞꯇꯨꯒꯤ ꯄꯩꯁꯥꯗꯨꯅꯒ ꯁꯦꯟꯗꯣꯏꯁꯦ ꯃꯃꯥꯒꯤ ꯁꯦꯟꯗꯣꯏꯗꯣ ꯍꯨꯟꯕ ꯃꯥꯒꯤ ꯄꯩꯁꯥ ꯏꯖꯗꯥꯕꯤ ꯄꯤꯕꯗ ꯂꯧꯈꯤꯕ ꯄꯩꯁꯥꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯑꯣꯏꯕ ꯐꯣꯟꯁꯦ ꯇꯧꯔꯛꯄ ꯉꯝꯗꯕ ꯃꯥꯅꯁꯨ ꯅꯝꯕꯔꯗꯤ ꯑꯝꯇ ꯁꯤꯟꯅꯕ ꯅꯠꯇꯦꯀꯣ ꯑꯅꯤꯁꯦ ꯃꯥꯒꯤ ꯏꯖꯠ ꯑꯃꯃꯝꯗ ꯂꯦꯝꯅ ꯍꯤꯡꯅꯕꯅꯤꯅ ꯆꯒꯠ ꯇꯧꯅꯕꯗꯣ ꯇꯟꯕꯅꯦꯕ ꯑꯗꯩ ꯅꯨꯄꯥꯗꯨꯅꯁꯨ ꯍꯦꯛ ꯇꯧꯔꯒ ꯇꯥꯊꯤ ꯉꯥꯡꯉꯛꯀꯗ꯭ꯔꯥ ꯃꯥꯅ ꯂꯥꯟꯈ꯭ꯔꯕꯅꯤ나 ꯅꯨꯄꯤꯗꯨꯒꯤꯗꯃꯛ ꯃꯥꯅ ꯆꯣꯡꯊꯣꯛꯑꯒ ꯌꯦꯛ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩ ꯂꯧꯅꯦꯅ ꯆꯣꯡꯊꯣꯛꯑ ꯂꯦꯞꯈꯤꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯏꯀꯥꯏꯖꯕ ꯃꯁꯥꯅ ꯐꯣꯟꯁꯦ ꯇꯧꯕ ꯉꯝꯗꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯗꯤ ꯃꯥꯗꯤ ꯑꯩ ꯌꯨꯝ ꯀꯩꯒ ꯄꯥꯟꯖꯔꯔꯣꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯕ ꯅꯪꯍꯧꯕꯅꯅꯦ ꯃꯤꯅ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯑꯩꯕꯨ ꯄꯥꯝꯕꯤꯗꯕꯅ ꯃꯥꯗꯤ ꯅꯤꯡꯕꯁꯦ ꯌꯥꯝ ꯊꯤꯅ ꯀꯥꯏꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯅꯕꯁꯤꯗ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯅꯣꯡꯃꯗꯤ ꯐꯣꯟ ꯑꯃꯈꯛ ꯂꯥꯛꯄꯖꯥꯠꯅꯦꯕ ꯅꯨꯄꯥꯁꯦ ꯃꯁꯥꯏ ꯐꯣꯟꯗꯩ ꯇꯧꯔꯛꯄꯁꯦ ꯉꯝꯗꯗꯅꯅꯦ ꯃꯥꯏ ꯅꯝꯕꯔꯗꯩ ꯇꯧꯔꯗꯤ ꯄꯥꯏꯔꯛꯑꯣꯏꯗ꯭ꯔꯥ ꯕ꯭ꯂꯣꯛ ꯄꯤꯁꯜꯂꯛꯀꯗ꯭ꯔꯥꯅ ꯃꯥꯅ ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯅ ꯇꯧꯔꯛꯑꯦꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯄꯥꯏꯈꯠꯄꯗ ꯃꯥꯅ ꯐꯅ ꯀꯨꯏꯅ ꯃꯥꯁꯦ ꯈꯨꯝꯕꯁꯨ ꯉꯝꯗꯕ ꯃꯁꯥꯁꯦ ꯑꯩꯅꯤ ꯍꯥꯏꯕꯁꯨ ꯉꯝꯗꯕꯀꯣ ꯑꯗꯨ ꯅꯨꯄꯤꯁꯤꯅꯁꯨ ꯆꯤꯡꯅꯔꯦꯕ ꯑꯗꯨꯀꯥꯟꯗ ꯑꯩꯅꯦꯅ ꯀꯣꯟꯅ ꯍꯥꯏꯔꯛꯑꯦꯗꯅ ꯑꯗꯨ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯂꯤꯅꯔꯦ ꯄꯦꯟꯗꯕ ꯈꯣꯠꯇꯕ ꯃꯕꯥꯅꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯃꯕꯥꯅꯤꯗꯤ ꯑꯗꯨꯝ ꯄꯥꯎꯁꯦ ꯑꯗꯨꯝ ꯐꯥꯎꯅꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯑꯩ ꯅꯪꯁꯨ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯏꯃꯥꯁꯨ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯗꯤ ꯋꯥ ꯂꯣꯏꯅꯈ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯅꯨ ꯍꯥꯏꯕꯁꯤꯁꯨ ꯅꯨꯄꯥꯁꯤꯅ ꯌꯥꯗ꯭ꯔꯦꯕ ꯅꯪ ꯀꯥꯏꯅꯔꯗꯤ ꯑꯩ ꯉꯥꯎꯍꯧꯅꯦꯅ ꯑꯗꯩꯗꯤ ꯏꯃꯥ ꯀꯥꯏꯅꯕꯁꯨ ꯑꯩ ꯉꯝꯃꯣꯏꯅ ꯑꯗꯨꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯅꯅꯦ ꯃꯉꯣꯟꯁꯤꯗ ꯐꯣꯇꯣ ꯃꯌꯥꯝ ꯊꯥꯔꯛꯏ ꯅꯨꯄꯤꯁꯦ ꯈꯪꯅꯧ ꯑꯗꯨ ꯇꯧ ꯌꯥꯝ ꯁꯦꯝꯃꯦ ꯅꯨꯄꯥꯁꯤꯅ ꯑꯩ ꯁꯤ ꯄꯥꯝꯗꯦ ꯁꯤ ꯑꯩꯒ ꯆꯥꯟꯅꯔꯣꯏ ꯑꯗꯨꯝ ꯑꯗꯩ ꯐꯣꯇꯣ ꯊꯥꯔꯒꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯔꯛꯄ ꯑꯗꯩ ꯃꯃꯥꯁꯤꯅ ꯃꯣꯏ ꯌꯨꯝꯗ ꯍꯟꯗꯛꯇꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯩ ꯅꯪ ꯊꯣꯛꯂꯛꯑꯣ ꯈꯣꯠꯂꯣꯅ ꯀꯧꯊꯣꯛꯄꯁꯤꯗꯅꯅꯦ ꯅꯨꯄꯤꯁꯦ ꯎꯅꯍꯟꯕꯁꯦ ꯑꯩ ꯄꯥꯝꯗꯦ ꯑꯁꯤ ꯑꯩ ꯃꯣꯠ ꯆꯥꯟꯅꯗꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯕ ꯑꯗꯨꯃꯥꯏꯅ ꯃꯊꯥꯁꯦ ꯑꯁꯣꯝꯗꯁꯨ ꯁꯥꯕ ꯑꯗꯩ ꯁꯣꯝꯗꯁꯨ ꯅꯨꯄꯤꯁꯤꯁꯨ ꯆꯍꯤꯗꯤ ꯌꯥꯝꯖꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯄꯤ ꯆꯦꯜꯂꯨꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯊꯤꯔꯒ ꯃꯆꯥꯗꯤ ꯌꯥꯎꯗꯕ ꯈꯥꯏꯅꯈꯤꯕ ꯁꯨꯝꯕꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕ
ꯑꯗꯨ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯅꯁꯨ ꯑꯃꯐꯥꯎ ꯌꯥꯗ꯭ꯔꯦꯕ ꯃꯕꯥꯅꯤꯁꯦ ꯑꯃꯅ ꯑꯃ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯖꯈꯤꯕꯅꯤꯅ ꯑꯃꯅ ꯑꯃꯁꯦ ꯄꯥꯝꯅꯗ꯭ꯔꯦꯕ ꯀꯩꯁꯨ ꯑꯗ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯌꯥꯝ ꯏꯀꯥꯏꯖꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯡꯕꯨꯡ ꯃꯣꯏꯒꯤ ꯄꯥꯎꯁꯦ ꯑꯣꯐꯤꯁꯇꯗꯤ ꯂꯣꯏ ꯉꯥꯡꯅꯔꯦꯗꯅ ꯑꯗꯨ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯂꯧꯕꯤꯗ꯭ꯔꯦ ꯌꯦꯛꯅꯦꯅ ꯂꯧꯕꯤꯗ꯭ꯔꯦ ꯃꯣꯏꯅ ꯍꯥꯏꯅꯕ ꯉꯥꯡꯅꯕ ꯁꯤꯗ ꯃꯥꯅ ꯌꯥꯝ ꯏꯀꯥꯏꯈꯤꯕ ꯑꯣꯐꯤꯁꯁꯤꯗ ꯑꯗꯨꯃꯥꯏꯅ ꯏꯀꯥꯏꯔꯒ ꯃꯥꯁꯦ ꯇꯣꯛꯂꯛꯈꯤꯕ ꯑꯣꯐꯤꯁꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯀꯥꯏꯕ ꯅꯪꯉꯒ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯦ ꯅꯨꯄꯥꯗꯨꯅ ꯄꯥꯝꯕꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯃꯤꯡꯊꯣꯟ ꯐꯪꯉꯒ ꯑꯗꯨꯁꯤꯗꯅꯦꯕ ꯃꯥꯅ ꯑꯃꯨꯛ ꯂꯥꯏꯅꯥ ꯅꯥꯔꯤꯁꯦ ꯋꯥꯈꯜꯅꯀꯣ ꯑꯗꯩꯗꯤ ꯑꯌꯨꯛ ꯗꯤꯟꯗꯤ ꯃꯥꯏ ꯃꯥꯏ ꯃꯊꯧꯁꯦ ꯆꯠꯅꯔꯒ ꯅꯨꯡꯗꯥꯡ ꯍꯥꯏꯕ ꯖꯥꯠꯁꯦ ꯃꯕꯥꯅꯤꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯅꯗꯦꯕ ꯑꯗꯨꯝ ꯐꯣꯟ ꯇꯧꯅꯔꯦ ꯋꯥꯗꯤ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯐꯣꯟꯗꯤ ꯑꯗꯨꯝ ꯇꯧꯅꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯁꯤ ꯃꯕꯥꯅꯤꯁꯦ ꯄꯥꯎꯁꯦ ꯑꯗꯨꯝ ꯐꯥꯎꯅꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯔꯨꯞ ꯌꯥꯎꯕꯤꯌꯨ ꯑꯩ ꯄꯩꯁꯥ ꯁꯤꯡꯈꯤꯒꯦꯅ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯊꯤꯔ ꯃꯔꯨꯞꯁꯤ ꯌꯥꯎꯔꯒ ꯀꯩꯅꯣ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯄꯤꯔ ꯃꯥꯅꯁꯨ ꯑꯗꯨꯝ ꯈꯔ ꯍꯥꯞꯈ꯭ರೆ ꯑꯗꯨꯒ ꯃꯃꯥꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯨꯕ ꯄꯩꯁꯥꯗꯣ ꯃꯥꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯒꯤ ꯑꯗꯨꯒꯤ ꯄꯩꯁꯥꯒꯁꯦ ꯁꯤꯡꯗꯣꯛꯈꯤꯕ ꯑꯗ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯁꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯇꯥꯟꯅꯔꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯥꯁꯤꯒꯤ ꯃꯗꯣꯝꯆꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯑꯃ ꯇꯧꯔꯛꯑꯝꯕꯖꯥꯠꯅꯦꯕ ꯑꯗꯨꯒ ꯋꯥꯁꯦ ꯌꯥꯝꯗꯤ ꯍꯥꯏꯔꯛꯇꯕꯤꯗ ꯈꯖꯤꯛꯈꯛ ꯍꯥꯏꯔꯛꯄꯖꯥꯠꯅꯦꯕꯀꯣ ꯑꯗ ꯃꯥꯁꯦ ꯌꯥꯝ ꯏꯀꯥꯏꯕꯀꯣ ꯅꯕꯥꯅꯤꯗꯤ ꯑꯗꯨꯝ ꯋꯥꯗꯤ ꯂꯣꯏꯁꯟꯅꯈ꯭ರೆ ꯏꯕꯨꯡꯉꯣꯁꯨ ꯅꯨꯄꯤ ꯑꯃꯇ ꯍꯟꯅ ꯌꯦꯡꯉꯨ ꯈꯣꯠꯂꯨ ꯍꯥꯏꯕ ꯀꯣꯏꯌꯨ ꯍꯥꯏꯕ ꯆꯪꯉꯒꯦ ꯍꯥꯏꯕꯁꯨ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯅꯕꯥꯅꯤꯗꯤ ꯅꯪ ꯀꯩꯅꯣꯁꯨ ꯂꯧꯈ꯭ರೆ ꯅꯪꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯟꯁꯨ ꯅꯕꯥꯅꯤꯗꯤ ꯑꯗꯨꯝ ꯄꯥꯎꯗꯤ ꯐꯥꯎꯅ ꯂꯩꯔꯝꯃꯥꯅꯦꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯖꯥꯠꯅꯤꯗ ꯑꯗꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯏꯀꯥꯏꯖꯕ ꯑꯗꯨꯅ ꯏꯀꯥꯏꯕꯅ ꯉꯥꯎꯗꯅ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗꯗꯅ ꯑꯩꯉꯣꯟꯗ ꯐꯣꯟꯁꯦ ꯇꯧꯔ ꯇꯥꯟꯅꯔꯛꯏꯅꯦꯕ ꯂꯥꯞꯊꯣꯛꯄꯁꯨ ꯉꯝꯗꯕ ꯃꯥꯁꯨ ꯀꯥꯎꯊꯣꯛꯄꯁꯨ ꯉꯝꯗꯕ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟ ꯄꯥꯏꯗꯕꯁꯨ ꯉꯝꯗꯕ ꯌꯥꯝ ꯀꯞꯄꯦ ꯃꯥꯁꯦ ꯆꯍꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯃꯣꯏꯁꯦ 32 ꯑꯗꯨꯝ ꯁꯨꯖꯜꯂꯛꯑꯕꯅꯦꯕ ꯆꯍꯤꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯝꯃꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯥꯅ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯃꯉꯣꯟꯗ ꯏꯕꯦꯝꯃ ꯄꯥꯎꯗꯨ ꯐꯥꯎꯅꯔꯨꯔꯅꯨ ꯃꯥꯅ ꯍꯥꯏꯔꯁꯨ ꯅꯪ ꯌꯥꯔꯨꯅꯨ ꯐꯣꯟ ꯄꯥꯏꯔꯨꯅꯨ ꯑꯗꯨꯒꯅꯦ ꯅꯪ ꯅꯁꯥꯁꯦ ꯂꯥꯞꯊꯣꯛꯄ ꯇꯝꯖꯔꯣ ꯑꯗꯨꯒ ꯅꯣꯏ ꯌꯨꯝ ꯄꯥꯟꯗꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯋꯥ ꯂꯣꯏꯁꯟꯅꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯂꯧꯈ꯭ꯔꯕꯅꯤ ꯃꯤꯅ ꯌꯦꯛꯅꯦ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯕꯅꯤ ꯑꯗꯨꯗ ꯍꯧꯖꯤꯛꯐꯥꯎ ꯅꯣꯏ ꯆꯍꯤ 4-5 ꯍꯧꯖꯤꯛꯐꯥꯎ ꯄꯥꯎ ꯐꯥꯎꯅꯕ ꯍꯥꯏꯕꯁꯦ ꯍꯦꯛ ꯃꯃꯥ ꯍꯣꯏꯅ ꯀꯟꯅ ꯐꯖꯅ ꯈꯪꯉꯛꯄꯗ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯅꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯅꯨꯄꯥꯁꯦ ꯃꯥꯅ ꯁꯨꯝꯗꯅ ꯉꯥꯎꯍꯟꯗꯅ ꯍꯧꯖꯤꯛꯐꯥꯎ ꯄꯥꯎ ꯐꯥꯎꯅꯗꯅ ꯃꯥ ꯋꯥꯁꯨ ꯂꯣꯏꯁꯟꯅꯈ꯭ꯔꯒ ꯄꯩꯁꯥꯁꯨ ꯂꯧꯈ꯭ꯔꯒ ꯏꯆꯥꯁꯦ ꯉꯥꯎꯍꯟꯗꯅ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯍꯟꯗ꯭ꯔꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯍꯟꯗ꯭ꯔꯦꯅ ꯃꯆꯥꯗꯨꯅ ꯅꯪꯕꯨ ꯄꯥꯝꯖꯔꯤꯕꯗꯨꯗꯤ ꯎꯔꯣꯏ ꯅꯨꯄꯥ ꯃꯌꯨꯝ ꯑꯃꯠꯇꯅꯅꯦ ꯃꯁꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯣꯏꯕꯁꯦ ꯎꯗꯦ ꯅꯨꯄꯤꯗ ꯂꯣꯏ ꯇꯥꯏꯁꯜꯂꯦ ꯑꯗꯨꯅ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯁꯟꯕꯤꯔꯅꯤ ꯑꯗꯨ ꯅꯪ ꯄꯥꯎ ꯐꯥꯎꯅꯔꯨꯅꯨ ꯅꯪꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯌꯦꯡꯈꯣ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯂꯦꯞꯇꯕꯅꯤꯅ ꯑꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯅ ꯃꯉꯣꯟꯗ ꯅꯪꯒ ꯑꯩꯒ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯔꯣꯏꯁꯤ ꯑꯗꯣ ꯑꯩ ꯏꯃꯥꯅ ꯄꯥꯝꯕ ꯃꯃꯧ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯀꯩꯅꯣ ꯃꯨꯠꯇꯅꯕꯗꯤ ꯊꯤꯕꯤꯔꯛꯀꯦ ꯑꯗꯨꯒ ꯊꯤꯔꯒ ꯑꯩꯅ ꯑꯗꯨꯝ ꯊꯕꯛ ꯃꯐꯝꯁꯦ ꯆꯪꯉꯛꯑꯒꯦ ꯃꯥꯅ ꯑꯥꯗ ꯂꯩꯖꯍꯧꯔꯖꯅꯤ ꯑꯗꯨ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯂꯧꯅꯔꯁꯤ ꯑꯗꯨꯗꯨꯅ ꯍꯥꯏꯕ ꯑꯗꯨꯝꯕꯗꯨꯗꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯌꯥꯗꯕ ꯃꯌꯥꯝ ꯈꯪꯅ ꯂꯧꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯅꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯅꯣꯏ ꯏꯃꯥ ꯕꯕꯥꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯅꯪꯁꯦ ꯑꯔꯣꯟꯕ ꯅꯨꯄꯤ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯀꯥ ꯑꯃꯗ ꯊꯝꯃꯒ ꯂꯩꯕ ꯅꯨꯄꯤ ꯑꯣꯏꯕ ꯅꯪ ꯅꯁꯥꯁꯦ ꯌꯥꯕ꯭ꯔꯥ ꯑꯅ ꯍꯪꯉꯦꯕ ꯑꯩꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯅ ꯅꯪꯅ ꯑꯗꯨ ꯑꯃꯨꯛ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯑꯗꯨ ꯄꯥꯝꯗꯦ ꯍꯥꯏꯔꯦꯗꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯒ ꯅꯪꯒ ꯑꯩꯒꯗꯤ ꯁꯤꯗ꯭ꯔꯤꯐꯥꯎ ꯃꯔꯤ ꯇꯠꯅꯕꯗꯤ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯦ ꯌꯨꯝ ꯄꯥꯟꯗꯅ ꯃꯥꯒꯤꯗꯃꯛ ꯁꯨꯝ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯈ꯭ꯔꯅꯤ ꯃꯥꯏꯗꯤ ꯅꯪꯒꯤꯗꯃꯛ ꯁꯨꯝ ꯅꯕꯥꯅꯤ ꯂꯧꯅꯕꯁꯨ ꯌꯥꯔꯔꯣꯏ ꯑꯗꯣ ꯅꯪꯒꯤꯗꯃꯛ ꯁꯨꯝ ꯃꯥꯒꯤꯗꯃꯛ ꯁꯨꯝ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯗꯅ ꯃꯥꯡꯉꯒ ꯂꯩꯕꯁꯤꯗ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯅꯪꯕꯨ ꯋꯥꯅ ꯁꯦꯝꯃꯛꯏꯁꯤꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯁꯤꯕ ꯈꯛꯀꯤ khꯟꯒꯗ꯭ꯔꯥ ꯏꯃꯥ ꯏꯄꯥꯒꯤ khꯟꯒꯗ꯭ꯔꯥ ꯑꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯂꯥꯞꯊꯣꯛꯄ ꯇꯝꯃꯣ ꯌꯦꯛꯅꯦ ꯍꯥꯏꯔꯦ ꯃꯤꯒꯤ ꯏꯃꯨꯡꯅ ꯑꯗꯨꯛ ꯐꯖꯅ ꯑꯗꯨ ꯅꯪ ꯁꯥꯒꯩ ꯃꯃꯥꯗꯨꯕꯨ ꯈꯨꯔꯝꯍꯜꯂꯛꯇ꯭ꯔꯦ ꯅꯪ ꯆꯦꯟꯕ ꯊꯤꯟꯕ ꯌꯥꯎꯗ꯭ꯔꯦ ꯅꯥꯏꯌꯦꯅ ꯗꯥꯛꯇꯔ ꯄꯨꯈꯠꯅꯔꯦ ꯅꯪ ꯆꯦꯜꯂꯛꯄꯗ ꯍꯔꯥꯎꯒꯗꯕ ꯃꯅꯦꯝꯕꯣꯛꯁꯦ ꯑꯩ ꯃꯧ ꯆꯦꯜꯂꯛꯑꯦꯅ ꯃꯃꯥꯡ ꯊꯥꯅ ꯄꯨꯔ ꯆꯠꯀꯗꯕ ꯃꯅꯦꯝꯕꯣꯛꯇꯣ ꯅꯪ ꯆꯦꯜꯂꯛꯄꯗ ꯋꯥꯟꯊꯔꯦ ꯅꯥꯔꯦ ꯑꯅꯥꯕ ꯍꯧꯔꯦ ꯂꯥꯏꯟꯙꯧꯕ ꯈꯨꯔꯝꯍꯜꯂꯛꯇ꯭ꯔꯦ ꯏꯕꯦꯝꯃ ꯅꯪ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯃꯤꯅ ꯍꯌꯦꯡꯅꯦ ꯋꯥꯍꯩ ꯃꯊꯛ ꯊꯪꯕꯤꯒꯅꯤ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯅꯨꯡꯉꯥꯏꯍꯧꯔꯣꯏꯗꯕ ꯈꯣꯠꯂꯣꯏꯗꯕ ꯅꯪ ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ ꯑꯗꯣ ꯃꯥꯅ ꯁꯨꯝ ꯅꯪꯕꯨ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯖꯦꯗꯤ ꯅꯪꯁꯨ ꯅꯌꯨꯝ ꯄꯥꯜꯂꯒ
ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯒꯗ꯭ꯔꯥ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯃꯥꯒ ꯁꯨꯝ ꯐꯥꯎꯅꯕ ꯀꯥꯏꯅꯈ꯭ꯔꯗꯤ ꯀꯥꯏꯅꯈ꯭ꯔꯦ ꯂꯣꯏꯅꯈ꯭ꯔꯗꯤ ꯂꯣꯏꯅꯈ꯭ꯔꯦ ꯅꯪ ꯍꯌꯦꯡ ꯃꯤꯅ ꯋꯥꯍꯩ ꯃꯊꯛ ꯊꯪꯉꯛꯀꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅꯕꯁꯨ ꯉꯝꯗ ꯂꯥꯞꯊꯣꯛꯅꯕꯁꯨ ꯉꯝꯗ ꯊꯨꯡꯅꯕꯁꯨ ꯌꯥꯗꯕ ꯁꯤ ꯌꯦꯛꯁꯤꯅ ꯋꯥꯔꯤꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯛꯁꯤ나 와ꯕꯁꯤ 와ꯏꯌꯦꯕ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯥꯅꯩꯅꯅ ꯃꯕꯥꯅꯤꯁꯦ ꯀꯥꯏꯅꯕꯁꯨ ꯂꯩ. ꯉꯝꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯩ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯅꯨꯡꯁꯤꯔꯨꯕ ꯑꯃꯃꯝ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯦꯁ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯈꯣꯏ ꯌꯦꯛ ꯊꯣꯛꯄꯗꯒꯤꯅꯦ ꯌꯦꯛ ꯊꯣꯛꯅꯕ ꯂꯧꯅꯕꯗꯒꯤ ꯑꯗꯨꯝ ꯃꯣꯏ ꯀꯦꯁꯀꯤ ꯋꯥꯔꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯌꯦꯛꯅꯦꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯄꯥꯝꯗꯕ ꯄꯥꯝꯗꯦ ꯑꯩꯗꯤ ꯌꯦꯛ ꯄꯥꯝꯗꯦꯅ ꯑꯗꯨꯝ ꯑꯉꯥꯡꯁꯤꯅ ꯅꯥꯔꯁꯨ ꯌꯦꯛ ꯂꯧꯅꯕꯩꯅꯤ ꯍꯥꯏꯕ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯣꯏ ꯍꯣꯏ ꯃꯧꯁꯤꯡꯅꯀꯣ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯁꯨ ꯑꯗꯩ ꯃꯆꯥꯅꯨꯄꯥꯁꯤꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯒ ꯊꯣꯛꯄꯁꯦ ꯌꯦꯛ ꯂꯧꯕꯩꯅꯤ ꯍꯥꯏꯕ ꯁꯤꯒꯨꯝꯕꯁꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯉꯟꯅ ꯂꯩꯈꯤꯗꯕꯗꯤꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅꯅꯤ ꯍꯥꯏꯗꯦꯕ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯗꯤꯅꯦ ꯑꯁꯤ ꯅꯨꯄꯤꯁꯦ ꯂꯧꯔꯨꯕꯗꯩꯅꯤ ꯃꯄꯨꯔꯣꯏꯕ ꯆꯥꯕꯤꯅꯤꯒ ꯍꯥꯏꯕꯁꯦ ꯍꯥꯏꯌꯦꯕ ꯅꯨꯄꯤꯗꯣ ꯇꯥꯏꯁꯜꯂꯦꯕꯀꯣ ꯍꯣꯏ ꯑꯗꯨꯝꯕ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯌꯦꯛꯁꯤ ꯂꯧꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯁꯣꯏꯅꯥꯏꯕ ꯃꯆꯥ ꯂꯩꯈꯤꯗꯕ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕ ꯁꯨꯝꯕꯁꯦ ꯌꯥꯎꯔꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯏꯃꯨꯡꯗ ꯂꯩꯌꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯌꯦꯛ ꯅꯠꯇꯕ ꯂꯧꯅꯕꯗꯁꯨ ꯑꯗꯨꯝ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕ ꯃꯆꯥ ꯂꯩꯇꯕ ꯃꯆꯥ ꯑꯗꯨꯝ ꯃꯤꯃꯥꯟꯅꯗꯕ ꯄꯣꯛꯄ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯌꯦꯛꯈꯛ ꯂꯧꯅꯕꯗ ꯌꯥꯎꯋꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦꯕ ꯑꯗꯩ ꯌꯦꯛꯁꯦ ꯍꯣꯏ ꯃꯣꯏ ꯍꯥꯏꯔꯤꯕ ꯏꯃꯨꯡꯗꯨꯗ ꯌꯦꯡꯉꯨꯅꯦ ꯃꯣꯏ ꯅꯨꯄꯥ 3 ꯌꯦꯛ ꯂꯧꯕꯩ ꯁꯤꯔꯤꯗꯨꯅꯦꯕꯀோ ꯂꯩꯇꯕ꯭ꯔꯁꯨ ꯑꯃꯨꯛ ꯂꯩꯔꯤꯕ ꯂꯩꯕ. ꯂꯥꯏ ꯍꯣꯏ, ꯍꯥꯡꯇꯛꯇꯒꯤ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁꯀꯤ ꯑꯣꯏꯕ ꯈꯣꯠꯄ ꯀꯩꯅꯣ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯍꯣꯏ, ꯍꯣꯏ. ꯏꯗ ꯑꯣꯏꯅ ꯆꯥꯔꯧ ꯃꯔꯧꯅꯕ ꯌꯥꯗꯕ ꯑꯩꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯂꯧꯅꯕꯒꯨꯝꯕꯅꯦꯕ ꯌꯦꯛ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯑꯃꯈꯛ ꯏꯗꯒꯤ ꯊꯣꯛꯂꯛꯄ ꯀꯩꯅꯣꯝꯈꯛ ꯌꯨꯝꯕꯥꯟꯃꯤꯟꯅꯕꯗꯀꯣ ꯃꯆꯥꯗ ꯁꯣꯏꯔꯛꯄ ꯑꯗꯨꯝꯕꯩ ꯀꯩꯅꯣꯝꯈꯛ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯦꯕ ꯃꯁꯦ ꯂꯥꯏ ꯍꯥꯡꯇꯛꯇꯒꯤ ꯍꯧꯅꯀꯣ ꯑꯗꯣ ꯌꯦꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯩꯗꯣꯛꯑꯒ ꯁꯥꯒꯩ ꯑꯇꯣꯞꯄꯒꯤ ꯒꯣꯇ꯭ꯔꯗꯒ ꯁꯣꯜꯂꯒ ꯑꯖꯥ ꯄꯨꯖꯥꯒ ꯇꯧꯔꯒ ꯑꯗꯨꯝ ꯂꯨꯍꯣꯡꯅꯕ ꯌꯦꯛ ꯂꯧꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯑꯗꯩ ꯀꯅꯥ ꯑꯃꯅ ꯌꯦꯛꯁꯦ ꯌꯥꯝ ꯊꯤꯅ ꯀꯟꯅꯕꯁꯨ ꯌꯥꯎꯋꯦ ꯌꯦꯛꯁꯦ ꯍꯦꯛ ꯄꯟꯕ ꯌꯥꯗꯕ ꯌꯦꯛꯁꯦ ꯃꯥꯁꯦ ꯈꯨꯗꯤ ꯊꯤꯕ ꯏꯃꯨꯡ ꯈꯔꯗꯗꯤ ꯌꯦꯛꯁꯦ ꯌꯥꯝ ꯊꯤꯅ ꯌꯦꯛ ꯑꯣꯏꯔꯗꯤ ꯂꯧꯗꯕ ꯑꯗꯩ ꯍꯦꯛ ꯀꯣꯏꯅꯕ ꯅꯨꯄꯥꯐꯧꯗ ꯌꯦꯛ ꯑꯣꯏꯔꯗꯤ ꯇꯣꯛꯅꯧꯅ ꯌꯥꯝ ꯊꯤꯅꯗꯤ ꯅꯨꯡꯁꯤꯅꯔ ꯇꯣꯛꯅꯕ ꯌꯦꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯏꯅꯍꯟꯈꯤꯕ ꯌꯥꯝ ꯅꯨꯡꯁꯤꯅꯔꯨꯔꯀꯥꯟꯗ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯦꯅ ꯅꯨꯄꯥꯗꯨ ꯂꯥꯞꯊꯣꯛꯈꯤꯕ ꯑꯗꯩ ꯅꯨꯄꯤꯅ ꯂꯥꯞꯊꯣꯛꯈꯤꯕ ꯁꯨꯝꯕꯗ ꯉꯥꯎꯍꯧꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯩ ꯑꯃꯈꯛꯅꯅꯦ ꯑꯩꯅ ꯊꯦꯡꯅꯕꯗ ꯃꯥꯗꯣ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯥꯒ ꯈꯥꯏꯅꯕꯒꯤ ꯀꯦꯁꯇ ꯂꯥꯛꯄꯅꯦꯕ ꯂꯥꯛꯄꯗꯤ ꯑꯗꯨꯒꯅꯦ ꯃꯥꯁꯤꯅꯅꯦ ꯐꯨꯔꯤꯠꯁꯦ ꯑꯁꯥꯡꯕꯤ ꯂꯤꯠꯂꯦ ꯐꯅꯦꯛꯁꯨ ꯌꯥꯝ ꯆꯣꯟꯅ ꯁꯦꯠꯂꯦꯕ ꯃꯥꯁꯦ ꯑꯗꯣ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯂꯤꯕ ꯃꯥꯒꯤ ꯂꯣꯏꯔꯀꯥꯟꯗ ꯃꯥꯅꯅꯦ ꯏꯆꯦ ꯑꯩꯁꯦ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯤꯅ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅ ꯑꯩꯁꯦ ꯎꯁꯤꯠꯇꯦ ꯄꯥꯝꯗꯦ ꯑꯩ ꯅꯨꯄꯥꯁꯤꯅ ꯃꯤꯔꯥꯏꯔꯛꯏ ꯃꯉꯣꯟꯗ ꯑꯩ ꯌꯦꯡꯍꯟꯗꯕ ꯅꯠꯇꯦ ꯂꯩꯁꯥꯔꯤꯉꯩꯗ ꯌꯦꯡꯍꯜꯂꯤ ꯑꯗꯣ ꯃꯥꯅ ꯈꯪꯅ ꯂꯧꯈꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅꯗꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯃꯥꯏ ꯍꯛꯆꯥꯡꯗꯣ ꯀꯩꯅꯣ ꯀꯗꯥꯏꯗ ꯀꯩ ꯇꯧꯔꯤꯅꯣꯁꯨ ꯑꯩꯅꯁꯨ ꯍꯪꯕ ꯅꯨꯡꯉꯥꯏꯇꯅ ꯍꯪꯗꯦꯕꯀꯣ ꯍꯣꯏ. ꯃꯥꯅ ꯂꯣꯏ ꯂꯤꯕ ꯂꯣꯏꯔꯀꯥꯟꯗꯅꯦ ꯐꯨꯔꯤꯠꯁꯦ ꯁꯨꯃꯥꯏꯅ ꯇꯥꯈꯠꯂꯦꯕ ꯏꯆꯦꯇꯨ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯥꯒ ꯕꯕꯥꯒꯗꯨ ꯌꯦꯛ ꯊꯣꯛꯏ ꯑꯗꯨ ꯂꯧꯅꯩ ꯑꯗꯨ ꯌꯦꯛ ꯊꯣꯛꯄ ꯂꯧꯅꯕꯩꯅꯤ ꯍꯥꯏ ꯑꯩ ꯄꯣꯛꯄꯗꯩ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯕꯅꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯐꯨꯔꯤꯠꯁꯦ ꯇꯥꯈꯠꯂꯛꯄꯗꯅꯦ ꯑꯗꯨ ꯃꯐꯤ ꯐꯅꯦꯛꯁꯨ ꯁꯨꯃꯥꯏꯅ ꯇꯥꯈꯠꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯅ ꯆꯥꯛꯎꯕꯒꯤ ꯇꯧꯔꯒꯅꯦ ꯉꯥꯛꯁꯪ ꯉꯥꯡꯁꯤꯜꯂꯒ ꯑꯩꯈꯣꯏ ꯆꯥꯛ ꯊꯦꯛꯈꯤꯕꯒꯤ ꯑꯗꯨꯒ ꯁꯧꯕꯣꯝꯕꯤ ꯀꯥꯕꯅ ꯕꯣꯟ ꯃꯆꯥ ꯃꯆꯥꯗꯧꯅ ꯑꯃ ꯀꯥꯕ ꯑꯃ ꯂꯩꯇ꯭ꯔꯥ ꯃꯩ ꯆꯥꯛꯎꯕꯒꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯕꯅꯦꯃꯤ ꯃꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯃꯈꯣꯡꯁꯨ ꯁꯣꯝ ꯅꯥꯝꯃꯁꯤꯃ ꯃꯈꯣꯡꯁꯨ ꯑꯗꯨꯒ ꯃꯈꯣꯡ ꯁꯨꯃꯥꯏꯅ ꯆꯤꯡꯁꯤꯜꯂꯒ ꯃꯇꯣꯟꯁꯦ ꯌꯥꯝ ꯆꯤꯡꯁꯤꯜꯂꯒ ꯄꯤꯛꯁꯟꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯩꯈꯣꯏ ꯃꯩ ꯆꯥꯛꯈꯤꯕꯩ ꯆꯤꯡꯁꯤꯟꯕꯗꯧꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯏꯁꯀꯤꯟꯁꯦ ꯍꯣꯏ ꯑꯗꯨꯒꯅꯦ ꯕꯣꯟꯗꯣ ꯀꯥꯔꯒ ꯂꯩꯕꯩ ꯋꯥꯅꯤꯁꯦ ꯑꯩꯅ ꯏꯃꯥ ꯀꯩꯅꯣ ꯏꯕꯦꯝꯃ ꯑꯗꯨꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣꯁꯤꯗ ꯃꯅꯦꯝꯕꯣꯛꯅ ꯑꯗꯨꯝ ꯌꯦꯛꯀꯤ ꯃꯆꯥ ꯂꯧꯕ ꯃꯣꯏꯗꯤ ꯊꯣꯛꯅꯕꯗꯤ ꯅꯠꯇꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯨꯗꯀꯣ ꯃꯅꯦꯝꯕꯣꯛꯇꯨꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯩ ꯃꯥꯏ ꯅꯨꯄꯥꯅꯁꯨ ꯌꯨ ꯅꯨꯡ ꯊꯛꯎꯔꯒ ꯃꯤꯒꯤ ꯅꯨꯄꯤꯗꯤ ꯀꯩꯅꯣ ꯇꯧꯏ ꯑꯩꯗꯤ ꯅꯪ ꯂꯧꯗꯅ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯡꯉꯦ ꯑꯗꯨ ꯇꯧꯔꯦ ꯍꯦꯛ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯁꯅꯦ ꯑꯗꯨꯃꯥꯏꯅꯗꯤ ꯌꯦꯛ ꯂꯧꯕꯗ ꯈꯤꯇꯪ ꯑꯉꯥꯡꯗ ꯀꯩꯗ ꯃꯆꯥꯗ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯌꯥꯎꯅꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯃꯥꯒꯤꯗꯨꯃ ꯑꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯑꯩꯗꯤ ꯌꯦꯛ ꯂꯧꯅꯕꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯑꯝꯇ ꯎꯗ꯭ꯔꯤꯕ ꯑꯁ ꯑꯩ ꯃꯥꯒꯤꯗꯨꯗꯤ ꯉꯛꯈ꯭ꯔꯦꯕ ꯄꯨꯔꯥ ꯃꯩꯅ ꯆꯥꯛꯎꯕꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯃꯁꯥ ꯃꯊꯟꯇ ꯃꯩꯅ ꯊꯥꯖꯩ ꯍꯥꯏꯕꯒꯤ ꯀꯦꯁꯇ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕ ꯆꯠꯈꯤꯕ ꯃꯧꯈꯩꯗꯣ ꯑꯗꯨꯗ ꯂꯩꯍꯧꯕ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯃꯥꯏꯗꯣ ꯑꯗꯨ ꯉꯛꯇ꯭ꯔꯦ ꯌꯦꯡꯉꯣꯕ ꯌꯦꯛ ꯂꯧꯅꯕꯩ ꯄꯣꯛꯄꯗꯒꯤ ꯇꯧꯔꯛꯏꯃꯦ ꯍꯥꯏꯗꯣ ꯑꯁ ꯑꯩ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦꯕ
ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯌꯦꯛꯀꯤ ꯋꯥꯔꯤꯁꯤꯅꯀꯣ ꯑꯗꯣ ꯌꯦꯛꯁꯦ ꯑꯩꯈꯣꯏꯁꯦ ꯆꯦꯛꯁꯤꯟꯃꯤꯟꯅꯕ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯥꯒꯤ ꯏꯃꯨꯡꯗ ꯑꯗꯨꯛ ꯊꯤꯅꯀꯟꯅ ꯊꯣꯛꯈ꯭ꯔꯕ ꯌꯦꯛꯀꯤ ꯀꯩꯅꯣꯗꯨꯗꯤꯅꯦ ꯃꯥꯅ ꯌꯦꯛ ꯍꯥꯏꯕꯁꯤꯃꯗꯤ ꯂꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦꯅ ꯑꯁꯦꯡꯕ ꯈꯟꯕꯃꯛ ꯑꯣꯏꯔꯒꯗꯤ ꯃꯆꯥꯅꯨꯄꯥꯗ ꯉꯜꯂꯤꯉꯩꯗꯩ ꯍꯥꯏꯔꯗꯝꯃꯦꯕ ꯅꯪ ꯌꯦꯛꯇꯤ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣꯅ ꯃꯥꯅ ꯑꯩ ꯏꯆꯥ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯗꯨ ꯇꯧꯔꯤꯑꯅ ꯃꯥ ꯑꯗꯨꯝ ꯈꯟꯗꯣꯛꯑꯒ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯣꯏꯅꯒ ꯈꯟꯕꯅ ꯃꯆꯥꯁꯦ ꯅꯨꯄꯤ ꯀꯣꯏꯗꯕ ꯍꯌꯦꯡꯋꯥꯏ ꯃꯣꯏꯅꯒ ꯇꯞꯅꯒ ꯊꯤꯔꯒ ꯈꯪꯅꯍꯜꯂꯒ ꯑꯗꯨꯒꯤ ꯋꯥꯈꯟꯗ ꯈꯟꯕ ꯃꯆꯥꯅ ꯅꯨꯄꯤ ꯀꯣꯏꯔꯝꯒꯅꯤ ꯍꯥꯏꯁꯦ ꯈꯟꯗꯕ ꯑꯗꯣ ꯃꯤꯒꯤ ꯃꯆꯥꯗꯨꯗꯤ ꯃꯥꯡꯉꯦ ꯅꯤꯡꯕꯁꯨ ꯀꯥꯏꯔꯦ ꯏꯀꯥꯏꯕꯁꯨ ꯅꯪꯉꯦ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄꯁꯨ ꯀꯣꯏꯕꯁꯨ ꯇꯟꯒꯨꯝ ꯇꯧ ꯀꯤꯁꯨ ꯀꯤꯔꯦ 이주 ꯏꯀꯥꯏꯔꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯕ ꯅꯨꯄꯤ ꯃꯆꯥ ꯏꯟꯈꯠꯂꯛꯄ ꯈꯛ ꯂꯥꯡꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯃꯥꯏ ꯃꯁꯥꯒꯤ ꯁꯥꯔꯚꯤꯁ ꯑꯃ ꯇꯧꯔ ꯈꯣꯠꯂꯒ ꯏꯖꯠ ꯑꯃꯗ ꯂꯩꯕ ꯃꯤꯅꯤꯅ ꯏꯀꯥꯏꯖꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂ ꯃꯇꯨꯡꯗ ꯌꯦꯛꯅꯤ ꯄꯥꯝꯗꯦꯅ ꯍꯥꯏꯕꯤꯕꯩ ꯃꯍꯨꯠꯇ ꯇꯁꯦꯡꯅꯃꯛ ꯌꯦꯛ ꯄꯥꯝꯕꯤꯗꯕ ꯑꯣꯏꯔꯒꯗꯤ ꯅꯆꯥꯅ ꯅꯨꯄꯤ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕꯤꯌꯣꯕ ꯀꯣꯏꯔꯤꯉꯩꯗꯒꯤ ꯀꯗꯥꯏꯗꯒꯤ ꯀꯣꯏꯔꯤ ꯀꯩ ꯇꯧꯔꯤꯅ ꯊꯤꯔꯒ ꯉꯜꯂꯤꯉꯩꯗ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯂꯥꯞꯊꯣꯛꯅꯍꯟꯕꯤꯌꯣꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯇꯪꯗꯤ ꯑꯩ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯆꯦꯜꯂꯦꯗꯤ ꯀꯅꯥ ꯍꯥꯏꯕ? ꯑꯩ ꯏꯆꯥꯗꯤ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯀꯩꯗꯧꯕꯩ ꯊꯝꯗꯣꯏꯕ? ꯅꯠꯇꯦ, ꯅꯣꯏꯕꯨ ꯀꯔꯤꯒꯨꯝꯕꯗ ꯈꯪꯍꯧꯗ꯭ꯔꯕ ꯍꯥꯏꯕꯅꯤꯅꯦ. ꯂꯝꯕꯤ ꯐꯥꯜꯂꯨ. ꯁꯤ ꯃꯌꯥꯝꯒꯤ ꯂꯝꯕꯤ ꯆꯠꯐꯝꯅꯤ. ꯆꯠꯊꯣ, ꯆꯠꯊꯣ. ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯃꯥꯒꯤ ꯃꯆꯥꯗꯨꯕꯨ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯔꯨꯕ꯭ꯔꯕ? ꯌꯥꯏꯀꯩꯅꯣ. ꯌꯦꯡꯅꯕ ꯇꯥꯔꯗꯤ. ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠ ꯌꯦꯡꯅꯔꯁꯤꯅꯦ. ꯀꯔꯤꯅꯣ ꯑꯗꯣꯝꯅ ꯑꯇꯝꯅꯅ ꯑꯩꯉꯣꯟꯗ ꯇꯥꯔꯒꯦꯠ ꯇꯧꯕꯤꯔꯤꯁꯦ? ꯇꯝꯕ, ꯅꯪ ꯍꯟꯗꯛꯇꯤ ꯑꯩꯉꯣꯟꯗ ꯏꯆꯥꯅꯨꯄꯥ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯅꯣꯡꯊꯥꯡꯂꯩꯃ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯑꯣꯡꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯁ꯭ꯇꯗꯤꯗ ꯌꯥꯝ ꯑꯀꯥꯏꯕ ꯄꯤ. ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣ. ꯀꯩꯗꯧꯏꯕ? ꯁꯛꯇꯥ ꯊꯤꯌꯦ. ꯏꯃꯥ ꯏꯄꯥꯕꯨ ꯑꯩꯅ ꯍꯟꯖꯤꯟ ꯀꯌꯥꯗ ꯋꯥꯍꯜꯂꯕ? ꯃꯁꯥꯅꯗꯤ ꯅꯨꯄꯥ ꯑꯣꯏꯕ. ꯋꯥꯈꯜꯁꯤꯗꯗꯤ ꯅꯨꯄꯤ ꯑꯣꯏꯕ. ꯅꯪꯒ ꯑꯩꯒꯁꯤꯕꯨ ꯀꯔꯤ ꯃꯔꯤ ꯊꯣꯡꯅꯔꯤꯒꯦꯕ? ꯑꯩꯈꯣꯏ ꯇꯤꯃ ꯑꯩꯈꯣꯏ ꯇꯥꯆꯧꯕ ꯇꯧꯔꯤꯁꯦ ꯑꯩ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ. ꯃꯁꯥꯒꯤ ꯐꯩꯖꯨ ꯐꯥꯎꯕ ꯁꯨꯞꯄ ꯉꯝꯗꯦ. ꯑꯗꯨꯒ ꯃꯌꯨꯝ ꯄꯥꯟꯗꯣꯔꯤ. ꯄꯥꯟꯅꯤ ꯅꯪ. ꯅꯌꯨꯝ ꯄꯥꯟꯅꯤ. ꯅꯌꯨꯝ ꯄꯥꯟꯅꯤꯀꯣ ꯅꯪ. ꯅꯃꯤꯠ ꯀꯥꯛꯇꯅꯤꯡꯉꯥꯏꯒꯤ ꯅꯌꯨꯝ ꯄꯥꯟꯅꯤ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯦ ꯏꯌꯥ ꯑꯣꯏꯕꯗꯤ ꯍꯥꯏꯔꯝꯃꯨ. ꯂꯨꯈꯥꯛ ꯐꯥꯎꯗ ꯑꯩꯅ ꯁꯦꯡꯍꯟꯒꯦ. ꯂꯣꯏ ꯐꯨꯒꯠꯂꯛꯀꯅꯤꯀꯣ. ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯦꯜꯂꯗꯤ ꯃꯈꯣꯏꯅ ꯂꯪꯍꯧ. ꯅꯪ ꯃꯤ ꯈꯔ ꯄꯥꯕꯅ ꯄꯣꯛꯆꯣ ꯈꯪꯕ ꯅꯪ. ꯅꯪ ꯃꯔꯁꯨ ꯏꯁꯥ ꯅꯨꯄꯤ ꯐꯥꯖꯤꯜꯂꯒ ꯊꯝꯕ. ꯑꯗꯣ ꯃꯊꯪꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯔꯤꯁꯦ ꯕ꯭ꯔꯥꯍꯃꯟꯗ ꯄꯥꯜꯂꯨꯕꯒꯤ ꯑꯋꯥꯕ ꯃꯩꯇꯩꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯍꯃꯟꯅ ꯃꯩꯇꯩꯒꯤ ꯈꯨꯠ ꯆꯥꯗꯕꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯏꯁꯤꯡ ꯎꯁꯣꯞ ꯃꯦꯂꯥ ꯑꯩꯈꯣꯏꯒꯤ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ
ꯕ꯭ꯔꯥꯍꯃꯟꯅ ꯊꯣꯡꯉ ꯆꯥꯏꯅꯤ ꯑꯗ ꯃꯩꯇꯩꯁꯤꯅ ꯁꯣꯛꯎꯕ ꯈꯣꯠꯂꯨꯕꯗꯤ ꯑꯃꯨꯛ ꯕ꯭ꯔꯥꯍꯃꯟꯅ ꯑꯃꯨꯛ ꯆꯥꯕ ꯌꯥꯗꯦꯗꯅ ꯁꯤꯁꯨ ꯏꯄꯥ ꯏꯄꯨ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯝꯃꯕ ꯑꯃꯈꯛꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯅꯤꯉꯣꯟꯅ ꯕ꯭ꯔꯥꯍꯃꯟꯗ ꯄꯥꯜꯂꯨꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏꯑꯦꯕ ꯕꯥꯝꯕꯣꯟ ꯅꯤꯉꯣꯟꯅ ꯃꯩꯇꯩꯗ ꯄꯥꯜꯂꯛꯄꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦꯀꯣ ꯑꯗ ꯃꯣꯏꯒꯤ ꯃꯈꯨꯠ ꯆꯥꯗꯕꯤ ꯆꯥꯛꯈꯨꯝ ꯆꯪꯍꯟꯗꯕ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩ ꯄꯥꯏꯍꯟꯗꯕ ꯆꯥꯛ ꯊꯣꯡꯍꯟꯗꯕ ꯙꯨꯛ ꯊꯥꯡꯃꯩ ꯀꯠꯍꯟꯗꯕ ꯁꯤ ꯅꯪꯅ ꯄꯥꯏꯕ ꯌꯥꯏ ꯁꯤ ꯌꯥꯗꯦ ꯁꯤꯗꯅꯦꯕ ꯋꯥꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯃꯩꯇꯩꯅꯤ ꯃꯥꯁꯦ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯍꯃꯟꯁꯤꯗ ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯜꯂꯦ ꯆꯦꯟꯕꯗꯒꯤ ꯃꯥꯁꯦ ꯕ꯭ꯔꯥꯍꯃꯟꯗ ꯆꯦꯜꯂꯦꯅ ꯑꯗꯨꯝ ꯃꯣꯏ ꯏꯃꯨꯡꯅꯁꯨ 인ꯊꯣꯔꯛꯑꯦ ꯑꯗꯩ ꯁꯣꯝ ꯕ꯭ꯔꯥꯍꯃꯟꯒꯤ ꯏꯃꯨꯡꯁꯤꯅꯁꯨ ꯃꯩꯇꯩ ꯆꯦꯜꯂꯦꯅ ꯄꯥꯝꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞ ꯇꯧꯕ ꯀꯥ ꯑꯃꯗ ꯑꯣꯏꯅ ꯂꯩꯍꯜꯂꯦꯕ ꯃꯕꯥꯅꯤꯒꯤ ꯀꯥꯁꯦꯀꯣ ꯑꯗꯨꯅꯅꯦ ꯁꯣꯔ ꯍꯣꯟꯕꯐꯧ ꯍꯦꯛ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏ ꯑꯗꯨꯅꯤ ꯑꯩ ꯁꯣꯔꯁꯦ ꯍꯣꯟꯖꯕ ꯌꯥꯔꯗ꯭ꯔꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩ ꯁꯣꯔꯁꯦ ꯁꯣꯝꯗ ꯍꯣꯟꯖꯕ ꯌꯥꯕ꯭ꯔꯥꯗꯣ ꯍꯥꯏꯕꯗꯤ ꯄꯣꯠ ꯑꯃ ꯄꯥꯏꯕꯁꯦ ꯁꯤꯁꯦ ꯄꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯅ ꯍꯪꯗ ꯌꯥꯄꯣꯟꯇꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯁ ꯄꯦꯔꯠꯁꯤꯗ ꯅꯨꯃꯤꯠ 5ꯅꯤꯁꯤꯗ ꯑꯩꯈꯣꯏꯁꯦ ꯆꯥꯛꯈꯨꯝ ꯄꯥꯏꯕ ꯌꯥꯏ ꯌꯥꯗꯦ ꯇꯧꯕꯁꯤꯐꯥꯎ ꯅꯨꯃꯤꯠ 5ꯅꯤꯁꯤ ꯈꯛꯁꯤꯐꯥꯎ ꯑꯩꯈꯣꯏꯁꯦ ꯋꯥꯏ ꯆꯥꯔꯝ ꯊꯜꯂꯝ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯣꯏꯅ ꯁꯤꯟꯖꯔꯒ ꯇꯧꯔꯝꯕꯗꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯅ ꯑꯗꯩ ꯏꯆꯥꯁꯤꯡꯅ ꯊꯣꯡꯉꯒ ꯈꯣꯠꯂꯒ ꯃꯣꯏꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯩꯅꯗ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯥꯏꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯀꯩꯅꯣꯁꯤꯗ ꯂꯨꯖꯔꯗꯤ ꯀꯣꯛ ꯂꯨꯔꯗꯤ ꯅꯨꯃꯤꯠ 5ꯅꯤꯁꯤꯗ ꯍꯧꯈ꯭ꯔꯗꯤ ꯏꯟꯊꯣꯛ ꯅꯨꯡꯉꯥꯏꯔꯅꯤꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯆꯥꯛꯈꯨꯝ ꯆꯪꯉꯒ ꯏꯁꯥꯅ ꯆꯥꯅꯤꯡꯕꯒꯁꯦ ꯅꯨꯡꯉꯥꯏꯅ ꯊꯣꯡꯉꯒ ꯆꯥꯖꯔꯤꯅꯦꯕ ꯌꯥꯝ ꯊꯤꯅ ꯅꯨꯃꯤꯠ 5ꯅꯤ ꯊꯥ ꯑꯃꯒꯤ ꯁꯤꯐꯥꯎ ꯑꯩꯈꯣꯏ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯗ ꯄꯨꯟꯁꯤꯒꯤ ꯕ꯭ꯔꯥꯍꯃꯟꯗ ꯄꯥꯜꯂꯨꯕꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯩꯅꯣ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯑꯦ ꯅꯨꯄꯤ ꯑꯃ ꯄꯣꯛꯑꯦꯕꯀꯣ ꯑꯗꯨ ꯂꯧꯈꯠꯇ꯭ꯔꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯑꯗꯤ ꯂꯧꯈꯠꯄꯁꯨ ꯂꯩꯌꯦꯕ ꯂꯧꯁꯟꯕ ꯂꯥꯏ ꯇꯤꯟ ꯑꯖꯥ ꯄꯨꯖꯥ ꯇꯧꯊꯣꯛꯑꯒ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠ ꯆꯥꯕ ꯂꯩꯌꯦꯕꯀꯣ ꯃꯆꯥꯅꯨꯄꯥ ꯄꯣꯛꯑꯗꯤ ꯌꯥꯔꯦꯅ ꯃꯣꯏꯒꯤꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯧꯕꯤꯗ꯭ꯔꯕ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛꯁꯤꯒ ꯕ꯭ꯔꯥꯍꯃꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯏꯁꯣꯔ ꯁꯦꯕꯥ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯔꯛꯇ ꯂꯩꯃꯤꯟꯅꯕ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤꯅꯦꯕ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤꯅ ꯆꯤꯡꯃꯤꯒꯤ ꯈꯨꯟꯈꯩ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯅ ꯃꯨꯁꯂꯤꯝꯒꯤ ꯈꯨꯟꯈꯩ ꯂꯩꯇ꯭ꯔꯥ ꯕ꯭ꯔꯥꯍꯃꯟꯅ ꯕ꯭ꯔꯥꯍꯃꯟꯒꯤ ꯈꯨꯜꯂꯅ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯔꯛꯇ ꯂꯩꯃꯤꯟꯅꯕ ꯑꯃꯈꯛꯅꯦꯕ ꯃꯣꯏꯁꯤꯗꯤꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛꯁꯤꯅꯅꯦ ꯃꯣꯏꯗꯤ ꯅꯥꯀꯨꯞꯄꯤ ꯅꯄꯥꯛꯄꯤ ꯃꯔꯣꯏꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯩꯌꯦꯕ ꯁꯤ ꯑꯗꯒꯤ ꯃꯔꯣꯏ ꯃꯔꯥꯡ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯊꯥꯎ ꯉꯧꯕ ꯑꯣꯏꯔꯣ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯃꯔꯣꯏ ꯃꯄꯥꯡꯁꯤꯅ ꯁꯤꯜꯂꯛꯄ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯀꯌꯥ ꯁꯤꯖꯤꯟꯅꯗꯕꯗꯣ ꯑꯗꯨꯒꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯐꯦꯡꯕ ꯆꯥꯝꯕ ꯇꯩꯕ ꯅꯥꯟꯕ ꯀꯣꯜ ꯂꯤꯛ ꯂꯥꯏ ꯀꯣꯟ ꯂꯥꯏꯗꯨꯒꯤ ꯃꯥꯅꯗꯤ ꯁꯣꯛꯄꯗꯤ ꯌꯥꯗꯦ ꯍꯥꯏ ꯂꯥꯏꯗꯨꯒꯤ ꯀꯠꯂꯤꯕ ꯀꯣꯟꯗꯤ ꯃꯥ ꯂꯣꯏ ꯐꯦꯡꯉꯦ ꯑꯗꯩ ꯃꯥꯅ ꯆꯥꯛꯈꯨꯝ ꯆꯪꯕ ꯃꯥꯅ ꯊꯣꯡꯕꯗꯤ ꯌꯥꯗꯦ ꯍꯥꯏ ꯁꯦꯝ ꯁꯥꯕꯗꯤ ꯃꯥ ꯂꯣꯏ ꯁꯦꯝ ꯁꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯗꯨꯝ ꯃꯅꯦꯝꯕꯣꯛꯁꯤꯅꯁꯨ ꯃꯧ ꯂꯥꯛꯑꯦꯅ ꯃꯅꯦꯝꯕꯣꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯁꯤꯗꯤꯅꯦ ꯃꯧ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯧꯅ ꯆꯥꯛ ꯊꯣꯡꯗꯕ ꯃꯅꯦꯝꯕꯣꯛꯅ ꯊꯣꯡꯉ ꯃꯧꯅ ꯆꯥꯕꯁꯦ ꯃꯁꯤ ꯃꯅꯦꯝꯕꯣꯛꯀꯤ ꯑꯔꯩꯕꯤ ꯑꯁꯥꯎꯕꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯅ ꯃꯁꯥ ꯁꯦꯡꯗꯕ ꯅꯥꯏ ꯍꯥꯏꯕ ꯑꯉꯥꯡ ꯃꯅꯤꯡ ꯀꯨꯝꯕ ꯁꯨꯝꯕ ꯇꯥꯏꯃꯤꯡꯁꯦ ꯃꯅꯦꯝꯄꯣꯛꯈꯩꯁꯦ ꯐꯤꯕꯤ ꯀꯥꯝꯃꯤꯅꯦꯕ ꯉꯁꯥꯏ ꯃꯧ ꯂꯥꯛꯑꯒ ꯃꯧꯅ ꯊꯣꯡꯉ ꯑꯃꯨꯟꯕ ꯆꯥꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯅꯦꯝꯕꯣꯛꯁꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯁꯨ ꯀꯌꯥꯁꯨ ꯍꯩꯒꯠꯂꯛꯇꯕ ꯇꯟꯁꯨ ꯇꯟꯈꯠꯂꯛꯄ ꯑꯗꯩ ꯃꯧꯁꯤꯅ ꯐꯝꯃ ꯆꯥꯔꯒ ꯑꯩꯈꯣꯏꯅ ꯊꯣꯡꯉꯦ ꯃꯥꯒꯤ ꯀꯠꯂꯦꯒ ꯍꯥꯏꯕꯒꯨꯝꯕꯀꯣ ꯑꯗꯨꯝꯕ ꯂꯩꯅꯔꯤꯅꯦꯕ ꯑꯗꯩꯗ ꯃꯧꯁꯤꯅ ꯃꯥ ꯃꯩꯇꯩ ꯅꯤꯉꯣꯟꯅꯦꯅ ꯑꯗꯨꯝ ꯆꯥꯛꯈꯨꯝꯁꯦ ꯊꯣꯡꯗ꯭ꯔꯕꯅꯤ나 ꯃꯅꯦꯝꯕꯣꯛꯁꯤꯅ ꯏꯁꯧꯁꯦ ꯌꯥꯝ ꯂꯥꯡꯉꯦꯕ ꯁꯤꯗꯣꯔꯦ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯉꯝꯖꯕ ꯅꯠꯇ꯭ꯔꯦ ꯃꯧ ꯂꯥꯛꯑꯦꯅ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯃꯥꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯇꯧꯔꯦ ꯀꯥꯟꯅ ꯑꯗꯩ ꯁꯦ ꯐꯦꯡꯉꯧ ꯁꯤ ꯆꯥꯝꯃꯧ ꯏꯟꯊꯣꯔꯛꯄ ꯂꯪꯊꯣꯔꯛꯄ ꯑꯗꯩ ꯁ꯭ꯋꯥꯏꯗꯗꯤ ꯁꯤ ꯅꯪꯅ ꯆꯪꯉꯛꯄ ꯌꯥꯗꯦꯀꯣ ꯁ꯭ꯋꯥꯏꯗꯗꯤ ꯅꯪ ꯁꯤ ꯁꯣꯛꯎꯅꯤꯀꯣ ꯁꯨꯝ ꯇꯧꯕ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯩ ꯏꯁꯤꯡ ꯈꯨꯌꯥꯝꯐꯧ ꯀꯜꯂꯒ ꯆꯥꯛꯈꯨꯝꯗꯩ ꯃꯥꯅ ꯊꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯅ ꯀꯜꯂ ꯄꯤꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕꯁꯤꯗ ꯃꯥꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯜ ꯑꯃꯗ ꯏꯁꯤꯡ ꯑꯝꯇ ꯀꯟꯕꯤꯔꯛꯎ ꯊꯧꯗꯥꯕꯁꯦ ꯅꯨꯡꯉꯥꯏꯄꯣꯟꯇꯦꯕ ꯀꯩꯁꯨ ꯑꯗꯨꯅ ꯃꯥꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯏꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯥꯅꯅꯦ ꯃꯥꯏ ꯕꯣꯇꯜꯁꯤꯗ ꯑꯩꯈꯣꯏ ꯆꯥꯛꯆꯥꯏꯉꯩꯗꯅꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯍꯩꯍꯜꯂ ꯑꯗꯨꯝ ꯊꯝꯍꯧꯔꯦ ꯑꯗꯩ ꯆꯥꯛꯁꯪꯁꯤꯗ ꯃꯥꯅ ꯆꯪꯉ ꯆꯥ ꯑꯃ ꯂꯣꯟ ꯌꯥꯕ ꯅꯠꯇꯦ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯦꯅ ꯉꯧꯔꯨ ꯌꯥꯕ ꯅꯠꯇꯦ ꯃꯤꯁꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯔꯥ ꯋꯥꯅꯤꯡꯉꯛꯇ꯭ꯔꯥ ꯌꯥꯝ ꯊꯤꯅꯅꯦ ꯁꯤꯒꯤ ꯁꯣꯛꯅꯕ ꯌꯥꯏꯒ ꯌꯥꯗꯦꯒꯁꯤꯗ ꯃꯥꯁꯦ ꯃꯆꯥ ꯅꯥꯎꯔꯣꯟ ꯑꯅꯤꯁꯤꯐꯧꯁꯦ ꯌꯥꯝ ꯋꯥꯔꯦꯕꯀꯣ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯃꯉꯣꯟꯗ ꯋꯥꯔꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯃꯀꯨꯕꯣꯛꯁꯦ ꯅꯥꯔꯒ ꯂꯩꯈꯤꯗꯦꯕꯀꯣ ꯃꯥꯅ ꯀꯟꯕ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯊꯛꯇꯅ ꯑꯗꯨꯝ ꯃꯀꯨꯕꯣꯛꯁꯦ ꯁꯤꯈ꯭ꯔꯕꯅꯦꯕ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯈꯣ ꯑꯃ ꯆꯥꯗꯅ ꯃꯉꯣꯟꯗ ꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ
ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯤꯒꯤ ꯋꯥꯉꯥꯡ ꯋꯥꯆꯩ ꯃꯌꯥꯝꯁꯤꯗ ꯑꯁꯦꯡ ꯑꯃꯥꯡꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗ ꯁꯤ ꯀꯅꯥꯅ ꯄꯥꯏꯔꯝꯃꯤ ꯁꯤ ꯊꯦꯡꯒꯅꯣ ꯍꯥꯏꯔꯒ ꯊꯦꯡꯉꯝꯃꯕ ꯑꯗꯨꯅꯅꯦ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯗꯩ ꯄꯨꯔꯥ ꯃꯥꯁꯦ ꯁꯣꯛꯅꯕ ꯁꯝꯅꯕ ꯌꯥꯗꯕ ꯅꯨꯄꯤ ꯃꯤ ꯍꯟꯊꯕ ꯃꯤ ꯑꯃꯗꯧꯅꯀꯣ ꯂꯩꯅꯥ ꯇꯤꯟꯅꯥ ꯂꯥꯏꯊꯨꯡ ꯄꯥꯛꯑꯕ ꯃꯤ ꯑꯃꯥꯡꯕ ꯗꯧꯅ ꯆꯪꯒꯅꯨ ꯑꯗꯥꯏꯗꯤ ꯍꯟꯖꯜꯂꯛꯑꯅꯨ ꯁꯝꯅꯔꯅꯤꯅꯦ ꯁꯨꯝꯕꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕꯀꯣ ꯍꯣꯏ ꯍꯣꯏ ꯇꯥꯞꯀ ꯍꯦꯛ ꯄꯥꯏꯁꯟꯅꯤꯡꯉꯛꯄ ꯃꯥꯡꯉꯗꯤ ꯃꯥꯡꯊꯣꯛꯑꯒꯦ ꯀꯥꯏꯅ ꯋꯥ ꯀꯟꯕ ꯈꯣꯏꯗꯧꯁꯦ ꯃꯌꯥꯝꯁꯦ. ꯁꯥꯎꯒꯠꯂꯛꯄ ꯃꯥꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯝꯕꯒꯤ ꯐꯨꯡꯒꯠꯄ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯐꯥꯊꯔ ꯑꯗꯨꯝ ꯂꯥꯛꯈꯤꯕꯀꯣ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯑꯃꯨꯛ ꯆꯥꯛꯁꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯊꯣꯡ ꯉꯝꯃꯛꯇ꯭ꯔꯕꯅꯤꯅ ꯑꯍꯜ ꯑꯣꯏꯔꯕꯅꯤ나 ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯑꯌꯥꯝꯕ ꯊꯣꯡꯉꯦꯕ ꯆꯥꯛꯈꯨꯝ ꯆꯠꯂꯨꯕꯩꯁꯨ ꯊꯣꯡꯉꯤ ꯋꯥꯏ ꯑꯗ ꯅꯣꯏꯒꯤꯁꯨ ꯑꯃꯨꯛ ꯁꯦꯕꯥ ꯇꯧꯕꯅ ꯃꯥꯏ ꯅꯨꯄꯥꯁꯨ ꯑꯃꯨꯛ ꯌꯥꯎꯅ ꯏꯁꯧꯁꯦ ꯂꯥꯡꯁꯜꯂꯦꯕ ꯂꯧꯈꯠꯄꯤꯔꯣꯁꯨ ꯃꯥꯁꯦ ꯌꯥꯗꯕ ꯆꯥꯛꯈꯨꯝ ꯀꯩ ꯄꯥꯏꯖꯔꯒꯦꯁꯨ ꯑꯃꯨꯛ ꯌꯥꯗꯕ ꯑꯗꯩꯗꯤ 이몽지다 ꯉꯥꯡꯅꯕ ꯅꯩꯅꯕꯁꯦ ꯂꯦꯞꯇ꯭ꯔꯦꯕꯀꯣ 마제 ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯨ ꯌꯨ ꯅꯨꯡ ꯊꯛꯀꯠꯂꯛꯑꯦ ꯕ꯭ꯔꯥꯍꯃꯟ ꯅꯨꯄꯤ ꯂꯧꯖꯔꯝꯒꯗꯕꯅꯤ ꯃꯩꯇꯩ ꯂꯧꯁꯜꯂꯨꯗꯅ ꯑꯗꯨ ꯇꯧꯗꯅ ꯑꯗꯥ ꯇꯧꯗꯅ ꯅꯨꯄꯥꯁꯤꯅꯁꯨ ꯆꯒꯠ ꯁꯨꯝ ꯉꯥꯡꯉꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅꯅꯦ ꯃꯥꯁꯦ ꯃꯄꯥꯝꯗ ꯂꯥꯛꯑꯦ ꯃꯥꯁꯦꯀꯣ ꯋꯥꯈꯜꯁꯤꯅ ꯃꯥꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯖꯔꯛꯇꯕ ꯃꯁꯥ ꯃꯊꯟꯇ ꯉꯥꯡꯅꯔꯤꯕ ꯂꯥꯎꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯃꯅꯦꯝꯕꯣꯛꯇꯨꯅ ꯅꯨꯡꯁꯤꯅ ꯃꯆꯥꯅꯦ ꯃꯧꯅꯦꯅ ꯍꯥꯏꯕꯤꯕ ꯅꯠꯇꯦ ꯃꯣꯏꯅ ꯍꯦꯛ ꯁꯣꯛꯈ꯭ꯔꯗꯤ ꯑꯁ ꯁꯤꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯏꯟꯊꯣꯛꯇꯣꯏꯃꯤ 이몽 ꯑꯝꯇꯗꯗꯤ ꯂꯩꯃꯤꯟꯅꯔꯒ ꯅꯪꯅ ꯄꯥꯏꯕ ꯄꯣꯠ ꯆꯥ ꯌꯥꯗꯦ ꯅꯪꯅ ꯁꯤ ꯊꯦꯡꯕ ꯌꯥꯗꯦ ꯍꯥꯏꯔꯃꯤꯅ ꯆꯥꯛꯁꯦ ꯃꯣꯏꯅ ꯊꯤꯔꯝꯕꯁꯤ ꯆꯥꯗꯣꯏꯅꯤ ꯑꯣꯛꯇ꯭ꯔꯦ ꯈꯤꯇ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯏꯁꯥꯅ ꯑꯣꯛꯇ꯭ꯔꯦ ꯑꯩ ꯍꯥꯏꯔꯒ ꯁꯠ ꯍꯥꯞꯊꯔꯒ ꯑꯩꯒꯤ ꯉꯝꯖꯒꯗꯕ ꯆꯥꯡ ꯍꯥꯞꯊꯔ ꯑꯋꯥꯠꯄꯁꯦ ꯍꯥꯞꯊꯔ ꯆꯥꯅꯩꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗ ꯃꯆꯥ ꯑꯅꯤꯁꯤꯅꯗꯤ ꯈꯪꯗꯃꯤꯅꯅꯦ ꯍꯦꯛ ꯃꯃꯥꯒ ꯍꯦꯛ ꯁꯝꯅꯔꯨ ꯑꯗꯩ ꯑꯃ ꯍꯦꯛ ꯇꯧ ꯑꯗꯩ ꯃꯃꯥꯁꯦ ꯆꯥꯛ ꯆꯥꯕꯗ ꯃꯄꯥꯗ ꯑꯃꯨꯛ ꯍꯦꯛ ꯄꯥꯏꯔꯨ ꯑꯉꯥꯡꯅꯤꯅ ꯈꯪꯗꯃꯤꯅꯀꯣ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯃꯣꯏ ꯏꯃꯨꯡꯁꯦ ꯂꯩꯔꯦꯕ ꯃꯥꯁꯦ ꯑꯗꯨꯝ ꯋꯥꯈꯜꯅ ꯃꯥꯁꯦ ꯑꯅꯥ ꯂꯣꯏꯔꯛꯑꯦꯕ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯗꯨꯝꯅꯦ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎꯁꯦ ꯁꯣꯛꯂꯛꯀꯅꯤ ꯊꯦꯡꯉꯛꯀꯅꯤ ꯁꯤ ꯄꯥꯏꯕ ꯌꯥꯗꯦ ꯁꯤ ꯁꯨꯝꯕꯁꯤꯗ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯁꯤ ꯋꯥꯍꯩꯁꯤꯗ ꯑꯣꯏ ꯂꯩꯔꯕꯅꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯗ ꯑꯩꯒꯤ ꯈꯨꯠꯁꯨ ꯆꯥꯕ ꯌꯥꯗꯕ ꯂꯧꯁꯨ ꯂꯧꯈꯠꯇꯕ ꯏꯀꯨꯕꯣꯛ ꯐꯥꯎꯗ ꯑꯗꯨ ꯀꯨꯏꯅ ꯅꯥꯔꯝꯃꯤꯗꯣ ꯑꯩꯅ ꯀꯟꯕ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯊꯛꯑꯒꯁꯨ ꯁꯤꯗ꯭ꯔꯕ ꯑꯩꯁꯦ ꯀꯩꯗꯧꯅꯗꯣꯏꯅꯣꯅ ꯃꯥꯁꯦ ꯅꯣꯡꯃꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯃꯆꯥ ꯑꯅꯤꯁꯤꯒ ꯆꯠꯂꯦꯕꯀꯣ ꯑꯗꯩꯗꯤ ꯆꯠꯂꯦ ꯑꯗꯨꯒ ꯃꯄꯥꯝꯁꯦ ꯂꯩꯔꯦ ꯃꯥꯁꯦ ꯑꯩ ꯍꯜꯂꯔꯣꯏꯒꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎꯕ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ 30ꯃꯨꯛ ꯁꯨꯔꯕꯨ ꯈꯨꯠꯁꯨ ꯆꯥꯕꯤꯗꯦ ꯉꯁꯤꯐꯥꯎꯗ ꯑꯩ ꯑꯗꯨ ꯃꯣꯏꯅ ꯊꯣꯡꯉ ꯆꯥꯕꯗꯨꯁꯨ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯩ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯃꯥ ꯃꯊꯟ ꯇꯣꯉꯥꯟ ꯆꯥꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨ ꯃꯃꯥꯅ ꯆꯥꯛꯈꯨꯝ 2 ꯊꯣꯛꯄ ꯆꯥꯛꯈꯨꯝ 2 ꯄꯥꯅꯤ ꯄꯩꯁꯥ ꯍꯦꯟꯅ ꯆꯪꯅꯦꯅ ꯑꯃꯨꯛꯁꯨ ꯌꯥꯗꯕ ꯃꯣꯏꯅ ꯊꯣꯡꯉꯦ ꯏꯁꯧ ꯄꯨꯂꯥꯡꯗ ꯂꯥꯡꯕ ꯃꯧꯅ ꯑꯣꯏꯅ ꯆꯥ ꯂꯩꯔꯦ ꯃꯈꯨꯠꯇ ꯍꯥꯝꯃ ꯑꯃꯨꯟꯕ ꯆꯥ ꯂꯩꯔꯦ ꯃꯧꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯇꯧꯅ ꯂꯩꯔꯦꯅ ꯑꯗꯨꯝ ꯉꯥꯡꯕꯗꯣ ꯀꯅꯥꯅ ꯆꯥꯛ ꯆꯥꯅꯤꯡꯅꯤꯀꯣ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯄꯥꯝꯁꯤꯗ ꯂꯩꯔꯀꯥꯟꯗꯗꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯧꯕ ꯂꯥꯛꯑꯦꯕ ꯑꯗ ꯃꯣꯏ ꯑꯍꯟꯈꯩꯅ ꯍꯥꯏꯔꯦꯕ ꯁꯨꯃꯥꯏꯅ ꯅꯣꯏ ꯐꯖꯅ ꯉꯥꯡꯅꯔꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯆꯥꯅꯨꯄꯥꯁꯨ ꯄꯣꯛꯑꯦ ꯅꯣꯏ ꯂꯧꯈꯠꯄ ꯌꯥꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣই ꯃꯥꯁꯦ ꯊꯥꯔꯛꯑꯔꯣꯏ ꯑꯅ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯃꯆꯥꯅꯨꯄꯥꯁꯤ ꯃꯅꯦꯝꯕꯣꯛꯁꯦ ꯂꯥꯛꯍꯜꯂꯨ ꯍꯥꯏꯈꯤꯕ ꯂꯥꯛꯇꯦꯕ ꯃꯅꯦꯝꯕꯣꯛꯁꯦ ꯑꯗꯩ ꯃꯣꯏꯗꯅꯦ ꯅꯣꯡꯃꯇ ꯉꯥꯏ ꯁꯦꯜ ꯑꯃꯅꯦꯅ ꯃꯅꯦꯝꯕꯣꯛꯁꯦ ꯆꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯗꯦꯕ ꯀꯔꯃ ꯊꯣꯛꯑꯁꯨꯅꯦ ꯏꯃꯨꯡꯗ ꯆꯪꯗꯦ ꯑꯩꯈꯣꯏ ꯃꯤ ꯂꯩꯇꯕ ꯑꯃꯒꯤ ꯑꯁꯇꯤ ꯑꯃ ꯁꯣꯔꯥꯠ ꯑꯃ ꯆꯠꯂꯁꯨ ꯁꯨꯃꯥꯡꯗ ꯑꯗꯨꯝ ꯐꯝꯈ꯭ꯔꯅꯦꯕ ꯑꯗꯩꯗꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯁꯨ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡꯁꯤꯗ ꯉꯥꯏꯅꯤ ꯁꯦꯟꯅꯦꯁꯨ ꯆꯪꯗꯕ ꯑꯗꯩ ꯃꯣꯏ ꯃꯃꯥ ꯃꯄꯥꯅꯁꯨ ꯆꯠꯂꯒ ꯃꯣꯏꯗ ꯑꯩꯈꯣꯏ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯅꯗ꯭ꯔꯦꯕ ꯃꯣꯏꯅꯁꯨ ꯃꯣꯏꯅ ꯃꯩꯇꯩꯅꯤ ꯑꯗꯨꯅꯤꯅ ꯍꯥꯏꯔꯕꯅꯤꯅ ꯃꯣꯏꯅꯁꯨ ꯆꯠꯅꯤꯡꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯣꯏꯇꯛ ꯆꯠꯅꯈ꯭ꯔꯦꯕ ꯉꯥꯏꯁꯦꯟꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯩ ꯏꯆꯥ ꯅꯤꯉꯣꯜꯁꯤꯃ ꯂꯩꯌꯦꯅ ꯃꯣꯏꯅꯁꯨ ꯃꯆꯥ ꯅꯤꯉꯣꯜ ꯃꯌꯨꯝꯗ ꯀꯩꯁꯨ ꯂꯥꯛꯅꯤꯡꯗ꯭ꯔꯦꯕ ꯑꯗꯩ ꯍꯦꯛ ꯃꯆꯥꯒꯤ ꯃꯅꯤꯡ ꯀꯨꯟꯕ ꯁꯦꯕꯥ ꯇꯧꯕꯐꯥꯎꯅꯦ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯕꯨ ꯍꯦꯛ ꯀꯞꯄꯒ ꯍꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯅꯦꯝꯕꯣꯛꯁꯤꯅꯅꯦ ꯅꯪ ꯈꯪꯉꯣꯏꯀꯣ ꯁꯤ ꯁꯣꯛꯄ ꯌꯥꯗꯦꯀꯣ ꯅꯪꯅ ꯁꯤ パイꯕ ꯌꯥꯗꯦꯀꯣ ꯇꯧꯔꯒ ꯑꯃꯥꯡꯕꯗꯧꯅꯅꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯁꯤꯗ ꯃꯃꯥ ꯅꯨꯄꯤꯒꯤ ꯃꯃꯥꯁꯤꯕꯨ ꯍꯦꯛ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯩ ꯃꯣꯏꯒꯤ ꯆꯥꯛꯁꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯁ ꯉꯝꯗ꯭ꯔꯦꯗ ꯑꯍꯟ ꯃꯇꯝꯒ ꯑꯣꯏꯔꯛꯄꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯇꯧꯅ ꯂꯩꯔꯦ ꯁꯦ ꯅꯣꯏ ꯆꯥꯛꯁꯦ ꯂꯩꯔꯦ ꯑꯅ ꯍꯦꯛ ꯏꯟꯖꯜꯂꯝꯕ ꯁꯨꯝꯕꯁꯦ ꯃꯣꯏꯗꯁꯨ ꯃꯃꯥꯁꯤꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯈꯛ ꯂꯩꯕꯗꯨꯕꯨ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯅꯤꯡ ꯀꯨꯟꯕꯩ ꯑꯩꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤꯈꯛ ꯂꯩꯕꯁꯤꯕꯨ ꯍꯦꯛ ꯑꯩꯐꯧ ꯁꯨꯃꯥꯏꯅ ꯋꯥꯏ ꯅꯪꯗꯤ ꯀꯔꯤꯗ ꯍꯪꯉꯨꯅꯤ ꯍꯥꯏꯔꯝꯃꯦꯕ ꯃꯃꯥꯁꯤꯅꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯅꯦꯝꯕꯣꯛꯁꯦ ꯑꯝꯇꯪ ꯂꯥꯛꯑꯣ ꯍꯥꯏꯕꯁꯨ ꯂꯥꯛꯇꯕ ꯑꯗꯩꯗ ꯃꯣꯏꯅ ꯊꯥ 5 ꯇꯔꯨꯛꯁꯦ ꯀꯔꯤꯝ ꯍꯥꯏꯔꯛꯇꯕꯗꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯕꯅꯦꯕ
ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯏꯀꯩ ꯑꯅꯤꯁꯦ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩꯌꯦꯕ ꯍꯣꯏ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯤꯕ ꯃꯌꯥꯝꯁꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯅ ꯍꯩꯔꯔꯣꯏ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯗꯨꯒꯗꯤ ꯈꯪꯉꯛꯈꯤꯕ ꯃꯌꯥꯝꯗꯣ. ꯑꯗꯨꯒꯗꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯔꯁꯨ ꯆꯠꯊꯣꯛꯅꯦ ꯊꯦꯡꯉꯛꯀꯅꯤꯅꯦ ꯍꯟꯗꯣꯛꯅꯦ ꯒ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏ ꯄꯣꯟꯇꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯩ ꯑꯗꯨꯝ ꯀꯩꯗꯧꯖꯔꯒꯦ ꯑꯩ ꯌꯨꯝꯗ ꯂꯩꯖꯔꯒꯦ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕꯅꯤꯅ ꯑꯗꯩꯗꯤ ꯃꯄꯥꯝꯅꯁꯨ ꯍꯥꯏꯔꯦ ꯂꯧꯁꯟꯅꯤ ꯍꯥꯏꯔꯒꯅ ꯅꯣꯏ ꯑꯖꯥ ꯕꯨꯖꯥ ꯇꯧꯔꯒ ꯂꯥꯏ ꯇꯤꯟ ꯈꯣꯛꯇꯣꯛ ꯆꯥꯝꯊꯣꯛꯄ ꯇꯧꯔꯒ ꯅꯣꯏ ꯂꯧꯁꯜꯂꯣ ꯃꯥꯁꯦ ꯃꯈꯨꯠ ꯆꯥꯔꯣ ꯃꯆꯥꯅꯨꯄꯥꯁꯨ ꯄꯣꯛꯑꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯁꯨꯝ ꯊꯝꯗꯣꯏꯕ ꯑꯣꯏꯔꯒꯅ ꯌꯥꯔꯦ ꯃꯥ ꯃꯌꯨꯝꯗ ꯂꯩꯖꯁꯅꯨ ꯂꯣꯏꯁꯟꯅꯔꯒꯦ ꯅ ꯍꯥꯏꯌꯦꯕ ꯑꯗ ꯃꯅꯦꯝꯕꯣꯛꯁꯤꯗ ꯑꯩꯈꯣꯏꯅ ꯍꯪꯉꯦꯕ ꯁꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯅꯗꯤ ꯑꯩ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯂꯧꯁꯟꯅꯤ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯤꯗ ꯑꯩꯈꯣꯏꯅ ꯍꯪꯉꯦ ꯁꯨꯡꯂꯧ ꯍꯦꯛ ꯂꯧꯈꯠꯄꯤꯔꯔꯣꯏꯗ꯭ꯔꯥ ꯃꯥꯁꯦ ꯂꯧꯁꯟꯕꯤꯔꯔꯣꯏꯗ꯭ꯔꯥ ꯃꯈꯨꯠ ꯆꯥꯕꯤꯔꯔꯣꯏꯗ꯭ꯔꯥ ꯑꯅ ꯍꯥꯏꯕꯁꯤꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯩꯒꯤꯗꯤ ꯃꯇꯝ ꯂꯣꯏꯔꯦ ꯃꯣꯏ ꯑꯗꯨꯝ ꯄꯥꯟꯖꯍꯧꯔꯖꯅꯤ ꯍꯣꯏ ꯃꯥꯁꯦ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛ ꯁꯦꯡꯗꯣꯛ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯏꯁꯣꯔ ꯁꯦꯕꯥꯒ ꯀꯩ ꯂꯣꯏꯅ ꯑꯩ ꯁꯤꯟꯅꯔꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯦ ꯃꯥꯅ ꯃꯔꯛꯇꯨꯗ ꯈꯥꯏꯅꯅꯕ ꯑꯗꯨꯝ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯅꯕ ꯕ꯭ꯔꯥꯍꯃꯟ ꯑꯃ ꯑꯗꯨꯝ ꯍꯣꯠꯅꯕꯖꯥꯠꯅꯦꯕ ꯃꯆꯥꯅꯨꯄꯥꯁꯤꯅ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯃꯥꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏꯅ ꯈꯪꯉꯛꯄꯒꯤ ꯑꯗꯨꯝ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯁꯨ ꯌꯨ ꯅꯨꯡ ꯊꯛꯑꯒ ꯉꯥꯎꯁꯟꯅꯗꯅ ꯌꯨꯝꯗꯒ ꯊꯦꯡꯅ ꯍꯜꯂꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯀꯩ ꯆꯥꯗꯕꯤ ꯑꯗꯩ ꯆꯥꯛꯈꯨꯝ ꯍꯥꯏꯔꯛꯄꯒꯁꯦ ꯆꯠꯇꯕꯤ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯤꯡꯕꯒꯤ ꯂꯧꯁꯟꯅꯤꯡꯕꯒꯤ ꯑꯗꯨꯅ ꯏꯃꯨꯡꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯇꯧꯔꯛꯑꯦꯕ ꯅꯨꯡꯉꯥꯏꯕꯗꯣ ꯂꯣꯏ ꯃꯥꯡꯉꯛꯄꯗꯣ ꯑꯗꯨ ꯃꯅꯦꯝꯕꯣꯛꯁꯤꯅ ꯃꯁꯥꯅ ꯌꯥꯔꯔꯣꯏ ꯈꯪꯉꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯩꯅ ꯍꯦꯛ ꯉꯝꯃꯤꯈꯩꯗꯤ ꯑꯩꯅ ꯁꯨꯝ ꯍꯣꯠꯅꯒꯦꯅ ꯇꯧꯕꯅꯤ ꯅ ꯍꯥꯏꯌꯦꯕ ꯍꯣꯏ ꯍꯣꯏ ꯑꯗ ꯃꯥꯅ ꯍꯣꯠꯅꯩꯗꯨꯅ ꯍꯔꯥꯎ ꯍꯦꯛ ꯍꯣꯠꯅꯕ ꯑꯣꯏꯗꯤ ꯐꯕ ꯍꯣꯏ ꯍꯣꯏ ꯑꯍꯟꯅꯤꯅ ꯋꯥꯔꯛꯄ ꯀꯥꯟꯗꯗꯤ ꯏꯁꯧꯗꯣ ꯂꯥꯡꯉꯛꯑꯦ ꯍꯣꯏ 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 ꯑꯗꯩ ꯃꯧꯗꯨꯅꯗꯤ ꯇꯥꯕꯗꯣ ꯉꯝꯃꯛꯇ꯭ꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯧꯁꯜꯂꯒꯦ ꯀꯣꯛꯊꯣꯛ ꯁꯦꯡꯗꯣꯛ ꯇꯧꯔꯒꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯝ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯅꯃꯛ ꯂꯥꯏ ꯇꯤꯟ ꯁꯦꯕꯥ ꯏꯁꯣꯔꯒꯤ ꯑꯗꯨꯝ ꯂꯣꯏ ꯇꯧꯔꯒꯦ ꯍꯥꯏꯔꯒꯗꯤ ꯍꯟꯖꯟꯅꯈꯤꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯒ ꯐꯣꯟ ꯑꯃ ꯇꯧꯔꯛꯑꯝꯃꯦꯕ ꯑꯗ ꯃꯥꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯂꯣꯏꯅ ꯃꯥꯅ ꯂꯣꯏ ꯇꯧꯔꯦ ꯑꯗꯣ ꯃꯅꯦꯝꯕꯣꯛꯇꯨꯗꯤ ꯑꯗꯨꯝ ꯑꯩꯅ ꯍꯦꯛ ꯉꯝꯃꯤꯕꯈꯩꯗꯤ ꯑꯩ ꯑꯗꯨꯝ ꯊꯣꯡꯉ ꯆꯥꯖꯒꯦ ꯇꯣꯉꯥꯟ ꯑꯗꯨꯝ ꯃꯅꯦꯝꯕꯣꯛꯇꯣ ꯆꯥꯏ ꯍꯥꯏꯌꯦꯕ ꯃꯥꯏ ꯃꯈꯨꯠ ꯆꯥꯗꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯂꯣꯏꯅꯃꯛꯇꯤ ꯑꯗꯨꯝ ꯆꯪꯉꯒꯗꯤ ꯍꯛꯇꯤ ꯂꯣꯏ ꯄꯤꯔꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯏꯕꯦꯝꯃ ꯑꯗꯨꯗ ꯊꯣꯏꯅ ꯈꯜꯂꯨꯔꯅꯨ ꯑꯍꯟꯅꯤ ꯑꯗꯣ ꯃꯥꯟꯅꯔꯨꯔꯅꯨ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯠ ꯆꯥꯖꯔꯣꯏ ꯀꯥꯏꯅ ꯁꯨꯝ ꯂꯩꯈꯤꯕ ꯕ꯭ꯔꯥꯍꯃꯟ ꯌꯥꯝ ꯀꯟꯕ ꯂꯩ ꯑꯗꯨꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯍꯟꯗꯣ ꯅꯥꯔꯛꯄ ꯌꯦꯛꯂꯛꯄ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯃꯁꯥ ꯃꯊꯟꯇ ꯊꯣꯡꯉ ꯆꯥꯕ ꯃꯇꯥꯡ ꯉꯝꯃꯛꯇꯕ ꯅꯣꯏꯒꯤ ꯁꯦꯕꯥ ꯄꯥꯝꯃꯛꯄ ꯃꯇꯥꯡ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯀꯝꯄꯜꯁꯔꯤ ꯅꯪ ꯑꯗꯨꯝ ꯅꯈꯨꯠ ꯆꯥꯗꯧ ꯂꯩꯔꯕꯅꯤ ꯑꯗꯨ ꯑꯗꯨꯝ ꯃꯇꯝ ꯉꯥꯏꯌꯨ ꯑꯍꯟꯅꯦꯅ ꯈꯟꯗꯣꯛꯑꯣ ꯑꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯨꯝꯕ ꯕ꯭ꯔꯥꯍꯃꯟꯗ ꯄꯥꯜꯂꯨꯕꯒꯤ ꯈꯣꯠꯂꯨꯕꯒꯤ ꯖꯥꯠ ꯇꯤꯟꯅꯗꯕꯗ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯑꯁꯦꯡꯕꯒꯤꯗꯤꯅꯦ ꯁꯨꯝꯕꯁꯦ ꯏꯁꯥꯗ ꯁꯨꯝꯕ ꯀꯩꯅꯣꯁꯦ ꯍꯦꯛ ꯐꯪꯅꯤꯡꯗ꯭ꯔꯗꯤꯀꯣ ꯃꯤꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝꯕꯁꯦ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯑꯗꯨꯝ ꯃꯩꯇꯩꯅ ꯃꯩꯇꯩꯗ ꯄꯥꯟꯕ ꯕ꯭ꯔꯥꯍꯃꯟꯒ ꯂꯧꯅꯕ ꯃꯨꯁꯂꯤꯝꯒ ꯆꯤꯡꯃꯤꯒ ꯆꯤꯡꯃꯤꯒ ꯃꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯥꯒꯤ ꯐꯩꯌꯦꯕ ꯖꯥꯠꯇꯨꯗ. ꯁꯤ ꯑꯣꯏꯗꯤ ꯖꯥꯠ ꯃꯥꯟꯅꯗꯕ ꯀꯩꯅꯣꯝ ꯂꯧꯔꯨꯕꯒꯤ ꯏꯁꯥꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯀꯩꯁꯨ ꯁꯦ ꯅꯠꯇꯕ ꯑꯄꯟꯕꯗ ꯂꯩꯇꯦꯗꯅ ꯂꯩꯔꯔꯣꯏꯗꯕꯅꯤ. ꯂꯩꯇꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯃꯈꯛ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯅ ꯀꯩꯅꯣ ꯂꯣꯏꯁꯜꯂꯛꯄꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯀꯩꯅꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦꯗꯅꯀോ ꯍꯣꯏ ꯍꯣꯏ ꯑꯗ ꯑꯩꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯀꯩꯅꯣꯝꯈꯛ ꯄꯥꯎꯖꯦꯜ ꯑꯃꯈꯛ ꯍꯥꯏꯖꯅꯤꯡꯉꯦꯕ ꯃꯌꯥꯝꯗꯀꯣ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯒꯤꯁꯨ ꯑꯃꯨꯛ ꯀ꯭ꯔꯥꯏꯝ ꯌꯥꯝ ꯊꯣꯛꯑꯦꯕ ꯉꯁꯥꯏꯒꯤ ꯅꯤꯉꯣꯜꯁꯤꯅ ꯃꯄꯥꯝꯗ ꯆꯠꯄꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟ ꯑꯗꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯇꯣꯉꯥꯟ ꯆꯥꯕ ꯃꯌꯥꯝ ꯌꯨꯝꯊꯣꯡ 10ꯗꯒꯤ ꯇꯥꯗꯅ ꯄꯣꯠ ꯆꯩ ꯄꯨꯅꯕ ꯉꯥꯛꯇꯅꯦꯕ ꯃꯌꯥꯝꯁꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯅꯤꯉꯣꯜ ꯂꯥꯛꯄꯒꯤ ꯅꯤꯉꯣꯜ 10 ꯑꯃ ꯀꯔꯤ ꯑꯃꯒꯤ ꯄꯣꯠ ꯂꯥꯡꯅꯕ ꯉꯥꯛꯇꯅꯦꯕ ꯍꯣꯏ ꯏꯃꯨꯡꯗꯨꯒꯤ ꯅꯤꯉꯣꯜ 2-3 ꯑꯃ ꯑꯗꯒꯤ ꯁꯥꯒꯩꯗꯨꯒꯤ ꯅꯤꯉꯣꯜ ꯃꯌꯥꯝ ꯑꯃ ꯀꯣ ꯁꯤꯁꯦ ꯄꯨꯅꯕꯒꯤꯁꯨ ꯍꯣꯠꯅꯕꯗ ꯋꯥꯕ ꯂꯥꯛꯄꯗꯨꯒꯤꯁꯨ ꯄꯤꯅꯕ ꯍꯣꯠꯅꯕ. ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯧꯔꯛꯄꯗꯅꯦ ꯍꯔꯥꯎꯗꯕ ꯅꯤꯉꯣꯜ ꯃꯌꯥꯝ ꯂꯩꯌꯦꯕ ꯍꯣꯏ ꯍꯣꯏ ꯃꯄꯨꯔꯣꯏꯕꯅꯁꯨ ꯖꯣꯝ ꯊꯣꯛꯇꯅꯁꯨ ꯂꯣꯏ ꯉꯝꯗꯕ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯀꯥ ꯑꯃ ꯃꯥꯒꯤ ꯊꯛꯑꯒ ꯆꯥꯔ ꯑꯗꯨꯝ ꯂꯩꯈ꯭ꯔꯒ ꯈꯪꯗꯦ ꯑꯩ ꯅꯣꯡꯊꯣꯛ ꯁꯤꯜꯂꯨ ꯍꯥꯏꯔꯝꯕ ꯅꯨꯄꯤꯁꯤꯅ ꯁꯤꯟꯕ ꯍꯣꯏ ꯃꯆꯟ ꯃꯆꯥꯒꯤꯁꯨ ꯐꯖꯅꯕ ꯁꯤꯟꯗ ꯌꯥꯗꯕ ꯄꯩꯁా ꯄꯨꯕ ꯑꯗꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯦꯛ ꯆꯠꯄ ꯇꯟꯕ ꯆꯍꯤ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄꯅꯦ ꯀꯥꯏꯅ ꯆꯠꯅꯤꯡꯉꯛꯇ꯭ꯔꯕ ꯍꯣꯏ ꯉꯁꯥꯏꯒꯤ ꯂꯣꯏꯅꯃꯛ ꯐꯤꯔꯣꯟꯗꯒꯤ ꯁꯅꯥ ꯂꯤꯀꯣꯟꯗꯒꯤ ꯁꯅꯥꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯀꯣꯇꯦꯛ ꯑꯃ ꯀꯣꯜꯂꯨ ꯑꯃ
lik ama sana ama sumba layrakpada firol ama layrakpadadi paisa do ayam changedana adu jakauba lakpada haraudaba ningon mayam yaweba pocha adu aigi wakhandadi sije sumai tawhanninge bako adai chairaubada sumu mabung mokpa mayam ki khudai moja furit pot tambada su yam wanai ba du sengna ne chatlagane akoina ningon jakauba chairauba juju ko katang semdokpa ma change nungaibagina nungaibani tawjagijanu ko ngamjaba ado sidagi yung paisa नियम की टाइप तो हन बदो paisa puruba kholuba sum batsin ba sum puthana gi imung khana ba sum yawe ba होय होय ado hek man ne ngamjaba sa pot lamtang lairaga chahi imgi chairaubai kainoma pot ama tamna ba haijidi am phajaba oeba होय ada laitabadi yam wa ba doidi mana sa pot angamba kitang man laijaba ngamba sangje puraga piba adai kana ningon jakauba ju piba ga isu wabana pharabra haire ko adu yamdi phajaiba kainoma ga tamnaraga खुदोल तम tamnabase adu sidaijidadi lairakpa mayam jadi adu mana ngamjaba amtang ne piba dai piba ga na ju ningon mayam jigi khudol langbada wanai ba ko होय होय adoidi moina ju kano achak charama mai mai da saminare dana ada moina hai ma rama pira aga moina ju angang gai du dane cham cham na dum kano dakhina ga pahillaga khaga ko angang gai haraujana bagi होय होय adumai ga torga yam chamna ama tawdraga di sigi kaino sidine yam na wana ba System se hoy, yawe ma- simtang di aidi या मचुम yam haijaninge ba do pot se pu na ba pot tam na ba pot se loi su na ba gi leiba ngam da na ne होय ningon me ama khara halora kanda mamau gi bu chatna ba gi lang gadra ningol an me ama sakau sataba yawe ba Hoy, me ama ngam da na adai hayeng mau gaina direk as pot tamai tamakte ma gi di dakina di lang haina ju yaw na bani na adumai tok pa ju me am yawi होय होय aduna sije sengna kitang di semdok na draga di ko aduna ningon sakau ba je mayam smaina yam chamba sen thungi matha leiroi da ba mong da होय kitang chamna ai ai yangam ba mong da pangthok जाना pa बमोंग दा adumaina makhaksu koi kitang semdok semjin tawminaji potam da yade chairauba du pi da yade de ningon sakau da kina du hap da yade na tawna roiji होय होय adumai kitang yang tak chak charam saminna ba होय adoi bungi pa adoi ningon mayam unaba adom da oina kitang होय satminnaji duga chairauba su aina ngamba kanomtang asapol tang puragai bungi pa mayam kurai ton mayam do saminaba adom da kitang semdoktraga di Mane, mane. Yam awaba chumbani. nungaiba Mayam mom da kaisu khangminaba nataba mathau ko tabani. adumaina haijaninge duga होय koigi mathangjina koi kainoje home jida mateng pangpa do mayam na home sa hojik sari ba home jida adum lepte koigi sibema waikhom ningol manorama do isema je master loire mu da physics ka hindi da होय anira ko aduga koi isema gi maproi ba ju chemistry da master loire ada moini makse dum isema jena oja oi ado ibungjina magi dum kaino sakar gi thabak ama maju tawraga ada moini je nuksi jana nei mung manung je leiminai ada isema jena wahai yam khak haibirame ba ko होय होय koina aina he wari libada koi naknaba mari thamme mabani jai baje sije haibi gano sida sidi naknaba mari ajidi naksanna na nuksina loinai haiba khak oina phongdoi sidagi hena naksanba maongda adu yumban mari thamgare haibiyo koi moina thamido yumban bagi mari neba होय होय laisai pakhang oiringai da yumban bai mari jana thamdo opane ba adu yumban bai mari thamgare na haibiyo natraga na natta oidaba phattaba chathaidaba mari thamnagare na haibiyo होय adumai na hai do isegi wai jam phajaiye Mane, mane. ado matung da di hoi isegi wai je sije haijarake ado isena koi si crime dai se taraga taunariba mayam je mangi ba mayam wakhani khan khandana dana ko sije yam nungaite na koi nupi mayam daga mangi ba laisaringai da hai jini hujiki sumaina होय ban mari ga thamna ba ayabaga pithoi ba mawara ka lohong kan da thamna ga do mari je laisaringai daga pithokpa होय sugumba je yam nungaite na ise jina ju hairi eba या ko मचुम aduga mathangdana koigi isema debesori thongram singjam yoi khom lekai dagi होय होय ado isema jiju magi masagi service ama tawraga leibane ba ado isema jina ju home sabai dong tangam mateng pangbirei ado isema jina ju yam phajaba wai ma haibire ba ko होय होय koigi kaino je koi wari lirakpada koi nuksinagre moini jam nuksinai haibje होय si nuksina ba haiba pose haibigano nuksina ba haibje kaim leite maramdi moina adu yam nuksinare harga kainariba amana ama hundoknariba होय ade moina hojike hariba yumban mari ga thamnagarga lathoknariba होय amana ama hundoido ade macha ga leirakanda koi khainariba sije nuksina baji asengbai leiramadi
ꯀꯥꯏꯅꯔꯣꯏ ꯈꯥꯏꯅꯔꯣꯏ ꯅꯨꯡꯁꯤꯕꯗꯣ ꯌꯥꯎꯗꯕꯒꯤꯅꯤ ꯌꯥꯎꯗꯕꯒꯤ. ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯂꯩꯇꯦ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯃꯛꯇꯅꯦ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝ ꯐꯖꯩꯕ ꯏꯆꯦꯒꯤ ꯋꯥꯍꯩꯁꯦ ꯍꯣꯏ. ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯃꯥꯅꯦ, ꯄꯣꯠꯁꯦ ꯃꯥꯅꯦ. ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯈꯜꯂꯒꯗꯤ maaga iga nungsinarga suk sangna nungsinare yung ban mariju thamme aduga aina kadabai nupi ju hundoktoino humanity ground masi yade ga khanbado adumaina adai mu koi understanding si ji lainargadi yung panabdo khanaroi doini nungsinabada kainaroi doini adai manembokna koi gi mamong na ju manembok si nungsi gidre da harga seba tawningdaba kawningdaba je koi humanity ground da ai gi nemjina ai bu phanam olakraju phatraju kaino ai seba tawdaba yade nembok sigi ai puroibagi mamane na ai sagi kaino je khanjara kanda adumaina sigi nungsiba haibo haije suksin sijinabiga nungsiba haibo posak laite humanity ground da adai understanding da ana sije oina haibiyu haibo ko yam fazai semagi waise ko aduga aina so dong kaw topic se yamandana ko ipwa amakhak sune la amme ko maje maming lai phambe haibiramu yade je crime da se hobdai taba ado mana dine episode amongi kano ga se maming episode number ga do loi hai daga maje liba ma hai bis mana koi nungsi jara episode number 6 ta koi kano je mayamna ki kano do oina nungsi nagi dana yai pu do oina ko ama kano je kano do oina nungsi na dabdo hero ama lan dabdo kai yai phabdo oina mayamna nungsi na de ado aran ba tawriba maje oina mayamna nungsina gre ado sije lali maje crime ni mana tawri je migi lohong dei banu pibu mana smaina pharak pa yabra ado isiena ketang kanna somba matang je haibiyo adai nungsiba mana nungsibi amagi damak ana khoi gi nupi thiraba nupamga laisabi yumga nungsinaraga lapthokna gi baido adu matang daga di nupi hek thiradi laisabi sung koi roi damne laisabi na ju nupi thiba nupa sung koi roi dami masi sung taw roi daba thabak ni na kan haibi buje sumaina kan na haibiyu taw roi daba oi roi daba matang da siena khoi gi yai dana wari liba loiraga mathang adum li gi ba yawi loisan gi ba adu mana kan na message so pi hanning ba focus ta hanning ba gi adagi kalino mana yam hairame ba ko ingonda adagi ama khaksu kari wari no mai wari loi hai ba aina ju o mana haiji phajai chumin he mai ji yai ne na aina ju isana khalle ba dei o aigi nungsi gi dai do adu da ju nupi jina dai puri jam lali si chung upuroi dami mana dai pu budagi ni tholai je ma gi nungsi na ba nupa ma gi maram da loi na I tho ba mana khong thong na chatlu ba kholu ba adu no bani gi nungsina rakiba hing da unaba adu bo I ba dai du mana ka do ma pumro be mayum da puri no adu lali na je mana lali je nupi jini ana kan hai video focus to view properly highlight to view wari da mana point pi daga ne yam hairame ipa adana hai yam phajai adumaina mayamna smaina yam nai na bidana wari jida smai changchan birak pa che yam phaiye ado ipa ado mata mangai ga laga madi yam me mana hairam badudi ado aina hairi jina mu khaji khaktang hairabane bako aduga ama yam phajaba point amga mana haibada kano haiba koigi mapanda laraga room sha torga plop lai sai ba khangoi da laiminabje ma masa makna june magi mamana bi thengnare hayaba aduga mu macha di yauraba le sabi kaino moina di khangaba yung anung da di khangandaba adu moini thoklaga koi gi chen ba haiba changba ga sare dana aduga lohonga ga mungchangi ba macha di ada di yaur le horaba direct mana thengna na maga khangnaba mi da mamana bi da lai sije room share to lemina ba jimak hojik chu mam lai sije am phataba amani duna mama pa jing na macha jing mapan da lai ri gai je maji kamai leidi kanaga leidi jam kumna thijan biu yum pan dingai da lesai ba khangna smaina leimina jidi yum ban mari thamnaga pura lohonga ba matai manau hai tare ko smaina leimina bane ba adu je sungya ya de masi je yam kanna ai akan ba wahai thabiu akan ba miyeng changbiu haibiu ma ba jina hena section na ba dei adum ba lesai ba khang nungjing na ju yum pan dingai da maina rumam ta da leimina dana ba na ne sije mana yam kanna ipwa duna hairam me basmai chum loi leimina gi targa di haina gi dana chum bai kaino mada loina leina gi dana loi choira kani aduna thungna gra di phai thungna rakta ba di choi choira kani nupi do admaina room amda
nupa amga leminarurba nupido mabani kainare toknarena khangjadaba pakhang amna lawdoine adaidi mu adugumba nupa character loose oiraga laaba nupado khangjadaba nupi amna di lairaktoine ado mathang maje nupi gi hakchang je kaisu laitana khallaga mathang amamuk sum nandan na gibdai nupi sum koi khradi yumban je kairaktoy midana adumba room share tawminaba simaga sum tawbiganu hujik mapanda leiba koi inaujing ibung ipajing ise inaw mayam jina ko thabak tor leiba adai like tam leiba mayam jina masi tawbiganu ne yam kanna crime dai sida haibiyo na hairam meba yam chumme man haido sim khak hairaga aije loi sanjage adu nga sai gi kaino je koina ama khakna ne hujik se anau crime da yam thoi ba ko koi magi nupa jina mapalam da thabak tawba aduga mai nupi jina koi gi nupa ma pusalai mung jida dum nungdang jila ga moi te leaga ayuk mamingai da hanba si chung khaga unarak padagi senaraga koi gi pha badagi ne irang ama thoi yam kanna ga lamam da ko sugum bamju adai mu koi gi home ji da juinau jing lak pa lepte ado aina ju loina wari liba singam da bagi ne ba sang da bai ko ado aina yam nungai ta bang khak ting han angang ma to yam angang oini sahi ma suge surop da time pan khak oine ba dung ang to ko ipan no ngan bani hai ba kappa phone tawre ba magi mama du ju manem bo horom ga khatna dana mai seba to boi lak ba ma du ju han gre aduga manem bo hoi du ju kano maji matam khara na ba changmo bugi am na bagi ne adum naman dana somna ju phasna hona da ba na sanna bani hai bagi mapam da ngai tan lak khara lai rab jane ba adu angang pokan da ma somda pudharak ba jane ba ma doctor je mayum lom de pukhalaga adugi ana nem ko di seba tawning ga adu na moi sagai gi mi ga je nu pamim gi changa ga I nauri ba maning kummi ba mamam sa sida to ngang ba na sa po ga na sa yum balon tambi te na yum to kon jala thammi adu na ko adum bagi ngang ba ma ji makok sekta kanom tor ba mama ju wari mi ne thoksom hairage nu pamim ji ko thoksom gi angang po ga aina ka da ba seba taw doi ba na chau dana mana ju tha da ba moi mamau je moi na hona bi da na la ga jo khoina ju hona ba aduga muksu mana ju tha da ba na mama ju chau dan sunglak loi khonggun bo ta roi har ma chakre adu inem boina ju phajan tawdre ai je ai nu ba na ju kaim hai ngamdre ai lauba lak piyo hai ba be ma sida dinangi seba sebi tawbina ba mi hujik oina di lai roi ko sen bani na se ju aduga kano home da lai ga ju hujik oina di matang khagak laina chana bani dom langi maning ko bo ko pe seba sebi do pharak ta ni adai mu kano ju home je saba loi raga budi tangdang ba mi phajana home ji ne na lai raga budi phaba adai a da ju boarding da ni hujik lai minari je boarding gi angang mayam ju lai bani na nang angang sen bani yam pharak ta ni ana aina da mai mango da hai ba yam din ngai te ba do noi nangi nupa du ga nang ga di khana ba nata bani na nangi nupa du da nang na nangi ta honing ba kholaning ba do phajana hairo matam khara di khumuranu hujiti nang di ina wa matam ni mi khana ya matam nate adu ga phajana nang kano taw kholo nang na puroi ba du da haira ga kholaga na ina ma hai gi ba yam kappa ma phone tawre ba nungai te du ma ju ko smaina maning kun ba da mauna maning kun ba da ne ma pam ga ko gi nupa me yang khana ba lai ba mama ju chau na chakhi doi ni yaw roi na dei chom na ju yeng ba ju yeng da ba almai chakat oina ngang jalak ba sida maning kulli ba matam du di ai gi wa oina di haugi ba da mau du na pha ba phatta ba khangde ma na maning hipe matam ju di adum ba wa je hai han ning de ba ma gi phajana tawon to ko taw bi ning e ba ma na chung mo hayeng mane bok to na yalak pa kholak pa matam da ma na mu loi honarak to mi da na ko adu mai tension pi han ning de ba de ma khak na mu si naw pi ju ngasi kak phone tor ko ni ma kappa phone tor ami masa ani ne mana thaung khang ngai de mana sahi ani sure ado ma je ma pam lom da ju ma leiba nungai te adai mai nu pa ga ju yam na moi irang yam thokna re ba ko ado ma je leibam sinbi yo ma je home je la ke hai bane ba adai na mai angang ani yaw bani na ne ju kyo na de home je ek sa ba lo ra ga de ngon da kam ta phone tor anu noi mayam ge home ni mayam na sabi bani adai palem pan thau gi sangai na ai mai pa na thamba yum ne na hai ra bani aduna dum la ga leina ro problem thok pa ga jengon da so ai rak ta ju ipam da lak pa bu lak pa ya bra ya da bra na hanga ka dau na te na pa ma je lang ning numit la ka dam ne ana aina hai ba do ju ki oina di koi gi kano boarding ji da ngang mayang ga ai gi je lai min na hali ne ba aduna ngang yarok pa kholok pa ji moi da lai pa ba ko pa de moi ne skun jak ngai da angang ga du gi pon ma sai hek lai ba mas angang apik pa pro nu sakhai ram ba sum ba gi mam lai bani na aina home ade ai yum da ju mu moi khara lai bani na mu laibam jabam je angang yarok pa ji ta seng na pharak yam ta ga da ba ko adaina tangai phadana nang home je saba loi di bok da di tha ni mangai
ꯅꯣꯏ ꯏꯄꯥꯝꯗ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯅꯪ ꯉꯝꯅꯕ ꯃꯇꯝ ꯈꯔꯒꯤ ꯁꯤꯜꯂꯣ ꯑꯗꯣ ꯍꯣꯝꯁꯤ ꯂꯣꯏꯔꯒꯗꯤ ꯂꯥꯛꯑꯣ ꯑꯩ ꯍꯥꯏꯈꯤꯕꯀꯣ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯃꯃꯥꯅ ꯂꯥꯛꯄ ꯍꯥꯏꯁꯦ ꯃꯆꯥ ꯌꯥꯎꯗꯅ ꯂꯥꯛꯄꯗꯤ ꯑꯃꯅꯤꯒꯤ ꯋꯥꯅꯦꯕ ꯃꯆꯥꯁꯦ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯝꯕꯁꯦ ꯇꯥꯕꯗꯀꯣ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄ ꯅꯥꯏꯗꯦꯀꯣ ꯃꯌꯥꯝꯁꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯔꯣꯏꯕꯗ ꯑꯩꯅ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯉꯍꯥꯃꯨꯛꯀꯤ ꯑꯦꯄꯤꯁꯣꯠ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯦꯔꯤꯇꯤ ꯁꯣꯒꯤ ꯃꯃꯜꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯍꯣꯏ ꯀꯩꯅꯣ 10,000 ꯑꯩꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯦꯕꯀꯣ ꯑꯗ ꯃꯣꯏꯒꯤ ꯐꯤꯂꯝꯒꯤ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯆꯦꯔꯤꯇꯤ ꯁꯣꯒꯤ ꯔꯦꯠ ꯑꯃꯁꯨ 30,000 ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯔꯒ ꯄ꯭ꯔꯣꯖꯦꯛꯇꯔ ꯌꯥꯎꯔꯒ ꯁꯥꯎꯟꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯥꯎꯟꯗꯤ ꯃꯁꯥꯅ ꯁꯤꯜꯂꯦꯕ ꯑꯗꯨꯒꯤ ꯏꯁꯄꯤꯀꯔ ꯀꯩꯀꯩꯗꯨ ꯄꯨꯔ ꯆꯠꯄꯗ ꯖꯟ ꯌꯥꯝ ꯑꯣꯏꯌꯦꯕ ꯑꯗꯣ ꯄ꯭ꯔꯣꯖꯦꯛꯇꯔ ꯌꯥꯎꯔꯒ 30,000ꯁꯦ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯂꯩꯕ ꯔꯦꯠ ꯑꯣꯏꯅ ꯑꯣꯏꯔꯝꯃꯦ ꯁꯤꯗꯩ ꯍꯦꯟꯕꯐꯥꯎ ꯌꯥꯎꯔꯦ 40,000 50,000 ꯑꯗꯣ ꯌꯥꯝ ꯇꯥꯔꯕꯗ ꯁꯤꯐꯧ ꯂꯩꯔꯝꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯔꯦꯠꯁꯦ ꯊꯨꯒꯥꯏꯕꯒꯤ ꯀꯩꯅꯣꯝꯈꯛ ꯂꯥꯛꯇꯅ ꯐꯣꯟꯒ ꯇꯧꯅꯔꯛꯑꯦꯕꯀꯣ ꯅꯣꯏꯅ ꯂꯣꯏꯅꯃꯛ ꯔꯦꯠꯁꯦ ꯊꯨꯒꯥꯏꯔꯦ ꯈꯣꯠꯂꯦ ꯑꯗꯣ ꯐꯤꯂꯝ ꯑꯃ ꯅꯝꯕꯗ ꯆꯪꯉꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏꯗꯤ ꯃꯥꯔꯀꯦꯠꯁꯨ ꯑꯝꯇ ꯂꯩꯕꯁꯨ ꯅꯠꯇꯦꯅ ꯃꯌꯥꯝꯁꯤꯅ ꯃꯩ ꯑꯗꯣ ꯄ꯭ꯔꯣꯖꯦꯛꯇꯔ ꯌꯥꯎꯔꯒ 30,000ꯁꯦ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯆꯠꯃꯤꯟꯅꯁꯦꯅ ꯑꯗꯨꯝꯕꯈꯛ ꯂꯩꯌꯦꯕ ꯑꯗꯣ ꯍꯣꯏ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯖꯦꯛꯇꯔꯁꯦ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯄ꯭ꯔꯣꯖꯦꯛꯇꯔ ꯌꯥꯎꯗꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪꯁꯨ ꯑꯃꯨꯛ ꯇꯥꯊꯣꯛꯄꯅꯦꯕ ꯑꯗꯨ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯖꯦꯛꯇꯔ ꯌꯥꯎꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯔꯕꯗ ꯑꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯕ ꯑꯣꯏꯅ ꯊꯣꯛꯇꯣꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯄ꯭ꯔꯣꯖꯦꯛꯇꯔꯁꯤ ꯄꯨꯔꯛꯑꯒ 30,000ꯁꯤꯗ ꯑꯗꯨꯝ ꯐꯤꯂꯝ ꯆꯦꯔꯤꯇꯤ ꯁꯣꯁꯦ ꯎꯠꯄꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛ 30,000ꯁꯦ ꯄ꯭ꯔꯣꯖꯦꯛꯇꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯑꯗꯨꯝ ꯄ꯭ꯔꯣꯖꯦꯛꯇꯔꯒꯤ ꯆꯥꯔꯖꯁꯨ ꯇꯥꯈ꯭ꯔꯅꯦꯕ ꯑꯗꯣ ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯅꯨꯡꯗ ꯌꯥꯅꯕ ꯈꯣꯠꯅꯕꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯈꯤꯇꯪ ꯍꯟꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝꯕꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯔꯦꯗꯅ ꯑꯗꯣ ꯄ꯭ꯔꯣꯖꯦꯛꯇꯔ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯁꯣꯁꯦ 30,000ꯅꯦꯕ ꯑꯗꯨꯗꯣ ꯃꯌꯥꯝꯅ ꯑꯗꯨꯅ ꯏꯄꯣꯝꯒꯤ ꯏꯄ꯭ꯋꯥꯁꯤꯡꯁꯤꯗ ꯐꯣꯟ ꯇꯧꯔꯛꯄꯗ ꯏꯆꯦ ꯔꯣꯕꯤꯇꯥꯅꯗꯤ 20 ꯍꯥꯏꯈꯤꯑꯅ ꯑꯩꯅꯗꯤ ꯇꯁꯦꯡꯅꯗꯤ ꯄ꯭ꯔꯣꯖꯦꯛꯇꯔꯁꯨ ꯌꯥꯎꯗꯕ ꯑꯗꯩ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯅ ꯈꯤꯇꯪꯁꯨ ꯇꯥꯅ ꯁꯨꯝ ꯇꯧꯅꯤꯡꯕꯒꯤ ꯇꯧꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯒꯤ ꯔꯦꯠ ꯊꯨꯒꯥꯏꯕꯁꯨ ꯇꯥꯗꯣꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯄ꯭ꯔꯣꯖꯦꯛꯇꯔ ꯌꯥꯎꯔꯒ 30,000 ꯌꯥꯎꯗ꯭ꯔꯒana ꯑꯗꯨꯝ ꯄ꯭ꯔꯣꯖꯦꯛꯇꯔꯒꯤ ꯆꯥꯔꯖ ꯑꯃ ꯇꯥꯖꯈ꯭ꯔꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯝꯇꯪꯒ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯣ ꯑꯗꯨꯝ ꯄꯥꯛ ꯁꯟꯅ ꯑꯩꯈꯣꯏ ꯃꯇꯝꯁꯨ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯁꯨ ꯌꯥꯝ ꯄꯤꯛꯏ ꯃꯅꯤꯄꯨꯔꯗꯤ ꯑꯗꯨꯝ ꯍꯣꯜꯗꯁꯨ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯃꯤꯁꯦ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯈꯣꯠꯄꯁꯨ ꯀꯌꯥ ꯇꯧꯗꯦ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯍꯣꯜꯁꯦ ꯁꯦꯠꯅꯕ ꯈꯣꯠꯄ ꯂꯝꯒꯤ ꯍꯣꯜꯁꯦ ꯅꯨꯃꯤꯠ 4ꯅꯤ ꯀꯥꯞꯄ 5ꯅꯤ ꯀꯥꯞꯄ ꯍꯣꯜꯗ ꯃꯤ ꯈꯛ ꯌꯦꯡꯕꯒꯤ ꯍꯣꯜ ꯃꯌꯥꯝꯁꯦ ꯁꯦꯟꯅꯕ ꯑꯩꯈꯣꯏꯗꯁꯨ ꯑꯋꯥꯕ ꯑꯣꯏꯗꯅꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯔꯤꯂꯤꯁ ꯗꯦꯠ 17ꯁꯦ ꯂꯣꯏꯕꯒ ꯑꯗꯨꯝ ꯁꯣꯁꯦ ꯃꯌꯥꯝꯅ ꯂꯝꯒꯤ ꯃꯥꯏꯀꯩ ꯀꯥꯞꯄꯤꯔꯀꯥꯟꯗ ꯁꯣꯏꯗꯅꯃꯛ ꯂꯩꯔꯤꯕ BLFꯁꯤꯡ ꯑꯗꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡ ꯑꯗꯩ ꯀ꯭ꯂꯕꯁꯤꯡ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯆꯣꯡꯊꯣꯛꯑꯀꯥꯟꯗ ꯆꯦꯔꯤꯇꯤ ꯁꯣꯁꯦ ꯁꯣꯏꯗꯅ ꯀꯥꯞꯄꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯗ ꯃꯦꯁꯦꯖꯁꯦ ꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯁꯤꯃ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 94 ꯁꯨꯕ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯃꯨꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯔꯕꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯦꯜ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁꯣ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝꯗ ꯌꯦꯡꯅꯕ ꯑꯃꯗꯤ ꯃꯌꯥꯝ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 18 ꯃꯐꯝꯅ MSF DFꯇ ꯄꯨꯡ 1 ꯑꯃꯗꯤ ꯄꯨꯡ 5ꯗ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯛꯀꯤ ꯗ꯭ꯔꯣ ꯍꯥꯏꯕꯗꯤ ꯁꯅꯥ ꯁꯟ ꯑꯃꯒꯤ ꯋꯤꯟꯅꯔ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠꯁꯤꯡꯁꯦ ꯐꯤꯖꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯅ ꯀꯂꯦꯛ ꯇꯧꯕꯤꯕ ꯐꯤꯖꯤꯕꯜ ꯑꯣꯏꯕ ꯑꯦꯔꯤꯌꯥꯁꯤꯡꯗꯒꯤ ꯀꯂꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯑꯣꯐꯤꯁ ꯁꯒꯣꯜꯕꯟ ꯅꯤꯌꯔ ꯄꯦꯅꯥ ꯁ꯭ꯇꯣꯔ ꯂꯩꯔꯤꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯕꯖꯥꯔꯣꯝꯗ ꯌꯧꯕꯤꯔꯛꯄꯁꯤꯡꯅ ꯗ ꯄ꯭ꯔꯤꯟ ꯁꯣꯞ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯎꯔꯤꯄꯣꯛ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯕ꯭ꯔꯍ꯭ꯃꯄꯨꯔꯗ ꯂꯩꯕ ꯍꯥꯏꯕꯗꯤ ꯎꯔꯤꯄꯣꯛ ꯆꯩꯔꯥꯞ ꯀꯣꯔꯠꯀꯤ ꯖꯁ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯗ ꯄ꯭ꯔꯤꯟ ꯁꯣꯞꯇꯒꯤ ꯀꯂꯦꯛ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯁꯤꯡꯖꯃꯩ ꯁꯥꯏꯠ ꯂꯣꯝꯗꯅ ꯀꯨꯃꯥꯔ ꯁ꯭ꯇꯣꯔ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯕꯤꯔꯤꯕ ꯀꯨꯃꯥꯔ ꯁ꯭ꯇꯣꯔ ꯁꯤꯡꯖꯃꯩ ꯁꯨꯄꯔ ꯃꯥꯔꯀꯦꯠꯀꯤ ꯖꯁ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯤꯕ ꯀꯨꯃꯥꯔ ꯁ꯭ꯇꯣꯔꯗꯒꯤ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯂꯣꯏꯅꯅ ꯊꯧꯕꯥꯜꯂꯣꯝꯒꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕꯤꯕꯁꯤꯡꯅ ꯖꯤꯞ ꯖꯦꯞ ꯃꯥꯔꯠꯇꯒꯤ ꯂꯧꯕꯤꯔꯒ ꯊꯧꯕꯥꯜ ꯕꯖꯥꯔꯃꯛꯇꯗ ꯂꯩꯕ ꯖꯤꯞ ꯖꯦꯞꯇꯒꯤ ꯀꯂꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ MSF DFꯀꯤ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯇꯔꯗꯒꯤꯁꯨ ऑफिस टाइमिंग है पुंग 10 अयुक पुंग 10 नुमिदांग पुंग 5 फाउबगी मनुंगदा कलेक्ट तौबीबा यागनी अदुगा अखोय सुंसोय सोयदना तांग 13 की मैम गिदमक्ता अखोय निंगोल चाकोब स्पेशल पुथोकचरीबा नुपादी सनानी सुंसोय सोयदना येंगमिनसी लोइना चैरिटी की अखोय बुक तौबीरप मैमसु लैरे अदुगा तौद्रिबा सिंगसु बुक तौबीरउ लोइना मणिपुर की एवरी नुक एंड कॉर्नर दा अखोयगी नुपादी सनानी हाइना क्राइम ग रिलेटेड ओरिबा फिल्म से अखोय ओजा रोबिता लैमना मैम गिदमक्ता डायरेक्शन पिबिरिबसी सुंसोय सोयदना येंगबियो चैरिटी की अखोयगी
ओजानासु थंबिग्रे हाइबदी अखोगी चार्जेस हाइब तारे अखोगी ऑर्गेनाइजेशन सिंग अदगी ग्रुप सिंग मैरा पाइबिगे सिंग इमा इबेल सिंग ना सिनिंग बसिंग ना सिनबिरगा अखोई प्रोजेक्ट यावना 30,000 द फिक्स तौजबसिदा मयाम लाख पिरगा बुक तौबियो अमदि तानाबियो अमदि करम मोंगदा अखोन हेना फजव मोंगदा कामिनबा याबगे हाइबदुमसु मयाम पुबिराओ लोइनना क्राइम डायरीज की निफुमाथोय सुबा निफुमाथोय की एपिसोड ता लिबी की बावारी सिंदुगेसु कमेंट्स अममसु सुजोय सोयदना थंबिराओ हाइबदि ये मानरुबदगी सोइथखिबा अमदि अखोगी मैतैना ब्राह्मणदा युम पानबगी टॉपिक थमगिबदुदा अखोइना करम मोंगदा सेमदो होसिगे हाबदि समना हाय मतमदा येक्सी अखोइना हाना खंगना चानब मतमदा हाना खंगदोकमिना होबना हाना कानाबगी खुदोंग चाबसु लेगनी अदुगा अखोगी सागै से मानद्रगदी ब्राह्मण अमदि मैतै की मानदब लेरगदी हाना खंगदोकमिनरगा अंडरस्टैंडिंग लेमिनरबा मतुंगदा युम पानबगी अखोगी खोंथांगसी चनहनिंगी हाबसि मसु थमजनिंगी लोइना लोइना नमतमसेसु लोइसलकपनिना इपो मीडियाना मयामगिदमक्ता पुथोकचरिबा क्राइम डायरीज निफुम माथोय सुबा येंबिरबसिंगबु हन्ना थागचबगा लोइना मतमसिना लोइसलकपनिना कायनाबा याथंग निजरी पिना बिरसी।